Ini lah. Mayam lao. Ay GLB siya ngasi fola tare fola genduri ngasi lao mayam. Hare Krishna Hare Rama Daitu Aite Batur ka mamitya kananu lai se kasanan dilai apa nih भाई बुंग तो करे ने join तो के जाबा जाती नहीं क्या इसे रे हमारे एलबी तो आज के पागल हो इसे रे यार वो याद नहीं भाई का join तो मजा आती नहीं लोइना चट खराब वो दुकागी भाई ना वो यार सिना अर्जे ब्रो लाए दुकागी नंदीना ओह ibungo यार वो याद नहीं dabung यार वो कहीं याद नहीं भाई से करे ना प्रोके तो मजा आती नहीं भाई से करे operation kara wali ay mai se operation to dodi jar roi no ma operation to ro phajana pula ke bai gai duga gi dabung nandi yadre join to ba yade ay doi kasa nandi blona join lb da nammo ay join lb da me jamme link pi करे जाते duga gi bai na yadre wersi ay ibai je poro di khara nungarang madani da ibai je poro ninga khalam bani laibak se kare singjang na singa na jala sileng no hangdi ai ki camera se le nge jam na ngsi di jogoi sani nge ma ne mai anje bro kari gino joint LB तो वो LB ता तो वो जाते वो यार से करे इबाई किसे जाते अनो वो चैनल नी नमाई से करा मतम चंग बंदरा खनो खंगरे तो वो यार से ना वो यार से ना अंधोक पनीदा है ले इबाई किसे थाहु मतुंग तो जादू रे खनो खंगे इगी खंगे nate yang ganu nungai dom yang ganu nungdam nungna sugai roai nungdumna sugai roai nate yang ganu nungdumna sugai roai gai nungdum ga leite siga nungdum le di nungdumna sugai ga to ba हमारे खाने खाली पाथर आसे पाथर দিয়ে মারতে লাগবো তো কই দাম মুগাই নকশলে ওই মা কানো লাইছে খালি খালি কি না লাইক দা này lại 이제 뱀전 라인에 쿠비 비레야 하잖아 비 이제 쿠비도 쿠비 레pan ganu 쿠비 레pa 야데 고 mayam da bung na kray ba oya si laba kani lebak ta kuithi paglami ai gi ai no ga gi tao na karino to ri se ai no ga gi tao na kray ba oya si na kapsan kare oya si che bemcha khrom tari da bung na robita ai ko sang kare ami এখন 아이기 그래 걔는 그 레이트네 뭐 피부는 레이트 피부는 레이트 푸이나 있는 만 그래 나타내 피부는 있나 그래 캠라세 우선 다리나 또 이제 알아
ꯑꯗꯨꯒꯒꯤ ꯔꯣꯕꯤꯇꯥ ꯗꯥ ꯕꯨꯡ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯒꯒꯤ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯕꯛꯇ ꯍꯨꯏꯊꯤ ꯄꯛꯂꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒ ꯋꯦꯌꯥꯁꯤꯅ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯑꯗꯨꯒ ꯏꯃꯥ ꯁꯨꯖꯦꯇꯥ ꯂꯥꯛꯑꯦ ꯁꯨꯖꯦꯇꯥꯁꯦ ꯑꯩ ꯐꯨꯕꯨꯟ ꯄꯨꯔ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯀꯔꯥꯏ ꯅꯝꯁꯤꯜꯂꯒꯦ ꯐꯖꯅ ꯀꯦꯃꯦꯔꯥ ꯃꯅꯤꯡꯗ ngasi di kanamu ꯆꯠꯄ ꯉꯝꯃꯣꯏ ꯏꯇꯥꯎ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯇ ꯇꯧꯔꯤꯍꯦ ꯏꯇꯥꯎ ꯅꯪ ꯂꯥꯛꯄꯒ ꯄꯨꯡ ꯀꯌꯥꯐꯥꯎ ꯇꯧꯗꯣꯏꯅꯣ ꯒꯥꯏ दीपा लाए आजे ब्रो नमस्कार दीपा इसे बेमदा यूपा करी हाई मुकबांग तोगे करी मुकबांग करी हाई तो लेरेने ए मा लुलु हाय दारजे हेलो लुलु चचारबो वैसे कराइबा नमस्कार वेलकम तो इताउ बिना करे वैसी चारा हेलिया करी चारा हेलीबा ngasi ngasai na kare chicken thongi ai kari thongi kari myam thongi kari myam thongi ai du dina ngai suje tai che lai kari ai wa oima phibun di kai dai namura phibun se namma ge phibun je tu nugagi robina kare sujita noksan kare nugai di kare ai we sen dipa sister welcome ai we sen kare robita sister dieting ro ai nugai lulu lai lulu na kari hai badar je laidamu ai yang na kon phenga lak nang elbi lak khudingi kon phenge adu na yaro leigadani kon phenga yaro ngasi di ai gelbi lakoni na kon phenga yaro nugai malem from product samu sanamahi is back nugai ibai na kan dai na kan kanada no dai ko che sudah lobby ai nong sang kare dugai dipana ORC sister thank you ita bune ka nang aigi LB tha doi ni khangi na tro ngasi noi GLB ga loi cancel RJ bro gi LB ni ngasi tau je ORC lulu sister welcome hai dugai ita bune ka da malem krom kare dugai da bune kare ba mai lak le thabak shuru ge ibai tong tau ra kanu aji Elbida fokus lulu kare ba chak chawa lore kon pheng diri ni kon pheng loi diri ne kon no heng phengu kare lulu hengai trap pung manga ho ko kon phengu ngasi ware ayu ine bok tara nane bok hai bra kaino hangde ayu khangde ba nane bok tai ware ayu heng pheng ayu doi malem kare makhal mathen gi mukbang oi my moni sister mayam khrom jari moni se gelbe lakmai damata thank you yam ko he udaba moni sister se dugai surjata na dipa na kap kare dugai ge oyasine dulu sister kari mathel no ai dugai ge itau bina oyasine te ai gelbi itau bina tha khare ai ai chara hele ai nong ma chara hela di hero he itau binang su dugai oyasine kare mathel sister welcome kuire udaba nungai ribo chak charabo ai nugai oyasina robita sister noksan kare nugai che bemja kare ba chak charabo ai kana danu che ai chak chawa wa lida che ngasi mathel jam kare ngasi di kare mukbang to bagi kare makhel ni to je adu su mukbang to roi iche gi kare ai request wa le ye sobri ga dugagi usoi kare iron baga adu to dar dei mukbang to roi nugai sujata chana kare ba where sister welcome ai nugai malem farm podana kare ba 5 like hai nugai itau bina itau kinja ke ro ai uga shan kare ba iche bemcha kari mathel no ai nugai moni sister na kare ba where si nungai ri nangi ai nugai iche bemcha na kare ba malem bro from jari where si na kare ba dancing I am a disco dancer जिंदगी कहाँ जाएगा इटाओ बिना करे इटाओ मारपुर बुलाए दुगई करे आए
horai pulai ne bo iche ipa blue pi re ai no thok roi che loi la thok toi ne ji blue se ngasi duga iche suna ka cha che bem cha kari hijang cha ge ai duga we asina bem cha che na kare ba we asi ko kukuruku duga we asina iche bem cha hauro ni ai duga gi iche bem cha kare ba tawro mukbang ai iche tawro mukbang asi iche gi mukbang do wali ne kare ai sobri ga duga gi usoi iron baga duga gi मोनिशा करे आइबा आरजे बाय करी मथेल चागे चादे वेयर्स करे आइ मोनिश करे मथेल दिंग असि जामे चिकेन लेरे दुगे पोक थोंबा लेरे nga थोंबा लेरे इरोनबा लेरे दुगे अखोय इरोनबा आइसे करी इरोनबा करी अखोय कलिसाना जाम चाबनो करिया काउथोरे ने दुदो उसो दुमाय तबुदो ममिनो कइनो काउथोरे कइनो तबिनो ताय गी नै puloi hai dir pulai iron ba su lei re duga gi robita jena kare darling koko hau re ai kukuruku duga iche bem jena kare smile darling ai small darling ai duga sujita jena kare ba chak charabo robi ai duga gi iche bem tanai ba kare ai ba suta kukuruku gagi robitana kare ba pung kaya phau tau doi no non stop ni ngasi ai tau doi se dugagi monis na kare ba robita nungai ribo ai dugai like dan ai bro ai dugai che bam tanai ba asi kai no ai khang de ne si se clear bro la dei khai ta ba ina kai no tau se bu dugagi robita na kare makhal nungai ri nangdi ai dugagi dipana kare ai ba robita live kadore ai pung kya tare ke robita ki live ngasi close dugagi dipana kare ai ba robita live kadore ke dugagi mathal na kare ai suni ai दुगे सुजेता चने कराइबा हाउरनी है से बेमचा है दुगे ताबिना दीपा चारा हेले आय ngasi चारा हेला लिनी करे रोबिता से नो म चारा हेला सु करे आय मागी करे आय करीम ओट ओइना जाओ ओट साइडा करे ओट रा करे ओट रा आइदो अदु इना चारो हे ngasi di चारा हेलो ngasi नंग दुगे मथेन की मुकबाना मयाम आरजे बाई की लाइक मोनिस सिस्टर कुइरे दा मुकबांग सु दरे थामा मखाइ पारे अखोय जे कइनो तो इसेबु याम नुंगाइते दा अखोय मुकबांग पार्टी मयाम से उदब से जाम नुंगाइते मयाम आरजे बाई का लाइक दुगे की चे बेमथाना कर युपा से मोंग नि तौरी से इचे बेमजा एलबी जा खरा फागी तौददी नुंगाइ तबनी दुगे टेस्टी ऑफ इंडिया ना लाइक मचा अमा टेस्टी चलाए थैंक यू दुगे वियासिना दीपा सिस्टर करी मथेल चागे है दुगे दीपा ब्लॉग ऑन इचे में पुलई नी चे पुलई इरोन बा दुगे वियासिना आरजे ब्रो पुलई नी आरजे पुलई नी चे पुलई इरोन बनी ngasi di naithara ge ngasi di पुलई इरोन बा ga dugai oksa ga dugai chicken ga दुgai वयासिने इचे टेस्टी आई खरमचारे दुgai दीपा करे बा वयासी सिस्टर रोटी ga आलू सब्जी दीपा से रोटी जा माने ने जामना दुgai रोबिता किचन करे इताव बिना करे बा वयासी सुजेता इचे रोबिता हाय खरे आई दुgai itaw bina karay ba nang horai ga dugai martul ga dei ay manine dung sa gay ro itaw binang bu building sa gay ro flat sa gay ro aje ngasi di kitang enjoy
khana enjoy to iche enjoy to dadi life se kare ai bekar hai tare enjoy to gadani nungai to su to gadani life hai se sini no we sini kare robita sister ai noksan kare dugai dipana o nai re no sujata ai tahaudre ai dugai testina pulai hoi pulai che pulai ni takhel gi mingsel o mai che lai he bo ai si re che lai che o mai che ai nang jam ki jai bo ngarang am da hairak po do ki ja bana lo re bo thak thak nik pona lo re ngarang nang na RJ khobor ase gai re do kaino RJ baro hairam duna hajik iche ai ki ka matam ga leite we ase robita sister ors oina charo haire RJ bro na cha bani ma no ge che bam da na yupa ai chakloi sige ko kre chakloi singe ko ai chakloi singe ko ai duga gi we sina karai ba iche ta khel khom tari da robita na we asi tau se martul pai ra ge ai dipana kai no ne robita ai na caption kare na duga gi robita na kare ai ba itau bina kare ai ba che tasty hai ai re duga gi makhen matheng mukbang khang de bi karam kanda mukbang ka to doino ai khang de kare ai monis mukbang di kari no ai di mukbang nahan to gre upai leite ai di mukbang nahan simple oina mukbang macha ma to gre hai di kare hai ni akoi su channel ma pai bani na channel se kare akoi di content di kare mukbang oina to bani na ai gi content di ai gi khangi ko ai mayam gi content di khang de ai gi content di mukbang ni ko duga ai ju content ai gi kare thama makhai phare ai su kare isa na su khangi ai manipur gi kare irang se akoi gi imaleba ki irang se jam nungai te akoi su kare tongning da ba mukbang ga cha ba khot pa akoi chang de tongning da ba mi mamang da uthok ba kholla ga tongning ba pot se leite ba to upai leite nai su kare channel ma pai ra bani na khara mukbang macha ma ai na to ro ge ai nai gi channel se khara hingan ge ai nai na mukbang to bani to mayam na kare shaw ba khot di khang dere to wai gi sa gi kare ai thamoi de gi to ba hai tare ai na kare mayam gi kare nungai ta ba si khang dere ai na kare mayam nu nungai ta su kare ai ni nungai ta ba su kare ai nungai ga ai na to yai mukbang to nungai ta ba su to nu maram di kare ai ni ai su kare ai channel na pai bani na nungai ta ba ai gi channel se kare ai thama ma hai pare loi down ta re view hai su down ta re kare duga gi watch time hai down ta re duga subscribers loi down ta re ba isa na su kare ai nungai ta ba mukbang ma to ning ba se nungai te adu da ma tai su kare ma cha ma su ai na isi channel se kare ai view pam de ai na pam se kare ai gi channel se hing na lei sanu mathang da su mukbang to kani ai na sum mukbang ma cha mo ina to ro bani simple oina to ro bani mukbang channel di hingan ma tai na wa na channel se kare ai yam chawrak pani tap tap na chawrak pani du channel do jing mang ra di nungai te ba adu da ma tai su mukbang to pani mayam na kare ai warau ga to gano do gai wasi na kare ba robita sister na kare mamai khumjan gare kai ra ba kai no hang de ni du gai che ta khe lai na kon du gai tesi chana darling ai kon du tesi india na kare ba khara yang na paw ai du ga gi moris na kare ba takheli che khom dari ai du gai dipa utaw bina dipa ai na kap kare du gai takheli chana arje nang su kaino nupi to na sak uttara bo ai ite ngata ne le ula ke na khoi mobile charge le tine boy mai bun kare ai phi ai na phun ta ne phi je phi le da bani je su je da na ngasai phi le da ba hang ye phi le pula ni horen phi na khuma ke na ko mobile charge le te du gai su je da chana kare ba che takhe ai yorok e noida yorok le noida du ga gi takheli chana kare ba nang su ikai ri ro ai ise ikai de da kai da mo te ikai de no du gai taw bina kare ba elbi lo solo ko ai du ga wa sina iche takhe lai lo sang kare du gai test yo win den arje nungalam dai da cheithi pai ro ai nungalam dai da cheithi pa ro ai cheithi pa ro du gai taw bina kare ba darling ai no sang kare gai di pa no on du gai takheli jan thu na yang na thoklo morum da gi ai
duga itaw bina ka sujita ui mai sire duga ta kheli chena RJ mic paina paina duga ki makhel mata RJ bai comment na lore AK47 hai duga we asina kare ba mayam puna mak like duga sujita chena robi ai comment duga sujita chena dipa bora chaba lake ai dipai bora di thumjau du mani ko duga itaw bina kare ba sujita kap khita re ai duga we asina RJ bro kari chari no na thumta ai kwa chari ni dip kare we asi duga dipana kare ba sujita bro sujita che bora ni ai duga ta kheli chena we asi makhana taurise karino masakka utta dana ye wasi magna taurise karino kare masakka utri se aina duga gi ta kheli chena kare ba chasu sari ne chasu sari ne duga gi sujita chena na ami aibo dipa bora paimu ai bom ai dipa bora payu ai bom ai duga gi wasina iche ta khel aduna khangde dai kai ba kai dei oramlani ai duga gi ta kheli chena kare ba aduro makhai se ai lulu na kare ba ai lag ai lulu tapna lau tani onda ni ko cycle ka thoba ibrei tera khangde onda ni nang yengu duga wasina ba iche ta khel mani RJ bro se kai de ai duga sujeta karino RJ nang ki LB ki notification ka la isi aina duga gi robitana lulu ai nungse duga lulu na WRC nungai ribo duga lulu na kareba cera batti LB tori dro ai kani che robita LB tori dro ai duga cara penje jana RJ chak cara bo cha dri che duga gi dipana kareba sujeta amka hauge thum yaudaba bora duga wasen lulu sister welcome nungai ribo adum sister di ai duga takel sina moni sai nang ka no wer sina welcome duga lulu na kare wer si sister wer si isu nungai ri adu handak di LB lakpa ude thabak chinbro wa duga suja chana kare dipa ai noksang kare duga cara penje chana wer si kari hijang chage dai sujeta na kare ma che penje ai lapi duga cara penje na like dan RJ thank you duga gi lulu ke thabi na kare dar je like dan thank you duga sujeta chana kare ba lulu kari hijang chage duga robidana lulu tori seni jengo ai duga wer sena lulu sister ai hitang chin tori ni ai lakani ko sister araina duga gi cara ga penje chana kare sujeta ai na duga lulu na dar je masak ulo ne nungai ti ai duga dipa blo na sujeta live da comment pa bada kok chikle ai bita kan paracetamol ma chathokoro dugai kok chikpa loi phagini dugai robita na kare ba che penjai na dugai sujita chana isu ni dipa dugai char penjai robita dugai asina iche penjai soguri ga kangau ga iche di ai dugai lulu na kare ba omai comment se kai dono myam nei mane che sujita iron ba chamthong chai che di dugai gi dipa na oh live kap kare dugai gi lulu na kare ba che robita ha hoine dugai char penjai oh ORC dugai char penjai jana sujita kari mathel chage duluna WRC ai mayam ai matam ondo kare 9 pm se mi yamna tinei duna nung din da oina tawre ai dugai sujeta jana ai di nga thongba ngasi gi chadri ai kri ngasai gi chadri ai di nga thongba ngasai gi chadri ai dugai WRC na kare ba lulu sister cycle hybra bra hai sini bro na duga gi dipana kare RJ bro bat khaisi ni ami khaisi na dululu na kare wer se duni yamna theng de bai mayong ni ha duga chara penjai jana wer si mai haka chare wer si mai haka chare ai duga roji na kare ba dar je likpa yadro aibu dar je lakpa yadro aibu ai kai gino dugai lulu na wase na lulu sister aduni ai yauba namdre nungai nungthing gi LB se ai dugai gi sujeta chena kare ai sire arje sor tat ki dore ai ai tat tore ising pro mayam dugai takel gi michela sujeta ai noksang kare dugai lulu na kare ba duni wer si thabak yamina yadri dabak yam krai
ꯌꯥꯎꯕꯅꯤꯅ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯋꯦꯜꯀꯝ ꯑꯗꯨꯒ ꯁꯨꯖꯦ ꯆꯅ ꯆꯦ ꯇꯈꯦꯜ ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯗꯥꯔꯁꯦ ꯊꯕꯛ ꯂꯣꯏꯔꯦ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯩꯖꯅ ꯃꯌꯥꯝ ꯂꯚ ꯌꯨ ꯇꯨ ꯂꯚ ꯌꯨ ꯒꯨꯂꯥꯞ ꯄꯤꯍꯟꯈꯔꯦ ꯂꯚ ꯌꯨ ꯀꯅꯥꯅꯣ ꯑꯗꯨꯒꯩ ꯗꯤꯄꯥꯅ ꯑꯣꯟ ꯑꯗꯨꯒꯩ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯆꯦ ꯗꯤꯄꯥ ꯆꯥꯛ ꯆꯥꯔꯕꯣ ꯌꯥꯁꯤꯅ ꯂꯨꯂꯨ ꯁꯤꯁꯇꯔ ꯑꯩ ꯂꯥꯛꯀꯅꯤꯀꯣ ꯃꯇꯝ ꯍꯦꯛ ꯁꯪꯕꯗ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤꯕ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯔꯕꯣ ꯋꯦꯌꯔꯁꯤꯅ ꯔꯣꯖꯤ ꯆꯥꯛꯆꯥ ꯔꯣꯖꯤ ꯔꯣꯖꯤ ꯁꯤꯁꯇꯔ ꯆꯥꯔꯦ ꯁꯤꯁꯇꯔꯗꯤ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯅ ꯔꯣꯖꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯣꯛ ꯆꯤꯛ ꯅꯥꯏ ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯆꯦ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨ ꯋꯦꯌꯔꯁꯤꯅ ꯏꯆꯦ ꯄꯦꯟꯖꯩ ꯈꯣꯠꯂꯣ ꯑꯗꯨꯗꯤ ꯌꯥꯏ ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯆꯦ ꯗꯤꯄꯥ ꯆꯥꯁꯜꯂꯨꯅꯦ ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩ ꯀꯞꯀꯅꯤ ꯌꯥꯏ ꯎꯃꯥ ꯁꯨꯔꯖ ꯁꯤꯡꯍ ꯂꯥꯛꯑꯦ ꯂꯨꯂꯨ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯑꯩ ꯁꯥꯔ ꯄꯦꯟꯖꯤꯟꯅ ꯑꯣ ꯅꯟꯗꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯔꯣꯖꯤ ꯁꯤꯁꯇꯔ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯉꯧꯒ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯔꯖ ꯁꯤꯡꯍ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯔꯖ ꯁꯤꯡꯍ ꯍꯜꯂꯣ ꯑꯗꯨꯒꯤ ꯏꯇꯥꯎꯕꯤꯅ ꯔꯣꯖꯤ ꯑꯩ ꯀꯞꯀꯔꯦ ꯎꯃꯥ ꯀꯞꯀꯔꯦ ꯁꯨꯔꯖ ꯁꯤꯡꯍꯅ ꯂꯨꯂꯨ ꯃꯤꯡꯁꯦ ꯕꯤꯟꯇꯥ ꯀꯧꯕ꯭ꯔꯣ ꯍꯪꯉꯨ ꯍꯥꯏ ꯗꯤꯄꯥꯞꯂꯣꯡꯅ ꯔꯣꯖꯤ ꯑꯩ ꯁꯤꯈꯤꯔꯣꯏ ꯋꯥꯏꯇꯤ ꯃꯣꯅꯣ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯗꯒꯤ ꯆꯥꯔ ꯄꯦꯟꯖꯩꯇꯅ ꯋꯦꯌꯔꯁꯤ ꯈꯨꯠꯅ ꯍꯣꯠꯂꯤꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯆꯦ ꯔꯣꯕꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯂꯨꯂꯨꯅ ꯋꯦꯌꯔꯁꯤ ꯍꯣꯏ ꯁꯪꯕ ꯃꯇꯝꯗ ꯂꯥꯛꯎ ꯍꯥꯏ ꯄꯨꯡ 1:30ꯗ ꯋꯦꯌꯔꯁꯤꯅ ꯗꯤꯄꯥ ꯁꯤꯁꯇꯔ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯗꯤꯄꯥ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨ ꯂꯨꯂꯨꯅ ꯁꯨꯔꯁ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯂꯥꯏꯛ ꯂꯨꯂꯨ ꯁꯤꯁꯇꯔ ꯂꯥꯏꯛ ꯑꯗꯨꯗꯒꯤ ꯊꯝꯁꯥꯞ ꯄꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯍꯥꯏꯁꯤꯅ ꯗꯤꯄꯥ ꯑꯩꯁꯨ ꯅꯣꯏ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯆꯥꯔꯦ ꯑꯩ ꯍꯦꯜꯂꯣ ꯍꯦꯜꯂꯦ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏ ꯆꯔꯥ ꯍꯦꯜꯂꯨ ꯅꯪ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯃꯆꯥ ꯊꯣꯏꯕꯤꯗꯤ ꯃꯆꯥ ꯊꯣꯏꯕꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯐꯨꯜꯂꯒꯦ ꯀꯩꯅꯣꯈꯣ ꯑꯩ ꯐꯩꯕꯨꯡꯁꯦ ꯐꯨꯜꯂꯒꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯅꯈꯣ ꯑꯗꯨꯗꯒꯤ ꯔꯣꯃꯤꯇꯥꯅ ꯀꯔꯤ ꯃꯥꯔꯇꯨꯜ ꯄꯥꯏꯈꯔꯦ ꯁꯨꯔꯖꯁꯤꯅ ꯂꯨꯂꯨ ꯅꯪ ꯃꯤꯡꯁꯦ ꯕꯤꯟꯇꯥꯔꯣ ꯍꯥꯏ ꯕꯤꯅꯤꯇꯥꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯂꯧꯁꯟꯈꯔꯦ ꯅꯪ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯔꯖꯤꯠ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤꯒꯤꯅꯣ ꯆꯦ ꯔꯣꯕꯤꯇꯥ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎ ꯀꯩꯅꯣ ꯆꯥꯔ ꯄꯦꯟꯖꯩꯇꯅ ꯄꯨꯛꯁꯦ ꯆꯥꯃꯟꯅ ꯋꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯂꯨꯂꯨꯅ ꯀꯔꯤ ꯁꯨꯔꯖ ꯁꯤꯡꯍ ꯅꯠꯇꯦꯍꯦ ꯂꯨꯂꯨꯅꯤ ꯁꯨꯝ ꯂꯨꯂꯨ ꯁꯤꯁꯇꯔ ꯍꯥꯏꯅ ꯗꯥꯟꯁꯀ ꯇꯧꯁꯟꯈ꯭ꯔꯦꯅꯦ ꯑꯗꯨꯒꯩ ꯑꯣ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯔꯣꯖꯤ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯅ ꯁꯨꯖꯦꯇꯥ ꯁꯤꯕ ꯌꯥꯗꯦꯀꯣ ꯂꯥꯏꯞ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯂꯣꯏꯁꯜꯂꯣ ꯑꯦꯜꯕꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯤꯄꯥ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯆꯦ ꯔꯣꯕꯤꯇꯥ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯑꯗꯨꯒ ꯁꯨꯔꯖ ꯁꯤꯡꯍꯅ ꯀꯔꯤꯕ ꯋꯦꯌꯔꯁꯤꯒꯤ ꯃꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯦꯇ ꯗꯤꯄꯥ ꯑꯗꯨꯅꯤ ꯋꯥꯠꯂꯤꯀꯣ ꯁꯤꯕꯀꯥ ꯌꯥꯗ꯭ꯔꯤ ꯃꯣꯅꯣ ꯑꯣꯏꯗ꯭ꯔꯤ ꯐꯧ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯉꯁꯤ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯇꯥꯅ ꯆꯦ ꯄꯦꯟꯖꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯤꯄꯥ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯦꯇꯥ ꯅꯣꯛꯁꯟꯈ꯭ꯔꯦ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯁꯨꯖꯦꯇꯥ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯑꯩ ꯐꯨꯜꯂꯒꯦ ꯑꯩꯒꯤ ꯐꯩꯕꯨꯡꯁꯦ ꯐꯨꯜꯂꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯣꯕꯥꯏꯜꯁꯦ ꯆꯥꯔꯖ ꯇꯧꯒꯦ ꯑꯗꯨꯒꯤ ꯇꯈꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯅ ꯕꯣꯔꯣ ꯋꯦꯌꯔꯁꯤꯁꯦ ꯋꯦꯌꯔꯁꯤꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯈꯦꯜ ꯏꯆꯦꯅ ꯗꯥꯔꯂꯤꯡ ꯍꯥꯏ ꯑꯩ ꯐꯨꯟꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯒꯦ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯂꯤꯡ ꯍꯥꯏꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩ ꯄꯣꯛꯈꯥꯏꯗꯣꯔꯦꯍꯦ ꯆꯥꯔꯖ ꯇꯧꯒꯦ ꯑꯩꯠ ꯀꯥꯏꯗꯅꯣ ꯀꯥꯏꯗꯅꯣ ꯀꯣꯃꯦꯟꯁꯤꯡꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯗꯥꯔꯂꯤꯡ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯁꯨꯖꯅ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯐꯩꯕꯨꯟ ꯅꯝꯃꯨ ꯍꯥꯏ ꯅꯝꯈ꯭ꯔꯦ ꯏꯆꯦ ꯐꯩꯕꯨꯟꯅꯤ ꯅꯝꯃꯤꯁꯦ ꯂꯦꯡꯕ ꯌꯥꯔꯣꯏ ꯃꯥꯗꯤ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯅꯣꯛꯑꯦ
ꯆꯦ ꯇꯈꯦꯜ ꯂꯥꯞꯄꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯩꯅ ꯇꯈꯦꯜ ꯖꯒꯣꯏ ꯁꯥꯔꯣ ꯍꯥꯏ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯦ ꯗꯥꯔꯂꯤꯡ ꯆꯥꯔꯕꯣ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯦꯕ ꯆꯦ ꯄꯦꯟꯖꯩ ꯏꯇꯥꯎꯗ ꯍꯪꯂꯣ ꯍꯥꯏ ꯑꯗꯨꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯦꯕ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤ ꯆꯦ ꯑꯗꯨꯒ ꯂꯨꯂꯨꯅ ꯀꯔꯦꯕ ꯆꯥꯔꯒ ꯄꯦꯟꯖꯩ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯞꯁꯟꯈ꯭ꯔꯦ ꯋꯦꯔꯁꯤꯅ ꯁꯨꯖꯤꯇꯥ ꯁꯤꯁꯇꯔ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯗꯤꯄꯥꯅ ꯔꯣꯕꯤꯇꯥ ꯇꯨꯝꯃꯒꯦ ꯍꯥꯏ ꯑꯗꯨꯒ ꯇꯩꯊꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯄꯦꯟꯖꯩ ꯏꯆꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯂꯨꯂꯨꯅ ꯀꯔꯤꯕ ꯃꯁꯛ ꯎꯠꯂꯛꯑꯣ ꯗꯥꯔꯁꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯩꯇꯦꯅꯦ ꯀꯃꯥꯏꯅ ꯎꯠꯇꯣꯏꯅꯦ ꯑꯩ ꯁꯤꯔꯦꯍꯦ ꯉꯁꯤꯗꯤ ꯅꯣꯏꯅ ꯃꯁꯛ ꯎꯠꯂꯣ ꯃꯁꯛ ꯎꯠꯂꯣꯗ ꯍꯥꯏ ꯂꯩꯔꯦ ꯗꯥꯔꯗꯁꯨ ꯎꯗ꯭ꯔꯕ ꯅꯣꯏꯕꯨ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏ ꯈꯪꯉꯨ ꯅꯨꯡꯉꯥꯏ ꯃꯁꯛ ꯎꯠꯂꯣ ꯃꯇꯥꯡ ꯆꯥꯗꯅ ꯃꯁꯛ ꯎꯠꯂꯣ ꯍꯥꯏ ꯅꯣꯏ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯂꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯤ ꯌꯥꯎ ꯑꯗꯨꯒ ꯁꯨꯏꯇꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯕꯨ ꯍꯣꯔꯦ ꯍꯥꯏ ꯍꯣꯗꯦ ꯏꯆꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯔꯣꯕꯤꯇꯥꯅ ꯀꯞꯁꯟꯒꯗ꯭ꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯀꯔꯤ ꯃꯁꯛ ꯎꯠꯂꯣ ꯃꯥꯏꯛ ꯄꯥꯏꯔꯣ ꯍꯥꯏ ꯅꯥꯈꯣꯅꯤ ꯏꯆꯦ ꯑꯩ ꯌꯥꯗꯔꯦꯅꯦꯕꯣ ꯑꯩ ꯁꯣꯝꯗ ꯀꯔꯤ ꯍꯥꯏ ꯐꯩꯕꯨꯟ ꯅꯝꯕꯁꯤꯒ ꯑꯩ ꯁꯣꯝꯗ ꯋꯥ ꯑꯃꯅ ꯂꯣꯏꯔꯦ ꯅꯪꯅ ꯃꯁꯛ ꯎꯠꯂꯨ ꯒꯥꯏ ꯅꯥꯈꯣ ꯋꯦꯔꯁꯟ ꯀꯔꯤꯕ ꯏꯆꯦ ꯇꯈꯦꯜ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯗꯨꯗꯒꯤ ꯆꯥꯅ ꯄꯦꯟꯖꯤꯟꯅ ꯑꯣꯏ ꯃꯥ ꯔꯣꯕꯤꯇꯥ ꯐꯨꯒꯤꯔꯦ ꯑꯩ ꯅꯝꯖꯜꯂꯣꯏꯀꯣ ꯎꯃꯥ ꯔꯣꯕꯤꯇꯥ ꯐꯨꯒꯤꯔꯦ ꯑꯩ ꯅꯝꯖꯜꯂꯣꯏꯀꯣ ꯑꯗꯨꯗꯒꯤ ꯇꯈꯦꯜ ꯏꯆꯦꯅ ꯗꯥꯔꯂꯤꯡ ꯍꯥꯏꯅ ꯀꯞꯁꯟꯉꯦ ꯁꯨꯔꯖ ꯁꯤꯡꯍꯅ ꯀꯔꯤꯕ ꯃꯌꯥꯝ ꯑꯩꯁꯨ ꯑꯞ ꯀꯣꯂꯤꯡ ꯁꯞ ꯇꯧꯔꯧ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯎꯠꯄꯅꯤ ꯀꯣꯃꯦꯟꯁꯨ ꯇꯧꯔꯛ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯤꯇꯥꯅ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯁꯨꯖꯤꯇꯥꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯔꯣꯕꯤꯇꯥꯅ ꯗꯥꯔꯂꯤꯡ ꯍꯥꯏꯅ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯋꯦꯌꯔꯁꯤ ꯍꯋꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯋꯦꯌꯔꯁꯤ ꯐꯤꯕꯨꯟꯒꯤ ꯋꯥꯔꯤ ꯂꯩ ꯍꯥꯏ ꯅꯥꯈꯣꯅꯦ ꯑꯩ ꯌꯥꯗ꯭ꯔꯦꯅꯦ ꯅꯥꯈꯣꯅꯦ ꯅꯣꯏꯕꯨ ꯅꯥꯈꯣꯅꯦ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯔꯣꯖꯤꯅꯗ ꯑꯣ ꯗꯥꯔꯁꯦ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥ ꯍꯥꯏꯗꯅ ꯆꯦ ꯄꯦꯟꯖꯩ ꯅꯣꯛꯁꯟꯈ꯭ꯔꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯋꯥꯔꯤ ꯅꯥꯏ ꯍꯥꯏ ꯑꯗꯨꯒ ꯐꯤꯕꯨꯟ ꯍꯥꯏ ꯐꯤꯕꯨꯟ ꯑꯟꯖꯂꯤ ꯏꯆꯦꯅ ꯐꯤꯕꯨꯟ ꯅꯝꯃꯨ ꯍꯥꯏ ꯅꯝꯈ꯭ꯔꯦ ꯁꯨꯏꯖꯤꯇꯥ ꯀꯔꯤ ꯍꯥꯏ ꯏꯆꯦ ꯑꯟꯖꯂꯤ ꯑꯗꯨꯒ ꯁꯨꯏꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯋꯦꯔꯁꯤꯅ ꯏꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯍꯧꯔꯅꯤ ꯍꯥꯏ ꯔꯣꯕꯤꯇꯥꯅ ꯆꯦ ꯑꯟꯖꯂꯤ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯅꯥꯈꯣ ꯃꯁꯛꯁꯦ ꯀꯗꯥꯏ ꯁꯦꯝꯈꯤꯒꯦ ꯅꯥꯈꯣ ꯂꯨꯂꯨ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯩꯇꯦ ꯅꯥꯈꯣꯅꯦ ꯅꯪꯁꯨ ꯅꯥꯈꯣꯅꯦ ꯃꯇꯥꯡꯁꯤꯒ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯎꯔꯣ ꯗꯥꯗꯤ ꯁꯥꯎꯔꯛꯎꯔꯣ ꯈꯪꯉꯨ ꯗꯥꯗꯤ ꯁꯥꯎꯔꯛꯑꯗꯤ ꯈꯪꯉꯨ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯕꯨꯠ ꯇꯣꯡꯉꯕꯣ ꯈꯪꯗꯦꯅꯦ ꯗꯥꯔꯁꯦ ꯕꯨꯠ ꯇꯣꯡꯉꯦꯅꯦ ꯅꯪ ꯈꯪꯗ꯭ꯔꯣꯅꯦ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯒꯨꯃꯥꯎꯔꯦ ꯏꯃꯥꯏ ꯅꯈꯣꯏꯅꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯑꯣꯏꯔꯤꯕꯅꯦ ꯀꯗꯣꯝ ꯆꯪꯉꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯁꯤꯕꯨ ꯄꯨꯄꯨ ꯍꯥꯏ ꯃꯨꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯅ ꯄꯦꯟꯖꯔꯛꯑꯁꯦ ꯔꯣꯕꯤꯇꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯆꯥꯏ ꯍꯥꯏꯕꯗꯤ ꯆꯨꯝꯗꯔꯦ ꯅꯣꯡꯃ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯥꯏ ꯁꯔꯨꯛ ꯑꯩ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯨ ꯑꯗꯨꯒ ꯁꯨꯔꯖ ꯁꯤꯡꯍꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯧ ꯁꯞꯄꯣꯔꯠ ꯁꯞꯄꯣꯔꯠ ꯇꯧ ꯑꯗꯨꯒ ꯋꯥꯁꯤꯅ ꯔꯣꯖꯤ ꯁꯤꯁꯇꯔꯅ ꯀꯔꯥꯏ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯀꯞꯄꯤ ꯑꯗꯨꯒꯤ ꯑꯩꯁꯨ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯗꯤꯄꯥ ꯇꯨꯝꯕ ꯌꯥꯔꯣꯏꯌꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯨꯂꯨꯅ ꯗꯥꯔꯁꯦ ꯄꯨꯡ ꯀꯌꯥꯐꯥꯎ ꯇꯧꯗꯣꯏꯅꯣ ꯄꯨꯡ ꯕꯥꯔꯣꯕꯨ ꯇꯧꯒꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯛ ꯌꯦꯡꯒꯦ ꯍꯥꯏ ꯁꯛꯀ ꯌꯦꯡꯉꯛꯀꯅꯨ ꯔꯣꯖꯤ ꯃꯇꯥꯡ ꯆꯥꯗꯅ ꯁꯣꯝꯗ ꯐꯤꯕꯨꯝ ꯅꯝꯃꯒ ꯅꯪꯅ ꯁꯛ ꯌꯦꯡꯒꯦ ꯀꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯇꯤ ꯁꯤꯁꯇꯔꯅ ꯀꯞꯀꯅꯤ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯂꯨꯀꯅ ꯁꯨꯖꯤꯇꯥ ꯐꯩꯕꯨꯡ ꯅꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯂꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯞꯀꯔꯦ ꯍꯣꯏ ꯏꯃꯥ ꯀꯞꯀꯔꯦ ꯏꯇꯥꯎꯕꯤꯁꯤ ꯑꯩ ꯀꯞꯄꯛꯎꯔꯣ ꯅꯣꯏꯕꯨ ꯏꯇꯥꯎꯕꯤ ꯀꯞꯄꯦ ꯅꯣꯏ ꯊꯦꯝꯃꯨꯅꯦ ꯏꯇꯥꯎꯕꯤꯁꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯂꯨ ꯅꯪ ꯑꯦꯜꯕꯤꯗꯣ ꯅꯦꯠ ꯌꯥꯗꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯆꯥꯅ ꯄꯦꯟꯖꯩꯅ ꯀꯔꯤ ꯑꯟꯖꯂꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯒꯤ ꯏꯆꯦꯅ ꯕꯣꯝꯒ ꯄꯤꯔꯛꯑꯦꯅꯦꯕꯣ ꯍꯥꯠꯇꯣꯛꯎꯔꯕꯅꯦ ꯈꯪꯗ꯭ꯔꯦꯕꯣ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯞꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯄꯥ ꯕ꯭ꯂꯣꯒ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯈꯤꯇ ꯀꯣꯔꯦ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯑꯥꯖꯀꯦ ꯇꯣ ꯐꯩꯕꯨꯟ ꯅꯝꯈꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯀꯔꯤ ꯆꯦ ꯄꯦꯟꯖꯩ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯁꯤꯁꯇꯔ ꯇꯥꯅꯤꯡꯉꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯀꯥꯝ ꯍꯥꯏ ꯑꯗꯨꯒ ꯋꯥꯠ ꯀꯥꯝꯒ ꯍꯥꯏꯔꯛꯀꯅꯨ ꯏꯆꯦ ꯖꯝꯄꯤꯡꯒ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯩꯅ ꯆꯥꯔꯦ ꯑꯟꯖꯂꯤ ꯍꯥꯏ
ꯃꯌꯥꯝ ꯉꯥꯛꯇꯪ ꯅꯥꯈꯣꯀꯣ ꯑꯩ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯃꯣꯕꯥꯏꯜꯁꯦ ꯐꯩꯕꯨꯟ ꯅꯝꯕꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯃꯤꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯅꯦ ꯃꯤ ꯃꯔꯤꯇ ꯂꯩꯅꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯣ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯟꯖꯂꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯩ ꯆꯥꯔꯕꯅꯤꯅ ꯆꯥꯔꯦ ꯑꯟꯖꯂꯤ ꯑꯗꯨꯗꯒꯤ ꯋꯥꯏꯁꯤꯅꯥ ꯑꯥꯔꯖꯕ꯭ꯔꯣ ꯀꯩꯈꯤꯒꯦ ꯍꯩꯔꯣ ꯑꯗꯨꯒ ꯁꯨꯔꯁꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯟꯖꯂꯤ ꯆꯅꯔꯖꯤ ꯆꯥꯗ꯭ꯔꯤ ꯊꯣꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯅ ꯀꯔꯦ ꯔꯥꯖꯕ꯭ꯔꯣ ꯑꯩ ꯔꯥꯖꯕ꯭ꯔꯣꯁꯦ ꯉꯁꯤ ꯀꯩꯅꯣꯝꯅꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯅꯣꯛꯁꯜꯂꯦ ꯑꯗꯨꯒꯤ ꯁꯨꯗꯆꯅ ꯀꯔꯤ ꯑꯥꯔꯖꯦꯗ ꯍꯪꯉꯨ ꯌꯥꯔꯁꯤ ꯌꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯤꯖꯥꯡꯅꯣ ꯆꯦ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯔꯖ ꯁꯤꯡꯍꯥꯅ ꯗꯥꯔꯁꯦ ꯀꯧꯔꯦ ꯑꯣ ꯁꯨꯔꯖ ꯁꯤꯡꯍ ꯅꯪꯗꯤ ꯑꯩꯒꯤ ꯀꯗꯥꯏ ꯚꯤꯌꯋꯔꯁꯅꯤꯀꯣ ꯅꯪ ꯀꯔꯤ ꯆꯦꯅꯦꯜ ꯄꯥꯏꯔꯕꯅꯦ ꯍꯥ ꯁꯨꯔꯖ ꯁꯤꯡꯍꯁꯦ ꯀꯅꯥꯅꯣ ꯑꯣ ꯑꯆꯥ ꯑꯩ ꯐꯩꯕꯨꯟꯗ ꯌꯥꯗ꯭ꯔꯦꯅꯦ ꯀꯗꯣꯝꯗꯅꯣ ꯅꯝꯗꯣꯏꯁꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯀꯩ ꯔꯣꯗꯤ ꯉꯥ ꯊꯣꯡꯕ ꯔꯧ ꯉꯥ ꯊꯣꯡꯕ ꯑꯗꯨꯒꯒꯤ ꯇꯦꯁꯇꯤꯁꯤꯅ ꯀꯔꯤꯕ ꯑꯩꯒꯤ ꯃꯦꯇ꯭ꯔꯤꯛ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯅꯤꯀꯣ ꯖꯨꯟꯁꯦ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯗꯥꯁꯤꯅ ꯀꯔꯤ ꯍꯥꯏꯕꯗꯤ ꯏꯄꯥ ꯕꯨꯠ ꯐꯪꯅꯔꯦ ꯅꯪ ꯑꯗꯨꯒ ꯑꯥꯔꯖꯕ꯭ꯔꯣ ꯐꯩꯕꯨꯡꯒꯤ ꯋꯥꯔꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯁ ꯎꯝꯖꯜꯂꯒꯦꯁꯦ ꯐꯩꯕꯨꯡꯗꯨ ꯑꯗꯨꯒ ꯑꯩ ꯁꯨꯔꯖ ꯁꯤꯡꯍꯅ ꯀꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯌꯨ ꯃꯌꯥꯝꯗ ꯑꯗꯨꯒꯒꯤ ꯋꯦꯌꯔꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯄꯦꯜꯂꯦꯍꯦ ꯑꯦꯜꯕꯤ ꯇꯧꯕꯁꯤ ꯄꯦꯜꯂꯦꯍꯦ ꯆꯦ ꯇꯦꯁꯇꯤ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯁꯨꯖꯗꯦꯗꯅ ꯑꯥꯔꯖꯦ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒꯒꯤ ꯆꯥꯅ ꯄꯟꯖꯤꯠꯁꯤꯅ ꯑꯥꯔꯖꯦ ꯔꯣꯕꯤꯇꯥ ꯆꯥꯛꯁꯦ ꯀꯔꯝꯕ ꯃꯇꯥꯡꯗ ꯄꯤꯖꯗꯣꯏꯅꯣ ꯍꯥꯏ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯤ ꯑꯩ ꯇꯥꯗꯔꯣ ꯏꯆꯦ ꯄꯦꯟꯖꯩ ꯅꯪꯕꯨ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯆꯦ ꯇꯦꯁꯇꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯥꯔꯖꯦ ꯕ꯭ꯂꯣꯒ ꯉꯥꯎꯔꯦ ꯍꯥꯏꯃ ꯑꯗꯨꯒ ꯑꯩꯒꯤ ꯋꯦꯔꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯂꯣꯒ ꯀꯞꯄꯤ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯒ ꯁꯨꯔꯖ ꯁꯤꯡꯍꯅ ꯗꯥꯔꯁꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯌꯨ ꯍꯥꯏ ꯑꯗꯨꯒ ꯇꯈꯦꯜꯂꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯊꯤ ꯐꯥꯏꯅꯤꯡꯕ꯭ꯔꯣ ꯍꯥꯏ ꯏꯆꯦ ꯊꯤ ꯐꯥꯏꯅꯤꯡ ꯅꯠꯇꯦ ꯑꯩ ꯁꯤꯗꯅ ꯁꯤꯗꯣꯔꯦꯅꯦꯕꯣ ꯃꯩꯕꯨꯟ ꯀꯔ ꯐꯨꯟꯕꯗ ꯁꯤꯗꯣꯔꯦꯁꯤ ꯀꯦꯃꯦꯔꯥꯁꯦ ꯀꯔꯤ ꯍꯥꯏ ꯅꯝꯕꯗ ꯀꯔꯤ ꯀꯦꯃꯦꯔꯥꯁꯦ ꯀꯔꯤ ꯎꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩ ꯁꯣꯝꯗ ꯁꯤꯗꯣꯔꯦ ꯅꯥꯈꯣ 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 ꯃꯌꯥꯝ ꯅꯥꯈꯣ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯐꯖꯅ ꯃꯩꯕꯨꯟꯗ ꯐꯩꯕꯨꯟꯗ ꯅꯝꯒꯦ ꯅꯀꯣ ꯃꯇꯝ ꯃꯌꯥꯝ ꯅꯈꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯦꯜꯕꯤ ꯍꯔꯦ ꯑꯣ ꯑꯦꯜꯕꯤ ꯑꯩ ꯈꯤꯔꯦꯍꯦ ꯑꯗꯨꯒ ꯀꯩꯅꯣ ꯊꯤ ꯐꯥꯏꯗꯣꯏꯕ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯆꯦꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯄꯣꯁ ꯄꯥꯏꯈꯔꯦ ꯑꯗꯨꯗꯒꯤ ꯁꯨꯔꯖ ꯁꯤꯡꯍꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯑꯟꯖꯂꯤ ꯂꯨꯄ꯭ꯔꯝꯅ ꯄꯣꯁ ꯄꯥꯏꯈꯔꯦ ꯇꯈꯦꯜ ꯏꯆꯦꯅ ꯀꯩꯅꯣ ꯑꯩꯒꯤ ꯐꯅꯦꯛ ꯌꯥꯎꯗꯕꯩ ꯀꯔꯤ ꯐꯅꯦꯛ ꯌꯥꯎꯗꯕ ꯌꯥꯎꯔꯝꯗꯕꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅꯦꯗ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯗꯥꯜꯗꯤꯡ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏ ꯇꯈꯦꯜꯒꯤ ꯃꯤꯡꯁꯜ ꯑꯩꯒꯤ ꯐꯅꯦꯛ ꯌꯥꯎꯗꯦ ꯑꯩ ꯏꯀꯥꯏꯖꯩ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯏꯆꯦ ꯆꯠꯀꯅꯨ ꯑꯩ ꯐꯅꯦꯛ ꯄꯤꯔꯛꯒꯦ ꯅꯉꯣꯟꯗ ꯐꯅꯦꯛ ꯁꯦꯠꯂꯛꯍꯜꯂꯒꯦ ꯅꯀꯣ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯀꯔꯤ ꯍꯥꯏ ꯍꯣꯔꯥꯏꯒ ꯃꯥꯔꯇꯨꯜꯒ ꯄꯥꯏꯔꯛꯀꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤꯒꯤ ꯀꯔꯤ ꯀꯣꯃꯤꯁꯦꯠꯇꯤ ꯀꯔꯤ ꯍꯥꯏ ꯁꯪꯃꯨ ꯃꯥ ꯁꯤꯡ ꯁꯣꯡ ꯄꯤꯡꯀꯣ ꯍꯥꯏ ꯇꯧꯔꯛꯑꯦ ꯃꯥꯏꯁꯦ ꯑꯗꯨꯒ ꯇꯦꯁꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗ꯭ꯔꯁꯨ ꯐꯨꯜ ꯑꯣꯟ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯀꯨꯀꯤꯅ ꯏꯪꯂꯤꯁꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨ ꯍꯥꯏꯕꯗꯨꯒ ꯇꯧꯔꯤꯃꯤ ꯃꯌꯥꯝ ꯍꯥꯏ ꯉꯁꯥꯏ ꯏꯆꯦ ꯇꯦꯁꯇꯤꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯦ ꯉꯁꯥꯏ ꯏꯪꯂꯤꯁꯀꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯝꯃꯦ ꯀꯣꯃꯦꯟ ꯇꯧꯔꯝꯗ꯭ꯔꯦ ꯃꯥꯅ ꯏꯁꯄꯤꯛ ꯇꯧꯕꯗꯣ ꯑꯩ ꯇꯥꯏ ꯏꯆꯦ ꯀꯔꯤ ꯇꯦꯁꯇꯤ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯈꯤꯇꯅ ꯀꯔꯤ ꯗꯥꯔꯂꯤꯡ ꯆꯠꯈꯤꯅꯨ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯂꯣꯏꯔꯕꯣ ꯍꯥꯏ ꯔꯣꯕꯤꯇꯥꯒꯤ ꯑꯦꯜꯕꯤ ꯉꯁꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯒꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯆꯦ ꯑꯟꯖꯂꯤ ꯑꯩ ꯏꯇꯥꯎꯅ ꯍꯪꯉꯨ ꯍꯥꯏ
ꯑꯗꯨꯒ ꯑꯟꯖꯂꯤ ꯆꯦꯅ ꯀꯔꯦ ꯔꯣꯕꯤꯇꯥꯏ ꯑꯗꯨꯒ ꯆꯥꯔꯦ ꯄꯦꯟꯖꯩ ꯔꯣꯕꯤꯇꯥꯏ ꯎꯏꯔꯤꯀꯣ ꯅꯪꯒꯤ ꯑꯦꯜꯕꯤꯀꯥ ꯌꯥꯎꯕ ꯉꯝꯗꯕ ꯌꯥꯏꯀꯣ ꯏꯇꯥꯎ ꯀꯩꯅꯣ ꯔꯣꯕꯤꯇꯥꯒꯤ ꯑꯦꯜꯕꯤꯒ ꯂꯩꯇꯦ ꯆꯥꯔꯦ ꯄꯦꯟꯖꯩ ꯅꯪ ꯇꯨꯝꯈꯔꯣ ꯑꯗꯨꯒꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯆꯥꯛ ꯂꯣꯏꯔꯦ ꯑꯦꯜꯕꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏ ꯑꯗꯨꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯔꯣꯕꯤ ꯍꯥꯏ ꯑꯗꯨꯒꯤ ꯔꯣꯕꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯑꯩ ꯃꯩ ꯏꯆꯦꯒ ꯍꯥꯏꯖꯟꯈ꯭ꯔꯦꯅꯦꯕꯣ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯆꯦ ꯄꯦꯟꯖꯩ ꯑꯩ ꯆꯔꯥ ꯍꯦꯜꯂꯤ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯋꯥꯏꯁꯤꯅ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯄꯦꯟꯖꯩ ꯏꯆꯦ ꯇꯨꯝꯇ ꯇꯨꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯁꯨꯖꯤꯇꯥ ꯀꯧꯔꯦ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯅꯉꯣꯟꯗ ꯁꯪꯅ ꯂꯩꯔꯒ ꯑꯗꯨꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯀꯥꯝ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯑꯩꯅ ꯀꯞꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯗꯥꯔꯂꯤꯡ ꯑꯩ ꯀꯞꯈ꯭ꯔꯦ ꯇꯦꯁꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯄꯥꯏꯔꯤꯁꯦ ꯃꯣꯕꯥꯏꯜ ꯃꯨꯟꯈꯤꯗꯣꯔꯦ ꯍꯥꯏ ꯑꯩ ꯎꯈ꯭ꯔꯦ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯎꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯐꯩꯕꯨꯡꯁꯦ ꯃꯟꯖꯟ ꯀꯥꯏ ꯅꯝꯁꯤꯟꯒꯦ ꯎꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯐꯖꯅ ꯅꯝꯁꯤꯟꯒꯦ ꯅꯈꯣ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯑꯟꯖꯂꯤ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯒ ꯆꯥꯔꯦ ꯄꯦꯟꯖꯩ ꯑꯥꯔꯖꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯥꯔꯖꯦ ꯔꯣꯕꯤꯇꯥ ꯆꯥꯛ ꯄꯤꯖꯔꯣ ꯍꯥꯏ ꯏꯆꯦ ꯅꯪ ꯇꯨꯝꯕ ꯃꯃꯥꯡꯗ ꯆꯥꯛ ꯄꯤꯖꯔꯒ ꯇꯨꯝ ꯉꯝꯗ꯭ꯔꯣ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯩ ꯉꯁꯤ ꯑꯥꯔꯖꯦꯁꯦ ꯑꯦꯜꯕꯤ ꯇꯧꯔꯤ ꯍꯥꯏꯁꯦ ꯄꯤꯖꯔꯒ ꯐꯖꯅ ꯇꯨꯝꯍꯜꯂꯣ ꯉꯁꯤ ꯏꯆꯦꯗ ꯁꯤꯜꯂꯕꯅꯤ ꯑꯩꯅ ꯉꯁꯤ ꯏꯆꯦ ꯅꯪ ꯅꯉꯣꯟꯗ ꯁꯤꯜꯂꯕꯅꯤ ꯔꯣꯕꯤꯇꯥꯁꯦ ꯀꯗꯥꯏ ꯆꯥꯛ ꯄꯤꯖꯔꯒ ꯇꯨꯝꯍꯜꯂꯣ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯦꯁꯇꯤ ꯀꯔꯤ ꯈꯔ ꯃꯃꯥꯡꯗꯅꯤ ꯌꯥꯏ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯀꯩꯅꯣ ꯃꯣꯕꯥꯏꯜꯗ ꯐꯩꯕꯨꯟꯒ ꯅꯝꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ ꯃꯤ ꯎꯈꯤꯅꯤꯀꯣ ꯑꯩꯒꯤ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥꯁꯦ ꯅꯝꯁꯤꯜꯂꯤꯅꯤ ꯉꯁꯤ ꯅꯈꯣꯏ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯇꯦꯅꯤꯅꯦ ꯕꯕꯜꯁꯦ ꯂꯥꯛꯇꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯄꯦꯜꯂꯦꯍꯦ ꯑꯦꯜꯕꯤꯒ ꯑꯗꯨꯒ ꯇꯦꯁꯇꯤ ꯏꯆꯦꯅ ꯀꯔꯤ ꯀꯩꯅꯣ ꯑꯗꯨꯒ ꯋꯥꯔꯁꯤꯅ ꯏꯆꯦ ꯇꯦꯁꯇꯤ ꯑꯩ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯕꯕꯜꯁ ꯇꯥꯗꯦꯀꯣ ꯍꯥꯏꯈꯔꯦ ꯕꯥꯞ ꯃꯦꯟ ꯇꯥꯗꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯇꯦꯁꯇꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯐꯩꯖꯣꯝ ꯌꯥꯎꯗꯦ ꯍꯥꯏ ꯐꯨꯔꯤꯠꯅ ꯅꯝꯁꯤꯜꯂꯤꯅꯤ ꯏꯆꯦ ꯐꯩꯖꯣꯝ ꯅꯠꯇꯦ ꯐꯨꯔꯤꯠ ꯀꯔꯤ ꯇꯤ ꯁꯥꯔꯠꯇꯣ ꯍꯥꯞꯆꯤꯜꯂ ꯅꯝꯁꯤꯜꯂꯕꯅꯤ ꯉꯁꯤ ꯀꯔꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯔꯁ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯇꯈꯦꯜ ꯏꯆꯦꯅ ꯑꯥꯔꯖꯦꯟꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯪ ꯃꯣꯡꯃ ꯑꯗꯨꯒ ꯋꯥꯔꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏ ꯐꯩꯕꯨꯟ ꯍꯥꯏꯕ꯭ꯔꯥꯅ ꯃꯩꯕꯨꯟ ꯍꯥꯏꯕ꯭ꯔꯥ ꯁꯤꯕꯨ ꯑꯩ ꯀꯧꯊꯣꯛꯈ꯭ꯔꯦꯅꯦ ꯑꯗꯨꯗꯒꯤ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯑꯩꯗꯤ ꯏꯪꯂꯤꯁ ꯍꯩꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯔꯦ ꯀꯣꯃꯦꯟꯁꯨ ꯏꯔꯝꯗꯦ ꯍꯥꯏ ꯑꯗꯨꯒ ꯇꯦꯁꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯨꯡꯒꯤ ꯑꯃꯠꯇ ꯄꯤꯔꯧꯅꯦ ꯍꯥꯏ ꯑꯩ ꯂꯨꯡꯒꯤ ꯁꯦꯠꯇꯦꯍꯦ ꯇꯦꯁꯇꯤ ꯏꯆꯦ ꯇꯨꯀꯠꯆꯩꯍꯦ ꯂꯨꯡꯒꯤ ꯁꯦꯠꯄꯒ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏ ꯀꯨꯀꯤ ꯃꯔꯣꯟ ꯉꯥꯡꯉꯦ ꯃꯥꯅꯦ ꯃꯥꯏꯁꯦ ꯑꯗꯨꯒ ꯇꯦꯁꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯇꯈꯦꯜ ꯏꯪꯂꯤꯁꯇꯣ ꯇꯥꯔꯨꯅꯨ ꯑꯣꯟ ꯇꯧꯕꯤꯌꯨ ꯑꯩꯒꯤꯗꯣ ꯀꯔꯤ ꯍꯥꯏ ꯁꯥꯎꯅꯕ ꯍꯥꯏ ꯑꯗꯨꯒ ꯆꯥꯔꯦ ꯄꯦꯟꯖꯩ ꯑꯩ ꯇꯈꯦꯜ ꯀꯅꯥꯅꯣ ꯎꯏꯔꯤꯀꯣ ꯍꯥꯏ ꯑꯩ ꯇꯈꯦꯜ ꯀꯟꯅ ꯎꯏꯔꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯇꯈꯦꯜ ꯏꯆꯦꯅ ꯍꯥꯏꯕ ꯇꯦꯁꯇꯤ ꯍꯥꯏꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯍꯥꯏꯕ ꯎꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯎꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯨꯔꯥꯟꯅ ꯑꯦꯜꯕꯤ ꯇꯧꯕꯅꯤꯅ ꯗꯥ ꯑꯥꯔꯖꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯦꯁꯇꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯎꯔꯒ ꯀꯩꯗꯧꯔꯒꯦ ꯐꯤ ꯁꯦꯠꯇꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯏꯆꯦ ꯃꯣꯕꯥꯏꯜꯗ ꯆꯥꯔꯖ ꯂꯩꯇꯦꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯐꯩꯕꯨꯟ ꯃꯦꯜꯂꯤꯅꯤ ꯁꯤꯒ ꯑꯗꯨ ꯆꯥꯔꯦ ꯄꯦꯟꯖꯩ ꯏꯆꯦꯅ ꯇꯦꯁꯇꯤ ꯏꯟꯗꯤꯌꯥ ꯂꯚ ꯌꯨ ꯍꯥꯏꯔꯦ ꯍꯣꯏ ꯃꯥ ꯂꯚ ꯌꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯖꯤꯜꯂꯨ ꯂꯚ ꯌꯨ ꯅꯠꯇꯦ ꯑꯥꯏ ꯂꯚ ꯌꯨ ꯑꯗꯨꯒ ꯇꯦꯁꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯦꯇꯥ ꯈꯤꯇꯪ ꯋꯥꯠꯂꯤ ꯌꯥꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥ ꯏꯆꯦꯅ ꯔꯣꯕꯤꯇꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯣꯕꯤꯇꯥ ꯏꯆꯦꯒ ꯍꯥꯏꯖꯟꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯔꯣꯕꯤꯇꯥ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯦꯇꯥ ꯆꯦ ꯔꯣꯕꯤꯇꯥ ꯀꯥꯎꯈ꯭ꯔꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅꯥ ꯆꯤꯡꯃꯣ ꯀꯨꯀꯤ ꯃꯣ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯇꯣꯁ ꯄꯥꯏ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏ ꯃꯥꯏꯛ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯔꯤ ꯍꯥꯏ ꯏꯃꯣꯖꯤ ꯇꯦꯁꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯤ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏ
ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯤ ꯅꯪꯅ ꯂꯨꯍꯣꯡꯕ ꯅꯝꯃꯣ ꯌꯥꯏ ꯑꯗꯨꯒꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤ ꯍꯥꯏꯅ ꯁꯪꯉꯦ ꯑꯗꯨꯒꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒꯩ ꯏꯇꯥꯎꯕꯤꯅ ꯁꯨꯖꯤꯇꯥ ꯍꯥꯏꯅ ꯀꯞꯀꯔꯦ ꯀꯔꯤ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯏ ꯏꯃꯨꯡ ꯃ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯦꯁꯇꯤ ꯑꯩꯁꯨ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯔꯣꯖꯤꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯨꯂꯨꯅ ꯀꯔꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯦꯁꯇꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯑꯣꯟ ꯍꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯕꯕꯜꯁꯦ ꯂꯥꯛꯇꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯎꯔꯨ ꯂꯩꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯄꯦꯜꯂꯦꯍꯦ ꯑꯩꯒꯤ ꯕꯕꯜꯁꯤꯡꯁꯦ ꯃꯣꯕꯥꯏꯜ ꯊꯨꯒꯥꯏꯔꯣꯒꯦ ꯃꯌꯥꯝꯒꯤ ꯕꯕꯜꯁꯀ ꯍꯥꯏꯅ ꯂꯩꯔꯒ ꯑꯩꯒꯤ ꯕꯕꯜꯁꯀ ꯂꯥꯛꯇꯦꯅꯦ ꯑꯥ ꯕꯕꯜꯁ ꯅꯪ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯣꯟ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯆꯦ ꯇꯦꯁꯇꯤ ꯍꯥꯏ ꯀꯧꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯁꯤ ꯂꯩꯈ꯭ꯔꯦꯅꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯍꯟꯖꯟꯅ ꯌꯦꯡꯕꯗꯤ ꯋꯥꯏꯇꯤꯁꯨ ꯍꯦꯟꯅ ꯐꯪꯒꯗ꯭ꯔꯣ ꯐꯪꯉꯣꯏꯗꯦ ꯏꯆꯦ ꯚꯤꯗꯤꯑꯣꯗꯣ ꯀꯗꯥꯏ ꯍꯟꯖꯤꯟ ꯀꯃꯥꯏꯅ ꯆꯦꯡ ꯆꯥꯗꯣꯏꯒꯦ ꯑꯗꯨꯗꯣ ꯑꯦꯀꯥꯎꯟ ꯑꯃꯗꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗꯣ ꯍꯟꯖꯟ ꯍꯟꯅ ꯌꯦꯡꯉꯗꯤ ꯐꯪꯉꯣꯏꯑꯕ ꯑꯇꯣꯞꯄ ꯀꯔꯤ ꯃꯣꯕꯥꯏꯜꯗꯒꯤ ꯌꯦꯡꯉꯗꯤ ꯐꯪꯒꯅꯤ ꯃꯣꯕꯥꯏꯜ ꯑꯃꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯗꯤ ꯀꯥꯏ ꯌꯥꯗꯣꯏꯒꯦ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯒꯤ ꯌꯦꯡꯉꯣ ꯑꯗꯨ ꯌꯥꯅꯤ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯌꯦꯡ ꯑꯗꯨꯗꯒꯤ ꯇꯦꯁꯇꯤ ꯏꯆꯦꯅ ꯑꯥꯔꯖꯦ ꯖꯨꯁ ꯈꯥꯎ ꯑꯗꯨꯗꯒꯤ ꯋꯦꯌꯔꯁꯤꯅ ꯕꯕꯜꯁ ꯃꯥꯡꯈꯔꯦ ꯌꯥꯔꯁꯦ ꯕ꯭ꯔꯣ ꯍꯥꯏ ꯃꯥꯡꯈꯔꯦ ꯀꯔꯥꯏ ꯋꯦꯌꯔꯁꯦ ꯑꯩꯁꯦ ꯕꯕꯜꯁꯗ ꯊꯣꯛꯇꯦꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯒꯤ ꯀꯔꯤ ꯑꯦꯜꯕꯤꯁꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯤꯅ ꯕꯕꯜꯁ ꯌꯥꯔꯦ ꯌꯥꯏ ꯌꯥꯔꯕꯣ ꯀꯥꯏꯗꯦꯅꯣ ꯏꯆꯦ ꯌꯥꯗꯦꯍꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯥꯏ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯂꯧꯁꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯆꯦ ꯄꯦꯟꯖꯩ ꯏꯇꯥꯎꯁꯦ ꯑꯩꯅ ꯃꯥꯔꯇꯨꯜ ꯄꯥꯏꯗꯣꯔꯤ ꯍꯥꯏ ꯑꯗꯨꯒ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯁꯨꯖꯤꯗ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯏꯁ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯔꯥꯝ ꯔꯥꯏꯠ ꯄꯔꯇꯦ ꯕꯥꯊꯨꯔ ꯈꯥꯝ ꯔꯣꯕꯤꯇꯥ ꯏꯇꯥꯎꯕꯤ ꯏꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯔꯦ ꯍꯥꯏ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯑꯥꯔꯖꯦ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯏꯇꯥꯎ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯦ ꯃꯥꯏꯛ ꯄꯥꯏꯁꯟꯈꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯩ ꯆꯥꯔ ꯄꯦꯟꯖꯩ ꯌꯥꯔꯦ ꯐꯖꯅ ꯎꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯋꯦꯌꯔꯁꯤꯅ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯇꯦꯁꯇꯤ ꯏꯟꯖꯤꯌꯥꯅ ꯑꯥꯔ ꯖꯦꯒꯤ ꯑꯦꯜꯕꯤ ꯌꯥꯝ ꯄꯤꯁ ꯑꯣꯏ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯔꯖ ꯂꯩꯇꯦꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯋꯥꯔꯦꯅꯦ ꯑꯦꯜꯕꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯆꯪꯕꯗ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯕ ꯃꯇꯝ ꯐꯪꯗꯦꯅꯦ ꯑꯗꯨꯒ ꯔꯣꯖꯤ ꯍꯥꯏꯅ ꯑꯣꯟ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯖꯤꯑꯣꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯅꯣꯛꯁꯟꯈꯔꯦ ꯑꯣ ꯃꯥꯅ ꯈꯨꯅꯥ ꯋꯥꯔꯦ ꯃꯌꯥꯝ ꯋꯥꯔꯦ ꯑꯦꯜꯕꯤ ꯋꯥꯔꯦ ꯑꯩ ꯑꯦꯜꯕꯤ ꯋꯥꯔꯦ ꯃꯇꯥꯡ ꯆꯥꯗꯅ ꯏꯁꯩ ꯍꯥꯏꯔꯛꯀꯅꯨ ꯏꯁꯩ ꯁꯣꯝꯗ ꯑꯩꯅ ꯋꯥꯅ ꯁꯤꯗꯣꯔꯦ ꯅꯪꯅ ꯏꯁꯩ ꯒꯥꯏ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯏꯁꯩ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯉꯁꯤ ꯕꯨꯠ ꯑꯣꯟꯈ꯭ꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯗꯥ ꯑꯥꯔꯖꯦ ꯃꯌꯥꯝꯒꯤ ꯍꯥꯏꯅꯨ ꯑꯩꯒꯤꯗ ꯂꯥꯛꯇꯦ ꯍꯥꯏ ꯗꯥ ꯑꯥꯔꯖꯦ ꯃꯌꯥꯝꯒꯤ ꯍꯥꯏꯅꯨ ꯑꯩꯒꯤꯗ ꯂꯥꯛꯇꯦ ꯍꯥꯏ ꯔꯣꯖꯤ ꯅꯪꯒꯤ ꯄꯨꯡ ꯅꯤꯄꯥꯟꯗ ꯊꯥꯔꯒ ꯑꯩ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯗꯥ ꯑꯥꯔꯖꯦ ꯄꯨꯡ ꯃꯥꯄꯟꯗ ꯍꯧꯒꯠꯂꯒ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯅꯣꯏꯅ ꯄꯨꯡ ꯅꯤꯄꯥꯟꯗ ꯅꯣꯏꯒꯤ ꯑꯦꯜꯕꯤ ꯃꯇꯝꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯃꯨꯛ ꯄꯨꯡ ꯅꯤꯄꯥꯟ ꯇꯧꯔꯛꯀꯅꯤ ꯑꯃꯨꯛ ꯅꯨꯡꯊꯤꯟ ꯇꯧꯔꯛꯀꯅꯤ ꯑꯩꯗꯤ ꯄꯨꯡ ꯅꯤꯄꯥꯟꯗ ꯍꯧꯒꯠꯇꯦ ꯍꯥꯏꯕ ꯄꯨꯡ ꯅꯤꯄꯥꯟꯗ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯒꯣꯔꯣ ꯇꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯒꯅ ꯑꯗꯨꯗꯒꯤ ꯇꯦꯁꯇꯤ ꯑꯦꯜꯕꯤꯅ ꯑꯥꯔꯖꯦ ꯏꯅꯥꯎꯅꯨꯄꯤꯗ ꯄꯥꯏꯍꯜꯂꯣ ꯍꯥꯏ ꯏꯅꯥꯎꯅꯨꯄꯤ ꯂꯩꯇꯦ ꯏꯆꯦ ꯆꯥꯛ ꯊꯣꯡꯉꯤ ꯉꯁꯤ ꯕꯤꯖꯤ ꯑꯣꯏꯔꯤ ꯃꯥ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯋꯦꯌꯔꯁꯦ ꯅꯣꯛꯈꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯗꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯥꯗ꯭ꯔꯤꯅꯦ ꯄ꯭ꯔꯤꯌꯥ ꯑꯩ ꯁꯣꯝꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯦ ꯗꯗꯥ 14 ꯂꯥꯏꯛ ꯍꯥꯏ
ꯑꯗꯨꯒꯒꯤ ꯏꯇꯥꯎꯕꯤꯅ ꯀ ꯋꯥꯔꯁꯤ ꯌꯥꯏ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯁꯤꯅ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯀꯩꯅꯣ ꯂꯞꯄꯤꯁꯟꯈ꯭ꯔꯦ ꯑꯩꯁꯤꯗ ꯁꯣꯔ ꯍꯣꯟ ꯉꯝꯗꯔꯦꯅꯦ ꯆꯥꯛ ꯆꯥꯕꯒ ꯀꯥꯎꯔꯤꯗ ꯍꯣꯏꯃ ꯍꯣꯏꯃ ꯍꯔꯦ ꯀ꯭ꯁꯅ ꯍꯔꯦ ꯀ꯭ꯁꯅ ꯍꯔꯦ ꯀ꯭ꯁꯅ ꯑꯣ ꯃꯥ ꯏꯆꯦ ꯄꯤꯟꯖꯩꯅꯤ ꯀꯩꯅ ꯏꯆꯦ ꯄꯤꯟꯖꯩ ꯅꯪ ꯂꯩꯔꯤꯕꯅꯦ ꯑꯩ ꯁꯣꯔ ꯇꯠꯇꯣꯔꯦꯅꯦꯕꯣ ꯏꯆꯦ ꯄꯦꯟꯖꯩ ꯆꯥꯔ ꯄꯦꯟꯖꯅꯔꯁꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗ꯭ꯔꯤꯁꯦ ꯀꯧꯔꯛꯇ꯭ꯔꯤꯅꯦ ꯆꯨꯝꯃꯤꯔꯣꯁꯤ ꯑꯌꯨꯛ ꯑꯉꯥꯟꯕꯁꯦ ꯆꯤꯜꯂꯤ ꯌꯥꯏ ꯑꯌꯨꯛꯇ ꯄꯨꯡ ꯅꯤꯄꯥꯟ ꯊꯥꯗꯔꯁꯨ ꯑꯩ ꯂꯥꯛ ꯉꯝꯗꯦꯕ ꯄꯨꯡ ꯃꯉꯥ ꯇꯔꯨꯛ ꯅꯤꯄꯥꯟꯗ ꯊꯥꯕꯁꯦ ꯑꯩ ꯂꯥꯡ ꯉꯝꯗꯩꯗꯤ ꯄꯨꯡ ꯃꯥꯄꯟꯗꯒꯤ ꯁꯨꯝ ꯀꯔ ꯃꯃꯤꯠ ꯃꯤꯀꯞ ꯊꯣꯛꯑꯕ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯀꯩ ꯏꯆꯦ ꯁꯨꯖꯤꯇꯥꯒꯤ ꯑꯦꯜꯕꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯝꯗ ꯁꯨꯖꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯜꯕꯤꯁꯨ ꯀꯃꯥꯏꯅ ꯌꯥꯎꯅꯤ ꯆꯣꯡꯕꯁꯤ ꯈ ꯇꯜꯂꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯨꯡꯉꯥꯏꯇꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯒꯦꯜꯕꯤꯁꯦ ꯁꯨꯝ ꯀꯣꯟꯅ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯅꯤꯅ ꯅꯪꯁꯨ ꯁꯥꯎꯗꯕꯅꯤꯅ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯨꯗꯒꯤ ꯆꯥꯔ ꯄꯦꯟꯖꯩꯩꯅ ꯀꯔ ꯑꯦꯜꯕꯤꯗ ꯃꯨꯛꯕꯥꯡ ꯇꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒꯩ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯀꯕꯗ ꯗꯗꯥ ꯀꯔꯤ ꯇꯧꯔꯒꯦ ꯌꯥꯏ ꯄ꯭ꯔꯤꯌꯥ ꯑꯩ ꯁꯣꯝꯗ ꯁꯣꯔ ꯇꯠꯇꯣꯔꯦꯅꯦ ꯁꯣꯝ ꯀꯔꯦ ꯐꯩꯕꯨꯟ ꯐꯨꯟꯕ꯭ꯔꯥꯅ ꯃꯩꯕꯨꯟ ꯐꯨꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯨꯟꯕ ꯍꯥꯏꯁꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯥꯔ ꯄꯦꯟꯖꯗꯅ ꯑꯩꯗꯤ ꯂꯩꯀꯣ ꯍꯥꯏ ꯏꯆꯦ ꯅꯪ ꯂꯩꯌꯨ ꯄꯨꯡ ꯕꯥꯔꯣꯐꯥꯎ ꯂꯩꯌꯨ ꯑꯩꯒ ꯅꯪ ꯑꯩꯒ ꯂꯣꯏꯒꯗꯅꯤ ꯉꯁꯤ ꯅꯪ ꯑꯩꯒ ꯂꯩꯒꯗꯅꯤ ꯑꯩ ꯁꯪꯒꯗꯅꯤ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯆꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯈꯔ ꯍꯥꯏꯕ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯋꯦꯌꯔꯁꯤꯅ ꯄ꯭ꯔꯤꯌꯥ ꯁꯤꯁꯇꯔ ꯀꯔꯤ ꯃꯊꯦꯜ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯟ ꯑꯥꯔꯖꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯈꯔꯦ ꯍꯥꯏ ꯀꯅꯥꯅ ꯀꯧꯔꯛꯏꯅꯣꯅꯦ ꯆꯥꯛ ꯂꯣꯏꯈꯔꯦ ꯍꯥꯏꯅ ꯋꯦꯌꯔꯁꯤꯅ ꯁꯨꯖꯤꯇꯥ ꯁꯤꯁꯇꯔ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯁꯇꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯔꯗꯤ ꯆꯥꯔꯣ ꯍꯥꯏꯔꯁꯦ ꯆꯥꯗ꯭ꯔꯤ ꯂꯣꯏꯗ꯭ꯔꯤ ꯏꯆꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯄꯨꯡ ꯇꯔꯥ 11 ꯇꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯈꯔ ꯍꯥꯏꯕꯗ ꯑꯣꯟ ꯍꯥꯏꯅ ꯈꯔꯦ ꯍꯥꯏꯕꯗ ꯁꯥꯎꯔꯛꯑꯦꯅꯦ ꯀꯔꯤꯒꯤꯅꯣ ꯁꯥꯎꯔꯛꯏꯁꯦ ꯈꯪꯗꯦꯅꯦꯕꯣ ꯑꯩꯅ ꯃꯤꯇꯩꯔꯣꯟꯁꯦ ꯐꯖꯅ ꯍꯥꯏꯔꯛꯄꯒ ꯑꯗꯨꯒ ꯑꯩ ꯃꯤꯇꯩꯔꯣꯟꯁꯦ ꯐꯖꯅ ꯄꯥꯔꯛꯄꯒ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏ ꯁꯥꯎꯔꯛꯑꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯤ ꯃꯤꯇꯩꯔꯣꯟ ꯖꯥꯅꯤꯇꯣ ꯀꯤꯂꯥ ꯀꯣꯏꯇꯥꯝ ꯍꯥꯏꯗꯣ ꯇꯥꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎꯕꯤꯅ ꯀꯩ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯣ 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 ꯃꯥꯔꯇꯨꯜ ꯄꯥꯏꯈꯔꯦ ꯉꯁꯤ ꯑꯩꯁꯦ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯦ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯉꯁꯤ ꯃꯥꯔꯇꯨꯜ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯔꯇꯨꯜ ꯄꯨ ꯂꯥꯛꯏꯕꯣ ꯀꯩꯅꯣ ꯑꯥꯔꯖꯦ ꯄꯨꯡ ꯕꯥꯔꯣ ꯐꯥꯎꯔꯣ ꯂꯣꯏꯔꯤ ꯀꯔꯤ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦꯍꯦ ꯑꯗꯨꯗꯤ ꯑꯦꯜꯕꯤꯗ ꯑꯩ ꯇꯨꯝꯊꯔꯦ ꯇꯨꯝꯈꯔꯣꯏ ꯏꯆꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯔꯤ ꯂꯩꯔ ꯇꯨꯝꯒꯗꯅꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯑꯩ ꯉꯁꯤ ꯏꯔꯣꯟꯕ ꯁꯤꯁꯇꯔꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯑꯣꯟ ꯍꯥꯏ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤ ꯀꯞꯁꯜꯂꯛꯏꯔꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯞꯈꯔ ꯃꯥꯅꯤ ꯈꯪꯗꯦ ꯑꯥꯔꯖꯦ ꯕ꯭ꯔꯣꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯃꯌꯥꯝꯅ ꯂꯣꯏ ꯀꯞꯄꯤ ꯀꯔꯤꯒꯤꯅꯣꯅꯦ ꯑꯥꯔꯖꯦ ꯕ꯭ꯔꯣꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯗ ꯃꯌꯥꯝꯁꯦ ꯀꯞꯀꯔꯦꯅꯦ ꯑꯗꯨꯒꯩ ꯋꯦꯌꯔꯁꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯐꯧ ꯑꯦꯜꯕꯤ ꯉꯁꯤꯗꯤ ꯌꯥꯏ ꯅꯣꯏ ꯋꯦꯌꯔꯁꯦ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯆꯥꯡ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯩꯒꯅꯤ ꯍꯥꯏꯅꯦ ꯒꯨꯗ ꯂꯩꯒꯗꯅꯤ ꯒꯨꯗ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯟꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯤꯇꯥꯗ ꯆꯥꯛ ꯆꯥ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔ ꯀꯨꯝ ꯂꯥꯛꯎꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯩ ꯉꯥꯏꯔꯝꯒꯦ ꯔꯨꯕꯤ ꯍꯥꯏꯅ ꯀꯔꯤ ꯍꯥꯏ ꯀꯧꯋꯦ ꯑꯗꯨꯒ ꯇꯦꯁꯇꯤ ꯑꯣꯐ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯏꯆꯦ ꯏꯁꯩꯒ ꯁꯛꯄ ꯍꯩꯇꯦ ꯀꯩ ꯏꯁꯩꯅꯣ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯀꯔꯤ ꯄ꯭ꯔꯤꯌꯥ ꯁꯤꯁꯇꯔ ꯑꯩꯗꯤ ꯁꯧꯒꯔꯤꯒ ꯀꯥꯡꯉꯧꯒ ꯑꯗꯨꯒ ꯁꯨꯖꯦꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯑꯗꯨꯗꯒꯤ ꯆꯥꯔ ꯄꯦꯟꯖ ꯑꯥꯔꯖꯦ ꯀꯔꯤ ꯍꯤꯖꯥꯡ ꯊꯣꯡꯗꯣꯔꯤ ꯌꯥꯏ ꯊꯣꯡꯗꯣꯏꯅꯤ ꯏꯆꯦ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯅꯤꯡꯉꯤ ꯑꯣꯛ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯣꯛ ꯊꯣꯡꯉꯤ ꯑꯣꯛ ꯆꯤꯛꯀꯟ ꯑꯣꯛꯀ ꯆꯤꯛꯀꯦꯟꯒ ꯉꯥꯒ ꯑꯗꯨꯗꯒꯤ ꯄꯨꯂꯩꯒ ꯏꯔꯣꯜꯂꯤ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯆꯦꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯍꯥꯏꯕ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯀꯔꯦ ꯒꯨꯂꯥꯞꯁꯦ ꯀꯔꯦ ꯇꯠꯂꯕ ꯈꯪꯗꯦꯅꯦ ꯁꯥꯕꯁꯤꯒ ꯏꯆꯦ ꯑꯟꯖꯂꯤ ꯏꯁꯤꯡꯗꯣ ꯈꯔ ꯍꯩꯖꯤꯜꯂꯨ ꯒꯨꯂꯥꯞꯁꯦ ꯇꯠꯂꯦꯅꯦ
ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒ ꯑꯟꯖꯂꯤ ꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯀꯩ ꯍꯥꯏ ꯃꯥꯔꯇꯨꯜ ꯄꯨ ꯂꯥꯛꯏꯅꯦ ꯀꯔꯤ ꯑꯩꯒꯤ ꯀꯔꯤ ꯌꯨꯝꯒ ꯁꯦꯝꯒꯦ ꯍꯥꯏꯔꯣ ꯏꯇꯥꯎꯕꯤ ꯑꯩꯒꯤ ꯌꯨꯝ ꯁꯦꯝꯗꯣꯏ ꯅꯪ ꯃꯥꯔꯇꯨꯜꯗꯨ ꯄꯨ ꯂꯥꯛꯑꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯨ ꯂꯥꯛꯑꯣ ꯑꯩ ꯌꯨꯝ ꯁꯦꯝꯗꯣꯏꯅꯦ ꯂꯦꯕꯔꯁꯤꯡꯁꯦ ꯈꯔ ꯃꯥꯔꯇꯨꯜ ꯄꯤꯒꯦ ꯌꯨꯝꯁꯦ ꯈꯔ ꯀꯣꯠꯇꯣꯛ ꯀꯣꯠꯇꯣꯛ ꯁꯦꯝꯃꯟꯒꯤ ꯌꯨꯝꯁꯦ ꯈꯔ ꯀꯥꯏꯔꯛꯇꯣꯔꯦ ꯌꯨꯝ ꯁꯥꯗꯣꯔꯅꯤ ꯃꯥꯔꯇꯨꯜ ꯄꯨ ꯂꯥꯛꯑꯣ ꯑꯗꯨꯗꯒꯤ ꯆꯥꯅ ꯄꯦꯟꯖꯩ ꯀꯔꯤ ꯑꯟꯖꯂꯤ ꯃꯥꯏꯛ ꯄꯥꯏꯈꯔꯦ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯅꯝ ꯆꯣꯁꯃꯥ ꯀꯔꯦ ꯃꯦꯍꯨꯗꯣꯟ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯆꯦꯞ ꯑꯟꯖꯂꯤ ꯆꯥꯔꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯑꯣꯛꯁꯥ ꯆꯥꯗꯦ ꯑꯩ ꯗꯥꯔꯁꯦ ꯌꯥꯏ ꯏꯆꯦ ꯄꯦꯟꯖꯩꯗ ꯄꯤꯖꯒꯦ ꯏꯆꯦ ꯄꯦꯟꯖꯩ ꯑꯣꯛꯁꯥ ꯆꯥꯗꯦ ꯍꯥꯏꯅ ꯀꯞ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯏꯆꯦ ꯄꯦꯟꯖꯩ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯗ ꯑꯣꯛꯁꯥ ꯉꯁꯤ ꯀꯤꯂꯣ ꯑꯅꯤꯈꯛ ꯄꯨ ꯂꯥꯛꯏ ꯐꯖꯅ ꯅꯩꯊꯔꯁꯤ ꯂꯥꯛꯑꯣ ꯃꯨꯛꯕꯥꯡ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯔꯣꯕꯤ ꯑꯩꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤꯕ ꯍꯥꯎꯕꯅꯤ ꯆꯥꯔꯣ ꯒꯦꯁ ꯀꯥꯔꯅꯤ ꯍꯥꯏ ꯉꯁꯤ ꯏꯇꯥꯎꯕꯤꯗ ꯄꯣꯔꯣꯛ ꯆꯥꯝꯃꯅꯤ ꯉꯁꯤ ꯑꯦꯜꯕꯤ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯕꯅꯤ ꯄꯣꯔꯣꯛ ꯆꯥꯝꯃꯅꯤ ꯉꯁꯤ ꯅꯪ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯒꯨꯂꯥꯞ ꯀꯨꯏꯔꯦ ꯍꯥꯏ ꯎꯗꯕ ꯒꯨꯂꯥꯞ ꯀꯨꯏꯔꯕ ꯔꯣꯖꯤ ꯒꯨꯂꯥꯞ ꯀꯨꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯁꯨꯆꯦꯇꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤꯕ ꯆꯦ ꯑꯟꯖꯂꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯆꯦ ꯁꯨꯆꯦꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯗ ꯄꯦꯟꯖꯩ ꯑꯥꯔ ꯖꯦ ꯑꯦꯜꯕꯤ ꯇꯧꯕ ꯈꯨꯗꯤꯡ ꯄꯣꯛ ꯊꯣꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯏꯆꯦ ꯄꯣꯛꯁꯦ ꯑꯩꯒꯤ ꯐꯦꯕꯣꯔꯥꯏꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯕꯣꯔꯥꯏꯠ ꯀꯔꯤ ꯗꯤꯁꯅꯤꯁꯦ ꯄꯣꯛꯁꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯁꯦꯝꯒꯦ ꯍꯥꯏ ꯑꯩ ꯍꯥꯟꯅ ꯁꯦꯝꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯀꯣ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯔꯣꯖꯤ ꯍꯥꯏꯈꯣ ꯑꯗꯨꯒ ꯑꯟꯖꯂꯤꯗ ꯀꯔꯤ ꯔꯣꯗꯤ ꯍꯥꯏꯔ ꯔꯣꯖꯤ ꯍꯥꯏꯔ ꯔꯣꯗꯤ ꯀꯔꯤ ꯍꯤꯖꯥꯡꯅꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯨꯃꯦꯟ ꯁꯤꯁꯇꯔ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯆꯥꯗ꯭ꯔꯤ ꯀꯔꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯑꯟꯖꯂꯤꯗ ꯄ꯭ꯔꯤꯌꯥ ꯀꯔꯤ ꯍꯤꯖꯥꯡꯅꯣ ꯍꯥꯏꯗꯣ ꯔꯣꯖꯤꯅ ꯆꯦ ꯄ꯭ꯔꯤꯌꯥ ꯑꯩ ꯏꯔꯣꯜꯂꯤ ꯆꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯏꯔꯣꯟꯕ ꯆꯥꯏ ꯑꯩꯗꯤ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯆꯦ ꯑꯟꯖꯂꯤ ꯆꯥꯔꯥ ꯍꯦꯜꯂꯦ ꯍꯥꯏ ꯏꯇꯥꯎꯕꯤ ꯑꯣꯠꯁꯇꯣ ꯆꯥꯎ ꯍꯥꯟꯅ ꯑꯣꯠꯁꯇꯣ ꯆꯥꯎ ꯍꯥꯟꯅ ꯑꯗꯨ ꯂꯣꯏꯔꯒ ꯁꯪꯒꯣꯝꯒ ꯆꯥꯔꯒꯅꯦ ꯇꯨꯝꯈꯔꯣ ꯅꯪ ꯑꯗꯨꯒꯤ ꯏꯇꯥꯎ ꯀꯔꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯏꯔꯣꯜꯂꯤ ꯆꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯔꯣꯖꯤ ꯑꯩꯁꯨ ꯏꯔꯣꯟꯕ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯀꯥꯝ ꯍꯥꯏ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯨꯝꯃꯦ ꯁꯤꯁꯇꯔ ꯕꯣꯔꯣꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯁꯦ 1 ꯃꯤꯅꯤꯠꯇ ꯑꯦꯠꯚꯔꯇꯥꯏꯁ ꯂꯥꯛꯅ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯍꯥꯏ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯔꯥꯏ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯠ ꯂꯥꯛꯏꯕ ꯑꯗꯨꯒ ꯆꯥꯗ ꯄꯦꯟꯖꯩ ꯏꯆꯦꯅ ꯑꯥꯔꯁꯦ ꯅꯊꯣꯝꯇ ꯆꯥꯖꯧ ꯍꯥꯏ ꯏꯆꯦ ꯅꯪ ꯂꯥꯛꯑꯣꯏ ꯅꯪ ꯂꯥꯛꯇꯗꯤ ꯆꯥꯔꯣꯏꯍꯦ ꯆꯥꯔꯥ ꯍꯦꯟꯗꯣꯏꯅꯤ ꯑꯩꯁꯨ ꯅꯪ ꯂꯥꯛꯇꯗꯤ ꯅꯪ ꯄꯤꯖꯗꯣꯏꯅꯤ ꯑꯩꯅ ꯑꯣꯛ ꯁꯥꯁꯦ ꯑꯩ ꯃꯊꯪ ꯆꯥꯖꯥꯔꯣꯏ ꯅꯪꯁꯨ ꯄꯨꯔꯛꯇꯣꯏꯅꯤ ꯅꯪꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅ ꯐꯖꯅ ꯁꯤꯡꯖꯨꯒ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯆꯤꯡ ꯑꯗꯨꯃꯥꯏꯅ ꯋꯥꯡꯍꯟꯕꯗꯣ ꯉꯁꯤ ꯑꯣꯛꯅ ꯋꯥꯡꯍꯟꯒꯦ ꯏꯆꯦ ꯂꯥꯛꯑꯣ ꯉꯁꯤ ꯏꯆꯦꯗꯃꯛꯇ ꯐ꯭ꯔꯤ ꯍꯥꯏꯅ ꯊꯝꯕꯅꯦꯅ ꯉꯁꯤ ꯑꯣꯛꯁꯥꯁꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯏꯇꯥꯎꯕꯤꯅ ꯆꯦ ꯑꯟꯖꯂꯤ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏ ꯑꯗꯨꯒ ꯌꯦꯁ ꯀꯨꯝꯃꯦꯟꯅ ꯀꯔꯤ ꯃꯁꯛ ꯎꯗ꯭ꯔꯦꯅꯦ ꯍꯥꯏ ꯃꯁꯛ ꯉꯥꯛꯇꯪ ꯂꯩꯔꯒ ꯎꯍꯟꯒꯦ ꯀꯔꯤ ꯍꯥꯏ ꯌꯦꯁ ꯀꯨꯝꯃꯦꯟ ꯁꯤꯁꯇꯔ ꯑꯩꯒꯤ ꯀꯔꯤ ꯆꯥꯔꯖꯁꯨ ꯌꯥꯎꯗꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯣꯟ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯌꯦꯁ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯌꯦꯁ ꯍꯥꯏꯅ ꯑꯗꯨꯒ ꯆꯥꯅ ꯄꯦꯟꯖꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯌꯦꯁ ꯀꯨꯃꯟ ꯑꯗꯨꯒ ꯌꯦꯁ ꯀꯨꯃꯟ ꯁꯤꯁꯇꯔ ꯑꯩ ꯂꯥꯛꯄꯗꯩ ꯇꯨꯃꯤꯟꯅ ꯂꯩꯈꯔꯦꯅꯦ ꯍꯥꯏ ꯑꯩ ꯂꯥꯛꯄꯗꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯍꯥꯏ
ꯑꯗꯨꯒꯒꯤ ꯏꯇꯥꯎꯕꯤꯅ ꯆꯦ ꯄꯦꯟꯖꯩ ꯐꯨꯗꯠꯅꯤꯡꯉꯤ ꯍꯥꯏ ꯁꯥꯎꯈ꯭ꯔꯦꯅꯦꯕꯣ ꯉꯁꯤ ꯔꯣꯕꯤꯇꯥꯁꯦ ꯑꯗꯨꯒꯒꯤ ꯁꯨꯔꯖꯤꯇꯥ ꯏꯆꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯔꯣꯕꯤ ꯆꯔꯥ ꯍꯦꯜꯂꯦ ꯉꯁꯤ ꯆꯔꯥ ꯍꯦꯜꯍꯜꯂꯤꯅꯤ ꯑꯩꯅ ꯃꯥꯗ ꯑꯗꯨꯒ ꯋꯦꯁꯤꯅ ꯈꯔ ꯕꯦꯁ ꯁꯤꯁꯇꯔ ꯋꯦꯜꯀꯝ ꯑꯗꯨꯒ ꯆꯥꯅ ꯄꯦꯟꯖꯩ ꯔꯣꯕꯤꯇꯥ ꯐꯨꯔꯨ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯃꯅꯥꯔꯦ ꯆꯦ ꯄ꯭ꯔꯤꯌꯥ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯁꯨꯖꯤꯇꯥ ꯎꯏꯃꯥꯏ ꯁꯤꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯦ ꯍꯣꯏ ꯔꯣꯖꯤ ꯌꯥꯏ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯁꯤ ꯌꯥꯏ ꯑꯩꯉꯣꯟꯗ ꯊꯣꯛꯇ꯭ꯔꯤꯁꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯑꯁꯦꯡꯒꯤꯔꯣ ꯍꯥꯏ ꯅꯨꯡꯗꯪ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯦ ꯔꯣꯖꯤ ꯍꯥꯞꯄꯕꯣ ꯔꯣꯖꯤ ꯍꯥꯞꯄꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯟ ꯑꯗꯨꯒꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯟ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯌꯦꯁ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏ ꯀꯔꯦ ꯏꯆꯦ ꯁꯨꯏꯗꯅ ꯀꯔꯤꯕ ꯑꯩꯁꯨ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯦ ꯁꯨꯏꯗꯇꯥ ꯑꯩꯒꯤ ꯃꯨꯛꯕꯥꯡꯗꯨꯁꯤ ꯅꯪꯒꯤ ꯆꯥꯛ ꯈꯔꯗꯨꯗꯤ ꯑꯩ ꯄꯦꯜꯂꯦꯀꯣ ꯑꯃꯤ ꯕꯥꯠ ꯈꯥꯏꯁꯤ ꯆꯥꯛꯇꯤ ꯂꯩꯔꯝꯗꯦ ꯑꯗꯨꯒꯒꯤ ꯃꯊꯦꯜꯗꯨꯅ ꯑꯩꯗꯤ ꯂꯥꯁ ꯇꯧꯕ ꯀꯩꯅꯣ ꯆꯥꯛꯁꯤꯗꯤ ꯑꯅꯤꯔꯛ ꯅꯝꯕꯗ ꯆꯥꯡ ꯂꯣꯏꯒꯔꯅꯤ ꯁꯨꯏꯗ ꯏꯆꯦ ꯆꯥꯛꯇꯣ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯆꯅ ꯀꯔꯤꯕ ꯁꯨꯖꯤꯠꯇ ꯀꯔꯤ ꯍꯤꯆꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒꯒꯤ ꯆꯥꯅ ꯄꯦꯟꯖꯩ ꯑꯥꯔꯖꯦ ꯔꯣꯕꯤꯇꯥꯒꯤ ꯉꯁꯤ ꯑꯦꯜ ꯕꯤ ꯄꯨꯡ 10:30 PM ꯍꯧꯔꯅꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ 10:30 ꯍꯧꯒꯦꯔꯥ 12ꯗ ꯍꯧꯒꯦꯔꯥ ꯌꯥꯔꯣꯏ ꯉꯁꯤ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯁꯤꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒꯒꯤ ꯁꯨꯖꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯍꯥꯏ ꯑꯗꯨꯒꯒꯤ ꯇꯦꯁꯇꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯤꯕꯨ ꯌꯥꯝꯗꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟ ꯆꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯏꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯇꯦ ꯑꯩꯉꯣꯟꯗ ꯀꯧꯕꯁꯨ ꯎꯗꯦ ꯊꯣꯛꯇꯔꯦꯅꯦ ꯍꯥꯏꯕꯗꯗꯤ ꯂꯣꯏꯅ ꯇꯥꯏ ꯍꯥꯏ ꯕ꯭ꯂꯨ ꯄꯤꯒꯦꯅꯦ ꯅꯪꯗ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯌꯦꯁ ꯀꯣꯃꯦꯟ ꯁꯤꯁꯇꯔ ꯕ꯭ꯂꯨ ꯄꯦꯒꯦ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩ ꯀꯆꯥꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯥꯔꯖꯦ ꯑꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤꯕ ꯁꯨꯖꯤꯠꯇ ꯑꯩ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯅꯣꯏꯗ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯆꯥꯅ ꯄꯦꯟꯖꯩꯖꯅ ꯁꯤꯅꯤ ꯔꯣꯕꯤꯇꯥ ꯑꯁ ꯀꯔꯤ ꯑꯁꯋꯥꯏꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯆꯦ ꯑꯟꯖꯂꯤ ꯆꯥꯅ ꯂꯣꯏꯈꯔꯦ ꯀꯣꯟꯅ ꯐꯪꯒꯦ ꯍꯥꯏꯔꯛꯑꯣ ꯁꯨꯝ ꯀꯣꯟꯅ ꯐꯦꯡꯒꯦ ꯍꯩꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯁꯨꯏꯖꯤꯇꯥ ꯏꯆꯤꯟꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯎꯔꯦ ꯍꯧꯖꯤꯛꯇ ꯀꯔꯤ ꯃꯟꯇ꯭ꯔꯣꯅꯣ ꯁꯤꯕꯨ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯀꯞꯄꯤ ꯊꯦꯝꯃꯤ ꯌꯥꯏ ꯀꯞꯄꯤ ꯊꯦꯝꯃꯤ ꯑꯗꯨꯒ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯁ ꯀꯨꯝꯃꯦꯟꯅ ꯀꯔꯤꯕ ꯆꯦ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯍꯥꯏ ꯑꯗꯨꯒꯒꯤ ꯄ꯭ꯔꯤꯌꯥꯅ ꯆꯦ ꯅꯟꯗꯤ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯌꯦꯁ ꯀꯨꯝꯃꯟ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯧꯃꯦꯟꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟ ꯆꯦ ꯔꯣꯕꯤꯇꯥ ꯀꯤꯠꯆꯦꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯅ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯁꯤꯅ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯀꯁꯥꯅꯟꯗꯤꯅ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯅꯦ ꯅꯟꯗꯤ ꯅꯪ ꯎꯗ꯭ꯔꯣꯅꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯤ ꯃꯥ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯏ ꯍꯪꯒꯅꯨ ꯅꯣꯏ ꯆꯔꯥ ꯍꯦꯜꯂꯤ ꯉꯁꯤ ꯃꯥ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯈꯔꯗꯤꯅ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯇꯟ ꯆꯥꯏ ꯍꯥꯏ ꯑꯗꯨꯒꯒꯤ ꯔꯣꯕꯤꯇꯥ ꯏꯇꯥꯎꯕꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯦ ꯆꯥꯛ ꯂꯣꯏꯔꯤ ꯍꯥꯏꯔꯦ ꯒ꯭ꯌꯥꯁ ꯀꯥ ꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯑꯗꯨꯒ ꯆꯥꯅ ꯄꯦꯟꯖꯩꯅ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯔꯤ ꯍꯥꯏ ꯖꯝꯄꯤꯡ ꯑꯗꯨꯒꯒꯤ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯁꯤꯁꯦ ꯑꯣꯛꯀꯤ ꯃꯇꯨꯡꯔꯣ ꯁꯤꯁꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯄ꯭ꯔꯤꯌꯥ ꯆꯔꯥ ꯍꯦꯜꯂꯦ ꯉꯁꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯌꯦꯁ ꯀꯨꯝꯃꯦꯟ ꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯈꯣꯏꯔꯝꯗꯩ ꯔꯣꯕꯤꯇꯥꯅ ꯔꯣꯖꯤ ꯌꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯔꯣꯕꯤꯇꯥ ꯑꯗꯨꯒꯒꯤ ꯔꯣꯕꯤꯇꯥꯅ ꯆꯦ ꯄꯦꯟꯖꯩ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯒꯤ ꯏꯆꯦ ꯔꯣꯕꯤꯇꯥ ꯍꯥꯏ ꯅꯣꯛꯁꯜꯂꯦ ꯑꯗꯨꯒꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯐꯨꯔꯤꯠ ꯇꯨꯕ ꯍꯩꯌꯦ ꯍꯥꯏ ꯍꯩꯕꯅꯤ ꯌꯥꯝꯅ ꯐꯖꯅ ꯇꯨꯈꯔꯦ ꯐꯖꯅ ꯀꯛꯑꯒ ꯐꯖꯅ ꯃꯦꯆꯤꯟꯗ ꯒꯔ 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 ꯍꯥꯏꯅ ꯇꯨꯒꯔꯕꯅꯤ ꯑꯗꯨꯗꯒꯤ ꯀꯁꯥꯅꯟꯗꯤꯅ ꯀꯔꯤ ꯄꯨꯡ ꯀꯌꯥꯕꯨ ꯂꯣꯏꯗꯣꯏꯅꯣ ꯍꯥꯏ ꯄꯨꯡ 12ꯗ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯆꯥꯅ ꯄꯦꯟꯖꯩꯅ ꯋꯦꯜꯀꯝ ꯋꯦꯁ ꯈꯨꯃꯟ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯔꯣꯖꯤ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯍꯥꯏ ꯀꯁꯥꯅꯟꯗꯤꯅ ꯀꯔꯤ ꯑꯥꯔꯖꯦ ꯑꯩ ꯇꯨꯝꯂꯦꯀꯣ ꯇꯨꯝꯃꯣ
ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯕ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥꯅ ꯔꯣꯕꯤ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯊꯦꯡꯛꯁ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯆꯦ ꯑꯟꯖꯂꯤ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯍꯩ ꯍꯩ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯁꯨꯖꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯆꯦꯅ ꯀꯔꯦ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯇꯧꯗꯣꯏꯔꯣ ꯍꯥꯏ ꯀꯞꯈꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯏꯇꯥꯎ ꯃꯔꯇꯨꯜ ꯄꯥꯏꯈꯔꯦ ꯑꯥꯔꯖꯦ ꯄꯨꯡ ꯕꯥꯔꯣꯗ ꯀꯞꯈꯔꯦ ꯉꯁꯤ ꯑꯦꯜ ꯕꯤ ꯂꯣꯏꯔꯣꯏ ꯉꯁꯤ ꯆꯥꯔꯖ ꯀꯌꯥ ꯁꯨꯔꯒꯦ 8% ꯁꯨꯔꯤꯅꯦ ꯆꯥꯔꯖꯁꯦ ꯑꯗꯨꯒꯩ ꯆꯥꯔ ꯄꯦꯟꯖꯩ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤꯕ ꯆꯦ ꯑꯟꯖꯂꯤ ꯑꯃꯁꯦ ꯍꯣꯔꯥꯏꯅ ꯂꯦꯜꯂꯒꯦ ꯍꯥꯏ ꯑꯗꯨꯒꯩ ꯆꯥꯔ ꯄꯦꯟꯖꯩꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯔꯣꯕꯤꯇꯥꯒꯤ ꯃꯨꯛꯕꯥꯡꯁꯦ ꯒꯦꯁꯅ ꯊꯟꯈ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯅꯣꯏꯅ ꯔꯣꯕꯤꯇꯥ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯞꯄꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯍꯣꯏꯕ ꯃꯤ ꯑꯍꯨꯝꯇ ꯂꯩꯔꯝꯃꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯂꯩꯌꯨ ꯂꯩꯌꯨ ꯃꯤ ꯑꯍꯨꯝꯔ ꯑꯅꯤꯔ ꯑꯗꯨꯝ ꯂꯩꯌꯨ ꯂꯣꯏꯁꯟꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯂꯣꯏꯁꯟꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯃꯥ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯑꯗꯨꯒꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯗꯥ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯑꯗꯨꯅꯤ ꯍꯣꯔꯥꯏ ꯄꯥꯏꯅꯒ ꯂꯥꯛꯏꯅꯦꯕꯣ ꯑꯩꯁꯦ ꯉꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦ ꯃꯌꯥꯝꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯑꯩꯉꯣꯟꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯅꯣꯏ ꯑꯩꯉꯣꯟꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯂꯩꯌꯨ ꯅꯥꯈꯣ ꯅꯣꯏ ꯑꯩ ꯂꯥꯛꯀꯦ ꯅꯥꯈꯣ ꯂꯩꯔꯝꯃꯨ ꯅꯣꯏ ꯉꯥꯏꯈꯣ ꯅꯣꯏ ꯑꯗꯨꯒ ꯁꯨꯆꯦꯇꯅ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯁꯨꯆꯦꯇꯥ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯅꯥꯎꯅ ꯍꯤꯟꯖꯥꯡ ꯍꯪꯕꯁꯤ ꯐꯖꯅ ꯐꯖꯅ ꯈꯨꯝꯃꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯕꯣꯝ ꯄꯨ ꯂꯥꯛꯀꯅꯤ ꯈꯪꯉꯨ ꯑꯦꯜꯕꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯑꯦꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯁꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯐꯩꯈꯔꯦ ꯏꯕꯣ ꯏꯇꯥꯎ ꯑꯩ ꯑꯦꯜꯕꯤ ꯍꯧꯔꯦꯀꯣ ꯅꯪ ꯂꯩꯌꯨ ꯍꯥꯏ ꯍꯧꯔꯣ 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 ꯑꯩ ꯃꯣꯕꯥꯏꯜ ꯑꯃꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯑꯃꯗꯣ ꯑꯩ ꯃꯤ ꯊꯤꯒꯦ ꯀꯥꯏ ꯂꯩꯒꯦ ꯑꯩꯅ ꯑꯩ ꯃꯣꯕꯥꯏꯜ ꯑꯃꯗꯨꯗꯤꯅꯦ ꯃꯤ ꯊꯤꯒꯦ ꯉꯁꯤꯗꯤ ꯀꯗꯣꯝꯗ ꯃꯥꯡꯉꯦ ꯍꯥꯏꯅ ꯊꯤꯒꯦ ꯗꯗꯥ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏ ꯑꯖꯩ ꯇꯨꯝꯅ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯍꯥꯏ ꯄ꯭ꯔꯤꯌꯥꯅ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯀꯅꯤ ꯅꯪ ꯉꯥꯏꯌꯨ ꯅꯀꯣ ꯇꯧꯔꯛꯀꯅꯤ ꯄ꯭ꯔꯤꯌꯥ ꯅꯪ ꯂꯩꯔꯝꯃꯨ ꯑꯩ ꯋꯥꯠꯂꯤ ꯇꯧꯔꯛꯈꯤꯅꯤ ꯋꯥꯠꯂꯤ ꯉꯥꯏꯔꯝꯃꯨ ꯅꯪ ꯁꯨꯆꯦꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯞꯈꯔꯦ ꯅꯣꯏꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯗꯣꯛꯑꯒ ꯃꯤ ꯑꯅꯤꯇ ꯂꯩꯔꯝꯃꯤꯕ ꯍꯥ ꯅꯣꯏ ꯅꯈꯣ ꯅꯣꯏ ꯑꯩ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯣꯏ ꯅꯈꯣꯅꯦ ꯅꯣꯏ ꯅꯈꯣꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯔꯤ ꯍꯥꯏ ꯅꯣꯏꯅ ꯀꯔꯤ ꯍꯥꯏ 14 ꯂꯥꯏꯛ 2 ꯀꯔꯤ ꯍꯥꯏ ꯆꯥꯠꯇ ꯂꯩꯕ ꯅꯣꯏ ꯅꯥꯈꯣ ꯂꯣꯏ ꯃꯥꯡꯈꯤꯕ ꯅꯥꯈꯣ ꯅꯣꯏ ꯅꯥꯈꯣ ꯂꯩꯔꯝꯃꯨ ꯅꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯅꯣꯏꯅ ꯀꯔꯤꯅꯣ ꯈꯜꯂꯤꯁꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯨꯔꯣ ꯍꯥꯏ ꯁꯥꯎꯒꯔꯦ ꯑꯦꯟꯖꯂꯤꯁꯤꯅ ꯏꯆꯦ ꯉꯁꯤꯗꯤ ꯑꯥꯔꯖꯦ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯨꯔꯣ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯁꯨꯆꯦꯇꯥ ꯍꯥꯏꯅ ꯀꯞꯈꯔꯦ ꯉꯁꯤ ꯅꯣꯏ ꯀꯞꯄ ꯌꯥꯔꯣꯏ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯀꯞꯄ ꯌꯥꯔꯣꯏ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯅꯣꯛꯀ ꯅꯣꯛꯑꯒ ꯂꯥꯛꯀꯗꯅꯤ ꯉꯁꯤ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤ ꯃꯔꯤꯇ ꯁꯨꯏꯅꯦ ꯑꯗꯨꯒ ꯂꯥꯏꯠꯀ ꯌꯥꯎꯗꯦ ꯅꯥꯈꯣꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯇꯝ ꯆꯥꯗꯅ ꯇꯧꯗꯕ ꯅꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯤꯕ ꯉꯥꯛꯈꯣ ꯑꯩ ꯃꯤ ꯊꯤꯒꯦ ꯅꯈꯣ ꯃꯤ ꯊꯤꯔꯨꯒꯦ ꯂꯩꯔꯝꯃꯣ ꯑꯩ ꯃꯩꯕꯨꯟ ꯅꯠꯇꯦꯅꯦ ꯐꯩꯕꯨꯟ ꯐꯨꯜꯂꯤꯔꯥ ꯀꯩꯅꯣ ꯐꯨꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦ ꯁꯤꯁꯦ ꯁꯨꯖꯦꯇꯥꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯤꯁꯦ ꯐꯩꯕꯨꯟ ꯍꯥꯏꯔ ꯅꯪ ꯃꯩꯕꯨꯟ ꯍꯥꯏꯔꯣ ꯑꯣ ꯑꯥꯔꯖꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯆꯦꯇꯥꯅ ꯅꯣꯛꯈꯔꯦ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯑꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯅꯣꯛꯈꯔꯦ
ꯑꯗꯨꯒꯒꯤ ꯁꯨꯖꯦꯇꯥꯏ ꯏꯆꯟꯅ ꯀꯔꯤ ꯍꯥꯏꯕ ꯐꯩꯕꯨꯟ ꯍꯥꯏ ꯐꯩꯕꯨꯟ ꯃꯦꯟꯒꯦ ꯉꯁꯤ ꯅꯣꯏ ꯀꯔꯥꯏ ꯖꯥꯝꯄꯤꯡ ꯇꯧꯅꯨꯀꯣ ꯆꯦꯟꯒꯅꯨꯀꯣ ꯑꯩ ꯁꯤꯈꯩꯒꯤ ꯃꯤꯠ ꯑꯃꯅ ꯎꯔꯤꯀꯣ ꯀꯅꯥ ꯀꯗꯣꯝ ꯆꯦꯜꯂꯤꯅꯣ ꯑꯩ ꯂꯣꯏ ꯎꯔꯤ ꯁꯤꯈꯩꯒꯤ ꯐꯝꯃꯒ ꯏꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯍꯥꯏ ꯐꯤꯕꯨꯟ ꯍꯥꯏ ꯐꯤꯕꯨꯟ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯕ꯭ꯔꯣ ꯄꯣꯊꯥꯔꯣ ꯍꯥꯏ ꯏꯆꯦ ꯉꯁꯤ ꯑꯩ ꯄꯣꯊꯥꯔꯣꯏ ꯉꯁꯤ ꯃꯤꯁꯦ ꯊꯤꯒꯦ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯅ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯑꯩ ꯂꯩꯀꯣ ꯏꯆꯦꯟ ꯏꯟꯖꯂꯤ ꯑꯩꯕꯨ ꯀꯤꯕ꯭ꯔꯥꯅꯦ ꯑꯩ ꯂꯩꯒꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯔꯥꯝ ꯔꯥꯏꯄꯨꯑꯥꯏꯇꯦ ꯕꯇꯨꯔ ꯀꯥꯝ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯀꯦꯀꯣ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯎꯕ ꯐꯪꯗꯔꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯂꯩꯀꯣ ꯑꯗꯨꯒꯩ ꯑꯟꯖꯂꯤꯁꯤꯅ ꯑꯣ ꯑꯥꯔꯖꯦ ꯑꯩꯅ ꯇꯣꯁ ꯄꯥꯏ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯆꯅꯥ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯃꯥꯏꯛ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯆꯅꯥ ꯁꯨꯖꯦꯇꯥ ꯍꯥꯏꯅ ꯑꯗꯨꯒ ꯑꯟꯖꯂꯤꯆꯅꯥ ꯍꯥꯏ ꯅꯣ 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 ꯍꯥꯏ ꯗꯥꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯃꯥꯡꯈꯔꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯌꯥꯝꯁꯦ ꯑꯦꯜꯕꯤꯒꯤ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝꯁꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦꯅꯦ ꯍꯜꯂꯣ 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 ꯃꯥꯏꯀ꯭ꯔꯣ ꯇꯦꯁꯇꯤꯡ ꯍꯜꯂꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯕꯨ ꯃꯌꯥꯝꯅ ꯈꯔ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯣꯟ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯌꯥꯝꯁ ꯂꯣꯏ ꯃꯥꯡꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯔꯤ ꯍꯥꯏ 14 ꯂꯥꯏꯛ 4 ꯀꯔꯤ ꯍꯥꯏ ꯃꯤ ꯆꯥꯠ ꯇꯧꯔꯦ ꯑꯇꯩ ꯃꯌꯥꯝꯗꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯑꯩꯒꯤ ꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯅꯣ ꯑꯩ ꯊꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯔꯣꯕꯤꯇꯥ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯥꯅ ꯄꯦꯟꯖꯩ ꯑꯣꯀꯦ ꯍꯥꯏ ꯑꯗꯨꯒ ꯆꯥꯅ ꯄꯦꯟꯖꯩꯩꯅ ꯔꯣꯕꯤꯇꯥꯗ ꯅꯪꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯥ ꯑꯦꯜꯕꯤ ꯊꯥꯎ ꯍꯥꯏꯅ ꯅꯪ ꯅꯥꯈꯣ ꯅꯪ ꯏꯆꯦ ꯄꯦꯟꯖꯩ ꯅꯪ ꯂꯩꯔꯝꯃꯨ ꯅꯥꯈꯣ ꯅꯪꯅ ꯔꯣꯕꯤꯇꯥꯗ ꯑꯦꯜꯕꯤ ꯊꯥꯎ ꯊꯥꯎ ꯍꯥꯏ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯅꯈꯣ ꯏꯆꯦ ꯅꯪ ꯑꯩ ꯂꯣꯏꯈꯤꯒꯦ ꯅꯈꯣ ꯑꯥꯔꯖꯦ ꯁꯥꯎꯔꯛꯎꯔꯣ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯖꯨꯁ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯑꯩꯗꯤ ꯑꯃꯒꯤ ꯌꯥꯎꯔꯗꯤ ꯑꯃꯒꯤ ꯌꯥꯎꯗꯦ ꯕꯥꯏ ꯇꯧꯗ꯭ꯔꯤꯕꯧ ꯋꯥꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄ ꯃꯤ ꯀꯅꯥ ꯃꯥꯡꯕꯅꯣ ꯑꯩ ꯊꯤꯒꯦꯅꯀꯣ ꯑꯥꯔꯖꯦ ꯔꯣꯕꯤꯇꯥ ꯊꯥꯔꯕꯣ ꯑꯩ ꯈꯪꯗꯦ ꯏꯆꯦ ꯅꯪꯅ ꯊꯥꯒꯤꯅꯤ ꯅꯪ ꯈꯪꯉꯤ ꯅꯪ ꯀꯥꯏ ꯂꯩ ꯔꯣꯕꯤꯇꯥ ꯊꯤꯔꯛꯑꯣ ꯅꯪꯅ ꯏꯆꯦ ꯄꯦꯟꯖꯩ ꯔꯣꯕꯤꯇꯥ ꯌꯥꯡꯅ ꯊꯤꯔꯣ ꯑꯥꯔꯖꯦꯅ ꯍꯥꯏꯔꯤꯁꯦ ꯌꯥꯡꯅ ꯊꯤꯔꯣ ꯅꯠꯇꯗꯤ ꯏꯆꯦ ꯄꯦꯟꯖꯩ ꯈꯪꯉꯨꯀꯣ ꯑꯥꯔꯖꯦ ꯁꯥꯎꯔꯗꯤ ꯈꯪꯉꯣ ꯑꯗꯨꯒ ꯏꯁꯩ ꯀꯔꯤ ꯑꯃ ꯁꯛꯅꯣ ꯇꯨꯝ ꯃꯤ ꯂꯦ ꯀꯨꯀꯤꯂꯦ ꯗꯤꯟ ꯖꯥꯌꯦꯒꯥ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯥꯔꯆꯦ ꯍꯥꯏ ꯀꯧꯔꯦ ꯀꯅꯥꯅꯣꯅꯦ ꯏꯆꯦ ꯑꯟꯖꯂꯤꯅ ꯏꯆꯦ ꯔꯣꯕꯤꯇꯥ ꯂꯥꯏꯚ ꯊꯥꯈ꯭ꯔꯦ ꯍꯥꯏ ꯏꯆꯦ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯊꯥꯈ꯭ꯔꯦ ꯍꯥꯏ ꯅꯥꯈꯣ ꯃꯥ ꯑꯩ ꯇꯧꯒꯦ ꯅꯥꯈꯣ ꯑꯩ ꯍꯦꯡ ꯇꯧꯒꯦ ꯃꯥꯗ ꯑꯩꯅ ꯗꯨꯕꯩꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅꯈ꯭ꯔꯦ ꯔꯣꯕꯤꯇꯥ ꯑꯩ ꯀꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯈꯔꯦ ꯄ꯭ꯔꯤꯌꯥ ꯑꯩꯒꯤꯗꯤ ꯒꯨꯔꯨ ꯑꯥꯔꯖꯦꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅꯤꯅ ꯆꯦ ꯈꯔ ꯆꯦ ꯄꯦꯟꯖꯩ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯕ ꯏꯆꯦ ꯁꯨꯖꯤꯇꯥ ꯍꯥꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯥꯔꯖꯦ ꯑꯗꯨꯒꯒꯤ ꯕꯦꯝꯆꯥ ꯏꯆꯦ ꯕꯦꯝꯆꯥ ꯀꯥꯏ ꯀꯣꯏꯔꯨꯒꯦ ꯂꯩꯀꯥꯏ ꯀꯣꯏꯔꯨꯏꯔꯣ ꯑꯩꯗꯤ ꯁꯣꯝꯗ ꯄꯥꯈꯠꯂꯦꯅꯦꯅ ꯅꯣꯏꯁꯦ ꯀꯣꯏꯔꯤꯁꯦ ꯑꯩ ꯈꯪꯉꯤꯅꯦ ꯁꯤꯒꯩ ꯐꯝꯃ ꯐꯝꯃ ꯎꯔꯤꯅꯦ ꯀꯥꯏ ꯀꯣꯏꯔꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ
Chana penje jena Anjali ai tumme ai dugagi Anjali chena kare bacche bemcha ai no dugai sujida chena aigi comment padri kai gino bom languru dugai priyana kare ba darje pung kaya bau to doino ai noi leibo hoi to gai noi pung kya bo leige hai no hai ro dugagi dugai che bemcha na Anjali ai na rapir du Anjali lukram na che bemcha kai ko ge yupa bu nungsi hai daga kai koi du no aba iche bemcha na yupa ai nungsi daga kai koi du no aba du hai ro aba yupa se nong phadok ta niel bi thai se kai koi du no du hai ro tu cái iche bemcha na aidi loidi bau lei ni ai iche bemcha koi nu ko ai khangi kai koi du no ai du kai piana kare ba ai loidi phau lei ni ai du kai Anjali chana ai che bemcha ai du kai sujida chana kare ba orbit robida chatlisi arje chatlasi arje ai chat loi ai ne albi thar gai robida kumai chakani ne sujida che yupa cha ba chatlu ba ai che mi thi ge kana lei ge thi ge ai ge kana lei ge ai jeng ge ngasi di ai aigi nungsiba kanano jengge naste na janle uthan tera haido adu to roge ngasi di kana lagi jengge gelbi ngasi di pham do ni kana lagi jengge ngasi di pham ma ge lbc yupa chaba chatlu ba dugi priyana kareba dar je noksan kare du kai gi yes comment kareba on hai yes comment kai mangu ge nang su du kai Anjali chana arje bro ai du kai yes comment phammo phajana bro ai phajana phammi noi tani khane jumping to nu ko ai khangi kai jumping to ni noi su khangi jumping to no jumping corona jumping koreona arje bro phammo ai phammi che noida kare lenga nu ai che phammi che ga phajana phammo ngasi di kare pung baro bu pham ge phammani singa haha not jumping ai du gi pijana kare ba dar je no kare du gi yes ko mena kare ba haha not jumping kana mang ro sujata mang kare khangi isu sujata sona jumping to ri isu khangi du gi cha pen de su jumping to kare kana no jumping to ri se iche penjai kai mang kare ge sujata cha kai mang kare ge aje bro phammo ai sujata cha jumping to nu ai sigi uri mi che na ma sona thamma ga jengi ni kanu na mangi no ina ai chatle ai gi comment pa de aje bro phammo ai sujata cha kai mang kare ge takheli cha kai mang kare ge dugagi penjai kai mang kare ge तू मिले खिले जिंदगी की क्या चीज है yes ko mi sisa karidang sake dugagi sujita chana thang pulai ne dugagi ai chatle ai gi comment pa de khang pa re dugagi kanano ipa ai off
ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯃꯦꯟꯅ ꯗꯥꯟꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯥꯁꯥꯅꯟꯗꯤꯅ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯍꯧꯈ꯭ꯔꯦ ꯈꯪꯉꯦ ꯑꯦꯜꯕꯤ ꯍꯧꯈ꯭ꯔꯦ ꯑꯩꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯈꯪꯈ꯭ꯔꯦ ꯀꯅꯥ ꯑꯦꯜꯕꯤ ꯍꯧꯏꯁꯦ ꯃꯥ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏ ꯉꯁꯤ ꯆꯔꯥ ꯍꯦꯟꯕꯗ ꯁꯣꯝꯗ ꯆꯔꯥ ꯀꯔꯦ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯆꯔꯥ ꯀꯔꯦ ꯑꯦꯜꯕꯤ ꯊꯥ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏ ꯃꯥ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯍꯧꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯁꯤꯗ ꯏꯆꯟꯅ ꯑꯥꯔꯖꯦ ꯔꯣꯕꯤꯅ ꯀꯧꯔꯦ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡꯉꯅꯨ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏ ꯀꯅꯥ ꯃꯥꯡꯉꯤꯅꯣꯅꯦ ꯄ꯭ꯔꯤꯌꯥ ꯀꯅꯥ ꯃꯥꯡꯈ꯭ꯔꯦ ꯌꯦꯟꯖꯥꯡ ꯊꯤꯔꯧꯆꯣ ꯅꯪ ꯅꯠꯇꯗꯤ ꯅꯪ ꯑꯩ ꯂꯥꯎꯔꯣ ꯄ꯭ꯔꯤꯌꯥ ꯅꯪ ꯅꯣꯏ ꯍꯤꯔꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯌꯥꯡꯅ ꯍꯤꯔꯣ ꯀꯧꯔꯣ ꯌꯥꯡꯅ ꯀꯧꯔꯣ ꯔꯣꯖꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯌꯥꯡ ꯀꯧꯔꯣ ꯀꯔꯤ ꯅꯪꯒꯤ ꯍꯤꯔꯣꯗꯣ ꯔꯥꯍꯨꯜꯗꯣ ꯀꯧꯔꯣ ꯌꯥꯡꯅ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯅꯣꯏ ꯍꯤꯔꯣꯖꯥꯡ ꯀꯧꯔꯣ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯨꯝꯃꯦꯟꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯟꯅ ꯀꯔꯤ ꯍꯥꯏꯕ ꯀꯥꯡ ꯄꯤꯁꯜꯂꯛꯑꯦ ꯍꯩ ꯃꯣꯔꯇꯤꯟ ꯀꯥꯏꯅꯣ ꯍꯩꯠ ꯃꯣꯔꯇꯤꯟ ꯃꯣꯔꯇꯤꯟ ꯊꯥꯔꯤ ꯀꯥꯡ ꯅꯣꯏ ꯂꯥꯛꯀꯅꯨꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯥꯡ ꯂꯥꯛꯑꯦ ꯅꯣꯏ ꯂꯥꯛꯀꯅꯨ ꯑꯩ ꯃꯣꯔꯇꯤꯟ ꯊꯥꯔꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯞꯀꯔꯦ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯨꯝꯃꯟꯅ ꯀꯔꯤꯕ ꯕꯦꯗꯦ ꯇꯨꯝꯈ꯭ꯔꯕꯣ ꯕꯦꯗꯦ ꯇꯨꯝꯗ꯭ꯔꯤꯅꯦ ꯏꯆꯦ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯅꯣꯛꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯀꯩꯅꯣ ꯀꯁꯥꯔ ꯅꯟꯗꯤꯅ ꯀꯔꯤ ꯑꯦꯜꯕꯤ ꯂꯣꯏꯔꯣ ꯑꯥꯔꯖꯦ ꯌꯥꯏ ꯑꯩ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯅꯈꯣ ꯀꯥꯡꯅ ꯁꯤꯗꯣꯔꯦ ꯅꯪ ꯑꯦꯜꯕꯤ ꯑꯩ ꯀꯔꯤ ꯁꯣꯝꯗ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯅꯈꯣ ꯀꯔꯤ ꯅꯟꯗꯤ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯅꯈꯣ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯏꯄꯥ ꯑꯩ ꯁꯤꯔꯦ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯦ ꯀꯥꯡ ꯇꯥꯟꯒꯦ ꯅꯀꯣ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯅꯀꯣ ꯑꯗꯨꯗꯒꯤ ꯑꯦꯁ ꯀꯨꯝꯃꯦꯟꯅ ꯀꯔꯤ ꯍꯥꯏꯕ ꯀꯨꯞꯁꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯏꯆꯦ ꯑꯟꯖꯂꯤ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯣꯃꯦꯟꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛ ꯀꯔꯤ ꯆꯦ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯌꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯈꯣꯏꯕꯨ ꯂꯥꯛꯏꯗꯅ ꯑꯩꯈꯣꯏ ꯀꯗꯥꯏ ꯀꯥꯡꯈꯟ ꯈꯟꯒꯦ ꯈꯣꯏ ꯅꯪ ꯆꯪꯉꯛꯀꯅꯨ ꯑꯩ ꯀꯥꯡꯈꯟ ꯈꯟꯈꯤꯒꯦ ꯅꯀꯣ ꯀꯥꯡꯈꯟ ꯈꯜꯂꯒ ꯃꯅꯨꯡꯗ ꯐꯝꯃꯒ ꯑꯦꯜꯕꯤ ꯇꯧꯒꯦ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏ ꯈꯣꯏ ꯊꯥꯗꯠꯂꯛꯑꯦꯅ ꯍꯣꯏ ꯈꯣꯏ ꯂꯥꯛꯀꯅꯨ ꯑꯩ ꯀꯥꯡ ꯍꯤꯗꯥꯛ ꯑꯩ ꯀꯥꯡꯈꯟ ꯈꯟꯈꯤꯒꯦ ꯅꯀꯣ ꯑꯗꯨꯒ ꯀꯁꯥꯔ ꯅꯟꯗꯤꯅ ꯑꯦꯜꯕꯤ ꯂꯣꯏꯔꯣ ꯍꯥꯏꯕ ꯄ꯭ꯂꯤꯖ ꯅꯪꯗꯤ ꯅꯪ ꯀꯩꯗꯧꯔꯒꯦꯅꯦ ꯑꯦꯜꯕꯤ ꯂꯣꯏꯔꯣꯒ ꯍꯥꯏꯁꯤꯅ ꯅꯉꯣꯟꯗ ꯑꯣ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯄꯥ ꯄꯥꯔꯇꯤ ꯆꯠꯂꯕꯣ ꯍꯥꯏ ꯆꯠꯇ꯭ꯔꯤ ꯏꯆꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯠꯀꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 11 ꯇꯥꯔꯗꯤ ꯄꯨꯡ 11ꯗ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯀꯩꯒ ꯎꯊꯣꯛꯏꯅꯦ ꯉꯁꯤ ꯑꯩ ꯁꯤꯔ ꯇꯥꯔꯦ ꯀꯩꯒ ꯑꯩ ꯌꯨꯝꯗ ꯀꯩꯒ ꯂꯥꯛꯇꯣꯔꯦ ꯉꯁꯤ ꯀꯩ ꯂꯥꯛꯇꯣꯏꯅꯣ ꯀꯥꯏ ꯅꯦꯠ ꯑꯩ ꯅꯦꯠ ꯈꯟꯒꯦ ꯀꯥꯏꯗ ꯈꯔ ꯀꯩꯒꯣ ꯎꯆꯤꯅ ꯀꯔꯤ ꯍꯥꯏ ꯎꯆꯤꯒ ꯀꯩꯒ ꯋꯥꯔꯤ ꯂꯩꯕꯗꯣ ꯏꯆꯦ ꯀꯩꯅꯣ ꯑꯟꯖꯂꯤ ꯀꯩ ꯅꯈ꯭ꯔꯦ ꯅꯦꯠ ꯃꯅꯨꯡ ꯆꯪꯗꯒ ꯑꯗꯨꯒ ꯎꯆꯤ ꯅꯈ꯭ꯔꯦ ꯐꯤꯔ ꯂꯥꯛꯑꯒ ꯀꯩ ꯃꯅꯥꯛꯇ ꯆꯪꯕꯗꯣ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯨꯃꯦꯟ ꯆꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛ ꯑꯣ ꯑꯩꯗꯤ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯅꯟꯗꯤꯅ ꯀꯔꯤ ꯑꯥꯔꯖꯦ ꯋꯥꯔꯤ ꯂꯩ ꯚꯥꯏ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯉꯁꯤ ꯃꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯉꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯤꯁꯤꯡꯁꯦꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯤꯁꯦ ꯂꯥꯛꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯥꯛꯑꯔꯣꯏ ꯉꯁꯤ ꯍꯌꯦꯡꯗꯒꯤ ꯅꯣꯏꯒꯤ ꯑꯦꯜꯕꯤꯒ ꯂꯥꯛꯑꯔꯣꯏꯀꯣ ꯅꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯩꯇꯕ ꯅꯣꯏꯅ ꯂꯣꯏ ꯃꯥꯡꯈꯤꯕ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯣꯏ ꯑꯩ ꯅꯪꯈꯣ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯏꯄꯥ ꯀꯣꯃꯦꯟ ꯖꯝꯄꯤꯡ ꯍꯥꯏ ꯑꯗꯨꯒ ꯗꯥꯔꯁꯦ ꯅꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟꯅ ꯀꯔꯤ ꯍꯥꯏꯕ ꯃꯤ ꯃꯥꯡꯈ꯭ꯔꯕꯣ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯟꯅ ꯑꯥꯔꯖꯦ ꯀꯩꯅꯣ ꯇꯥꯏꯀꯨꯟꯗꯨꯔ ꯁꯤꯁꯦ ꯅꯪ ꯅꯤꯟꯖꯥꯔ ꯁꯤꯁꯦ ꯅꯤꯟꯖꯥ ꯂꯥꯏꯔꯣ ꯑꯩꯒꯤ ꯊꯥꯡꯗꯣ ꯀꯥꯏꯅꯣ ꯑꯩꯒꯤ ꯀꯩꯅꯣ ꯅꯤꯡꯊꯧꯗ ꯀꯛꯄ ꯊꯥꯡꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯂꯥꯛꯑꯣ ꯅꯤꯡꯖꯥ ꯅꯪ ꯂꯥꯛꯑꯣ ꯅꯤꯟꯖꯥ ꯅꯪ ꯑꯩ ꯍꯥꯠꯀꯦ ꯅꯪ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯟꯖꯂꯤꯗꯨꯅ ꯑꯦ ꯂꯩꯅꯦ ꯍꯥꯏ ꯑꯗꯨꯒ ꯃꯌꯥ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯁꯥꯔ ꯅꯟꯗꯤꯅ ꯑꯩ ꯏꯄꯥ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯏꯆꯦ ꯁꯨꯖꯥꯇꯥ ꯆꯠꯀꯅꯨꯀꯣ ꯏꯆꯦ ꯕꯦꯝꯆꯥ ꯆꯠꯀꯅꯨꯀꯣ ꯏꯄꯥꯗ ꯀꯔꯤ ꯅꯨꯡꯁꯤꯗꯗꯤ ꯆꯠꯈꯤꯅꯨ ꯅꯨꯡꯁꯤꯗꯗꯤ ꯆꯠꯈꯣ ꯅꯨꯡꯁꯤꯔꯗꯤ ꯂꯩꯌꯣ ꯑꯗꯨꯒ ꯁꯨꯅꯤꯇꯥ ꯁꯤꯡꯍ ꯀꯅꯥꯅꯣ ꯁꯤꯁꯦ ꯃꯁꯛ ꯎꯗꯔꯦ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯁꯦ
ꯀꯗꯥꯏ ꯁꯨꯅꯤꯇꯥ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯍꯥꯏꯅ ꯀꯗꯥꯏ ꯈꯣꯏꯒ ꯄꯤꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯏꯆꯦ ꯕꯦꯝꯆꯥꯏ ꯀꯞꯄꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯥꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯗꯗꯥ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯑꯦꯜꯕꯤꯗꯥꯏ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯎꯔꯦꯅꯦ ꯑꯩꯗꯤ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯌꯦꯁ ꯀꯣꯃꯦꯟ ꯌꯦꯁ ꯀꯣꯃꯦꯟ ꯁꯤꯁꯦ ꯑꯩ ꯄ꯭ꯔꯤꯊꯤꯕꯤ ꯎꯔꯦꯍꯦ ꯉꯁꯤ ꯑꯗꯨꯒꯩ ꯁꯨꯅꯤꯇꯥ ꯁꯤꯡꯍꯅ ꯑꯩꯒꯤ ꯀꯣꯃꯦꯟꯗꯤ ꯄꯥꯔꯛꯇꯦ ꯇꯥꯇꯣꯟ ꯁꯨꯅꯤꯇꯥ ꯁꯤꯡꯍ ꯀꯅꯥꯅꯣ ꯁꯤꯁꯦ ꯇꯥꯇꯣꯟ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯀꯔ ꯏꯅꯥꯎꯅꯨꯄꯤꯔꯣ ꯑꯗꯨꯗꯒꯤ ꯑꯦꯁ ꯀꯨꯃꯦꯟꯅ ꯅꯣꯛꯁꯟꯈꯔꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯀꯆꯥꯅꯗꯤ ꯕ꯭ꯂꯣꯅ ꯍꯨꯠ ꯀꯩꯅꯣ ꯇꯧꯔꯤꯁꯦꯕꯨ ꯑꯗꯨꯗꯒꯤ ꯖꯦꯇꯥꯅ ꯇꯦꯟꯒ ꯀꯥꯞꯁꯜꯂꯛꯏꯅꯦ ꯅꯥꯀꯣꯛ ꯈꯟꯒꯦ ꯀꯥꯏꯅꯣ ꯑꯩꯒꯤ ꯇꯦꯟꯒ ꯁꯨꯖꯤꯇꯥ ꯆꯠꯇꯦꯟꯒ ꯑꯩꯒ ꯆꯩꯒ ꯉꯁꯤ ꯃꯩ ꯀꯥꯛꯄꯅꯦ ꯑꯩ ꯇꯦꯟꯁꯤ ꯉꯁꯤ ꯑꯗꯨꯒ ꯕꯦꯝꯆꯥꯏꯆꯅ ꯏꯄꯥ ꯀꯥꯏꯗ ꯄꯥꯔꯇꯤ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯑꯩ ꯆꯠꯇ꯭ꯔꯤꯅꯦ ꯏꯆꯦ ꯉꯥꯛꯇꯪ ꯂꯩ ꯆꯠꯇꯣꯏꯅꯤꯅꯦ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯁꯤꯅ ꯈꯣꯏ ꯄꯤꯁꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯁꯥꯅꯟꯗꯤꯅ ꯀꯔꯤ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯀꯔꯤ ꯀꯅꯥꯅ ꯁꯨꯅꯤꯇꯥ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯅꯦ ꯅꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯅꯦ ꯁꯤꯁꯦ ꯑꯩꯅꯤꯅꯦ ꯇꯥꯇꯣꯅ ꯑꯗꯨꯒꯩ ꯀꯁꯥ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯌꯦꯁ ꯀꯨꯝꯃꯟꯅ ꯗꯣꯂꯔꯗ ꯄꯤꯔꯤꯁꯦ ꯈꯔ ꯌꯥꯝ ꯗꯣꯂꯔ ꯄꯤꯔꯛꯎꯍꯦ ꯑꯩꯒꯤ ꯗꯣꯂꯔ ꯁꯣꯟꯒꯦ ꯈꯔ $20 ꯁꯨꯔꯦ $30 ꯁꯣꯟꯒꯦ ꯉꯁꯤ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯔꯣꯕꯤꯇꯥ ꯍꯣꯏꯗ ꯆꯠꯂꯁꯤ ꯌꯥꯏ ꯑꯟꯖꯂꯤ ꯆꯦ ꯑꯩ ꯆꯠꯂꯣꯏ ꯉꯁꯤ ꯑꯩ ꯀꯅꯥꯃꯨꯛꯇ ꯆꯠꯂꯣꯏ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯒꯦ ꯉꯁꯤ ꯑꯗꯨꯒ ꯕꯦꯝꯆꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯏꯄꯥ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯅꯨꯄꯤ ꯆꯔꯣꯡ ꯌꯥꯜꯂꯦ ꯔꯣꯕꯤ ꯑꯦꯜꯕꯤꯗ ꯅꯨꯄꯥ ꯆꯔꯣꯡ ꯌꯥꯜꯂꯝꯃꯤ ꯌꯥꯏ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯛ ꯍꯥꯏꯗꯣꯛ ꯑꯣꯏ ꯋꯥꯆꯞꯇ ꯍꯥꯏꯈ꯭ꯔꯦ ꯌꯥꯏ ꯀꯔꯤ ꯍꯥꯏꯕ ꯕꯦꯝꯆꯥꯏꯆꯅ ꯀꯔꯤ ꯍꯥꯏꯕ ꯏꯄꯥꯒꯤ ꯑꯦꯜꯕꯤꯁꯦ ꯅꯨꯄꯤ ꯆꯔꯣꯡ ꯌꯥꯜꯂꯦ ꯑꯗꯨꯒ ꯔꯣꯕꯤ ꯑꯦꯜꯕꯤꯗ ꯅꯨꯄꯥ ꯆꯣꯔꯣꯡ ꯌꯥꯜꯂꯝ ꯌꯥꯏ ꯑꯗꯨꯗꯒꯤ ꯁꯨꯅꯤꯇꯥ ꯁꯤꯡꯍꯅ ꯀꯔꯤ ꯁꯛ ꯍꯥꯏꯗꯣꯛꯑꯣꯏ ꯋꯥꯆꯞꯇ ꯍꯥꯏꯔꯛꯀꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯋꯥꯔꯜ ꯀꯞꯀꯤ ꯇ꯭ꯔꯣꯐꯤꯒ ꯄꯥꯏ ꯂꯥꯛꯏꯅꯦ ꯑꯩ ꯋꯥꯔꯜ ꯀꯞ ꯉꯝꯃꯤꯍꯦ ꯑꯦꯜꯕꯤꯗ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯞꯄ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯗꯦꯝꯆꯥꯏꯁꯤꯅ ꯑꯩꯒꯤ ꯀꯣꯃꯦꯟꯇꯣ ꯑꯃꯨꯛꯀ ꯄꯥꯎ ꯑꯩꯒꯤ ꯀꯣꯃꯦꯟꯗꯣ ꯑꯃꯨꯛ ꯄꯥꯎ ꯍꯥꯏ ꯏꯆꯦ ꯄꯥꯔꯦ ꯀꯔꯦ ꯏꯄꯥꯒꯤ ꯑꯦꯜꯕꯤꯁꯦ ꯅꯨꯄꯤꯅ ꯆꯔꯣꯡ ꯑꯗꯨꯗꯒꯤ ꯆꯔꯣꯡ ꯌꯥꯜꯂꯦ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯅꯨꯄꯥꯒꯤ ꯆꯔꯣꯡ ꯌꯥꯜꯂꯝꯃꯤ ꯌꯥꯏ ꯑꯣ ꯃꯥꯏꯒꯤ ꯀꯔꯤ ꯍꯥꯏ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯤꯇꯥ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯀꯔꯤꯒꯤ ꯑꯣꯟ ꯂꯩꯅꯣꯅꯦ ꯅꯪ ꯀꯣꯃꯦꯟ ꯇꯧꯔꯎꯅꯦ ꯅꯌꯥ ꯇꯦꯛꯄꯗꯣ ꯅꯌꯥ ꯀꯔꯤ ꯍꯥꯏ ꯂꯧꯊꯣꯛꯈ꯭ꯔꯕꯣ ꯅꯪ ꯅꯌꯥꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯥꯛꯑꯒ JCB ꯄꯨꯔꯒꯅꯦ ꯈꯣꯠꯀꯦ ꯅꯪꯒꯤ ꯅꯌꯥꯗꯣ ꯑꯩꯅ ꯗꯥꯔꯁꯦ ꯂꯥꯛꯑ ꯈꯣꯠꯀꯦ ꯅꯪ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯀꯔꯦ ꯑꯣꯅ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯦ ꯏꯄꯥ ꯍꯥꯏ ꯑꯗꯨꯒꯤ ꯀꯁꯥꯅꯟꯗꯤꯅ ꯀꯔꯦ ꯂꯦꯛ ꯄꯤꯁ ꯄꯤꯔꯛꯑꯦꯅꯦ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤꯕ ꯑꯩ ꯆꯥꯊꯩ ꯌꯥꯏ ꯑꯗꯨꯒ ꯁꯨꯅꯤꯇꯥ ꯁꯤꯡꯍꯅ ꯁꯪꯒꯤꯇꯥꯅꯤꯅꯦ ꯁꯪꯒꯤꯇꯥꯅꯤꯅꯦ ꯇꯜꯂꯦꯕꯣ ꯈꯪꯗꯦꯕꯣ ꯑꯣ ꯁꯪꯒꯤꯇꯥ ꯅꯪ ꯀꯔꯤꯒꯤ ꯁꯨꯛ ꯊꯦꯡ ꯂꯥꯛꯏꯅꯣꯅꯦ ꯅꯪ ꯍꯣꯏ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒꯤ ꯑꯟꯖꯂꯤꯁꯤꯅ ꯁꯨꯖꯤꯇꯥ ꯖꯨꯁ ꯊꯧꯋꯥꯏ ꯑꯗꯨꯒ ꯕꯦꯝꯖꯥꯏꯁꯤꯅ ꯑꯩ ꯑꯣ ꯏꯄꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯏꯆꯦ ꯑꯩꯒꯤ ꯀꯔ ꯂꯥꯏꯛꯁꯦ 14ꯗꯒꯤ ꯍꯦꯟꯗꯤꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯑꯣꯟꯅ ꯅꯨꯡꯁꯤꯗꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩꯒꯤ ꯀꯔꯤ ꯂꯥꯏꯛꯁꯦ 14ꯗꯒꯤ ꯍꯦꯟꯗꯤꯁꯦ ꯀꯩꯅꯣ ꯁꯨꯅꯤꯇꯥ ꯀꯗꯥꯏ ꯁꯪꯒꯤꯇꯥꯒꯤ ꯀꯔꯤ ꯍꯥꯏ ꯂꯥꯏꯛ ꯇꯧꯔꯝꯃꯨꯗꯣ ꯗꯥꯔꯁꯦ ꯉꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯗꯥꯔꯁꯦ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯀꯞꯄꯦ ꯑꯩ ꯅꯨꯄꯤ ꯀꯥꯏꯅꯔꯦꯅꯦ ꯉꯁꯤ ꯑꯩ ꯅꯨꯄꯤꯅ ꯆꯥꯛ ꯄꯤꯖꯗꯦ ꯑꯗꯨꯒ ꯋꯥꯔꯁꯦ ꯕ꯭ꯔꯣ ꯑꯥꯔꯁꯦ ꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥꯏ ꯑꯗꯨꯒꯤ
ꯋꯦꯁꯤꯅ ꯅꯟꯗꯤ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ ꯍꯥꯏ ꯑꯗꯨꯒꯤ ꯀꯁꯥꯅꯟꯗꯤꯅ 15 ꯂꯥꯏꯛ ꯍꯥꯏ ꯑꯗꯨꯒꯤ ꯕꯦꯝꯆꯥꯏ ꯆꯅ ꯀꯔꯥꯏꯕ ꯍꯣꯏ ꯉꯁꯤ ꯅꯨꯡꯁꯤꯌꯦ ꯌꯨꯄꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯥ ꯅꯟꯗꯤꯅ ꯀꯔꯥꯏꯕ ꯋꯦꯔꯁꯤ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯁꯪꯒꯤꯇꯥꯅ ꯁꯒꯣꯏ ꯁꯪꯒꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯁꯥꯏꯅꯩꯗꯤ ꯈꯪꯗꯕ ꯑꯩ ꯈꯪꯗꯦꯅꯦ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯀꯩꯅꯣ ꯁꯪꯒꯤꯇꯥ ꯑꯩ ꯅꯪꯒꯤ ꯀꯔꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯌꯥꯎꯗꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯚꯤꯌꯋꯔꯁꯅꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤ ꯏꯆꯦ ꯁꯨꯆꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯁꯦ ꯑꯣꯟ ꯑꯗꯨꯒ ꯋꯥꯁꯅꯟꯗꯤ ꯁꯤꯁꯇꯔ ꯑꯩꯗꯤ ꯑꯃꯨꯛ ꯂꯥꯝꯁꯜꯂꯦ ꯌꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯆꯅ ꯁꯨꯖꯦꯇꯥ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯀꯞꯈꯔꯦ ꯑꯗꯨꯒ ꯑꯩ ꯀꯁꯥꯅꯟꯗꯤꯅ ꯋꯦꯌꯥꯔꯁꯤ ꯀꯥꯟꯅꯗꯦ ꯍꯧꯔꯁꯤꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯪꯒꯤꯇꯥꯅ ꯀꯔꯤꯕ ꯇꯧꯒꯦ ꯇꯧꯒꯦ ꯍꯥꯏ ꯌꯥꯡꯅ ꯇꯧ ꯀꯔꯤꯖꯥꯡ ꯆꯥꯒꯦ ꯅꯪ ꯌꯥꯡꯅ ꯂꯥꯏꯛ ꯇꯧꯔꯣ ꯑꯗꯨꯒꯤ ꯑꯟꯖꯂꯤꯁꯤꯅ ꯀꯔꯥꯏꯕ ꯑꯣꯟꯗꯨꯒ ꯕꯦꯝꯆꯥꯏꯆꯅ ꯏꯄꯥ ꯏꯜꯕꯤ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏ ꯕꯣꯝ ꯊꯥꯅ ꯏꯆꯦ ꯏꯆꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯕꯣꯝꯒ ꯊꯥꯔꯒ ꯊꯨꯒꯥꯏꯒꯦ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯔꯤꯕ ꯁꯪꯒꯤꯇꯥꯅ ꯀꯔꯤꯕ ꯏꯅꯦꯝꯃꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦ ꯆꯥꯛ ꯄꯤꯖꯕ꯭ꯔꯥ ꯄꯤꯖꯗꯕ꯭ꯔꯥ ꯍꯥꯏꯅ ꯏꯅꯦꯃꯥ ꯂꯩꯇꯦ ꯏꯅꯦꯃꯥ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯎ ꯍꯥꯏꯅ ꯀꯧꯔꯛꯇꯦꯅꯦ ꯀꯅꯥ ꯁꯪꯒꯤꯇꯥ ꯄꯨꯡ 10 ꯍꯦꯜꯂꯦ ꯏꯋꯥ ꯅꯨꯡꯁꯤꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦꯕꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯄꯦꯜꯂꯦꯍꯦ ꯑꯗꯨꯒ ꯑꯩ ꯀꯁꯥꯅꯟꯗꯤꯅ ꯋꯦꯔꯁꯤ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯋꯥꯔꯁꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯏꯇꯥꯎꯕꯤ ꯑꯦꯜꯕꯤ ꯍꯧꯈ꯭ꯔꯦ ꯌꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦꯕꯦꯝꯇꯅ ꯏꯄꯥ ꯄ꯭ꯔꯤꯟꯁ ꯃꯥꯜꯂꯤ ꯌꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯥꯎꯅꯨꯀꯣ ꯑꯩ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯦꯜꯕꯤꯁꯦ ꯏꯃꯥꯒꯤ ꯏꯃꯩ ꯏꯃꯨꯡꯗ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯩ ꯁꯤꯔꯦ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯦꯟꯒꯤꯅꯦ ꯐꯖꯅ ꯎꯝ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦꯕ꯭ꯔꯣ ꯏꯇꯥꯎꯕꯤ ꯑꯦꯜꯕꯤ ꯍꯧꯈꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯌꯨꯄꯥ ꯄ꯭ꯔꯤꯟꯁ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯖꯅ ꯑꯣꯟ ꯑꯗꯨꯒ ꯌꯦꯁ ꯀꯃꯦꯟꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪꯕꯨ ꯅꯣꯏ ꯍꯤꯔꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯍꯤꯔꯣꯗꯣ ꯀꯧꯔꯛꯎꯅꯦ ꯑꯩꯅ ꯀꯧꯔꯛꯏ ꯍꯥꯏꯌꯨꯅꯦ ꯑꯗꯨꯒ ꯀꯁꯥꯅꯟꯗꯤꯅ ꯋꯦꯔꯁꯤ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤꯕ ꯇꯃꯥꯁꯥ ꯌꯨꯄꯥ ꯅꯨꯡꯁꯤꯕ ꯔꯣꯕꯤ ꯀꯞꯂꯝꯃꯅꯤꯌꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯣꯟ ꯍꯥꯏꯔꯦ ꯁꯨꯆꯤꯇꯥ ꯕꯕꯜꯁꯦ ꯀꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯑꯩ ꯀꯔꯤ ꯍꯥꯏꯗ ꯑꯩ ꯏꯔꯣꯟꯕ ꯗꯗꯥꯗꯤ ꯌꯥꯏ ꯏꯆꯦ ꯁꯨꯆꯦꯇꯥ ꯑꯩꯒꯤ ꯕꯕꯜꯁꯦ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣꯅꯦ ꯑꯩꯒꯤꯁꯦ ꯎꯔꯨ ꯂꯩꯔꯤꯅꯦꯕꯣ ꯕꯕꯜꯁꯦ ꯂꯧ ꯌꯥꯇꯦꯅꯦ ꯑꯗꯨꯗꯒꯤ ꯕ꯭ꯂꯥꯔ ꯇꯧꯕꯁꯨ ꯌꯥꯥꯠꯇꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯕꯕꯜꯁꯦ ꯑꯗꯨꯒ ꯏꯆꯦ ꯁꯨꯁꯤꯇꯥ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯏꯆꯦ ꯊꯝꯃꯁꯤ ꯍꯥꯏꯕ ꯏꯄꯥ ꯅꯨꯡꯁꯤꯕ ꯔꯣꯕꯤ ꯀꯞꯂꯦ ꯕꯕꯜꯗ ꯅꯝꯕ ꯌꯥꯗ꯭ꯔꯣ ꯌꯥꯇꯦꯅꯦ ꯏꯆꯦ ꯑꯩꯁꯦ ꯂꯩꯔꯤꯅꯦ ꯑꯩꯁꯦ ꯕꯕꯜꯁꯨ ꯂꯥꯛꯇꯦ ꯅꯣ ꯐꯤꯜꯇꯔ ꯕꯥꯟ ꯕ꯭ꯂꯥꯁ ꯑꯗꯨꯒ ꯄꯣꯞ ꯀꯥꯁ ꯑꯗꯨꯒ ꯒ꯭ꯔꯣ ꯍꯥꯏ ꯂꯩ ꯁ꯭ꯂꯦꯠ ꯍꯥꯏꯅ ꯂꯩ ꯅꯣꯏ ꯍꯥꯏ ꯂꯩ ꯗꯥꯎꯟ ꯍꯥꯏ ꯂꯩ ꯕꯕꯜꯁ ꯍꯥꯏ ꯂꯩ ꯗꯦꯟꯁ ꯄꯥꯔꯇꯤꯒ ꯍꯥꯏ ꯂꯩꯌꯦ ꯑꯁꯤꯖꯒ ꯎꯔꯨ ꯂꯩꯔꯦ ꯑꯩꯁꯦ ꯕꯕꯜꯁꯗ ꯅꯝꯕ ꯌꯥꯗ꯭ꯔꯣ ꯕꯕꯜꯁꯗ ꯅꯝꯕ ꯌꯥꯕ꯭ꯔꯣ ꯈꯪꯗꯦ ꯁꯤ ꯅꯦꯠ ꯑꯗꯨꯃꯥꯏꯅ ꯀꯔ ꯎꯔꯨ ꯂꯩꯔꯦ ꯁꯤ ꯕꯕꯜꯁꯗ ꯅꯝꯒꯦ ꯌꯦꯡꯉꯨꯀꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯧ ꯑꯧ ꯌꯥꯔꯦ ꯌꯦꯁ ꯌꯦꯁ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯔꯦ ꯑꯩꯃ ꯗꯨꯂꯨ ꯅꯪ ꯍꯥꯠꯂꯨꯔꯣ ꯍꯧꯖꯤꯛ ꯑꯩ ꯍꯥꯠꯂꯨꯔꯣ ꯗꯨꯂꯨ ꯅꯪ ꯑꯩ ꯍꯥꯠꯂꯨꯔꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏ ꯕ꯭ꯂꯨ ꯌꯥꯎꯗꯦ ꯍꯥꯠꯂꯒꯦ ꯂꯩꯔꯁꯨ ꯌꯥꯕꯅꯤ ꯅꯝꯕꯒ ꯏꯆꯦ ꯀꯔꯤ ꯏꯆꯦ ꯁꯨꯖꯦꯇꯥ ꯌꯥꯔꯕ ꯌꯦꯡꯉꯨꯇꯣ
나코나 애기 그래 마닝이 우거더라 에 우이네 지제 에 바벌 대종 우이네 두개 수제단을 내려수 야보니 넘어가 두개 세두 시 우이셔디 마닝이 세 우이셔디 또 바벌 슬라에 두개 마닝이 그래 कैमरा से उइसे पक्का लो उरे इसे दुगगी यारे यारे यार से काय की कराय से ऊपर जंगो की कराय ay की चार चार तो इसे ऊपर जंगो दुगा यारे यार दिन दुगगी वैस यारे प्रो आई दुगगी डांस दार से प्रो नो 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 आई दुलु नंगाई हाट के ना को लेरे मुन दुगगी वैसे दुलु आई खम दरे दुगगी कसा नंदीना लेलबी लोइरो को नंग सीतारे नंगाई दुगगी प्रियाना कराय ऑन आई दुगगी नंदी सिस्टर ना नोक्सन करे दुगगी सुजेतन दुदी उदुइनी आई अच्छा दुगई वासिना उये ब्रो आई दुगई अंजलि चना ऑन दुगई सुजितना उई दुदी उनी आई आरजे आई चतले आई चतकनो दुलु नंग चत्ता चलू ना कोन दुगई सुजिता चना करे बच्चे तखेल मुक उखरे आई आरडी ना ओआरसी आई करे ए बबल से उरे दुगई सीधे करे आई ना करे केन तो बैकग्राउंड से करे से उइने सीजे macam ini like ngasangangan matuk mai ngangali no minang ngasangangan lagal hamu to bla ini ko ngauri bro ay no filter ay अच्छा दुगई चे सुजेता उपाय 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 करे दुगई कसा नंदीना करे तखेल मुक एलबी हो करे आए दुगई बेमचाई चना करे उपाय उपाय को करे दुगई प्रियाना इचे सुजेता नो करे दुगई आरडी ना करे आई हजिकता कांग दे लाई आई खेची चारा बो नंगबू यस कमेना करे आरडी दुलु करी हिजांग चागे आई आरडी दुलु करी yang सुजेता चना पिया आई की खोंग से मरेंग मरेंग चतले आई दुगई आई ngauri ai bro ai दुगई चे बेमचानी उपा नुंगसीबा आई चतले रोबीदा बाय आई चलो इचे दुगई प्रियाना कराइबा इचे सुजेता आई दी को ngauri ai दुगई अंजलि चना ऑन आई दुगई बेमचाई चना मकुसु एलबी आई दुगई आरडीना कराइबा खुमेन सिस्टर खेचरी मांडोपता चतलो याय खेचरी मांडोपता चतलो याय दुगई प्रियाना एदी ngasi दादा जेगी लोइदी बाउलो जाउरन याय अदोनी गुड गुड जाउद्रबा नंग अइना प्रिया सिस्टर अइना नंगी एलबी दा लागा कई तौबा नंग खंगु को आरडी ओ आय रे दुगई प्रिया आईदी नसी दार जेगी लोइदी बाउ जाउगने याय bubbles 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 bro mayam bubbles ये मसा से जंगन के तो बजे 12% लेने की चांस थे इन्होंने चांस का दमाने एल भी तोड़गा लाइक दुगई अंजलि चना ओन आई दुगई यस कमेंट ना करे आरजे ब्रो से ngasi di ai नोक्सन करे दुगई प्रियाना दादार जे नंग दादा जे दुगी नते दादा ना सपोर्ट याम तोखी आई दादा जे सपोर्ट तौदे काय तौगे प्रिया नंगसु हाइजल गनु गय दादा जे काय सपोर्ट तौगे ने दादा जे सपोर्ट तौदे नोइदा दुगई आरजे ब्रो बबल्स मरक्ता लागो आई नखो ओ यासी नखो आई कैमरा से कराय आई फुल सेट की के दिल मेरा चाहे मेरा आज मेकअप तौगी के मयाम ngатang ngai biu ko
ꯑꯥꯔꯖꯦ ꯃꯦꯀꯞ ꯇꯧꯈꯤꯒꯦ ꯑꯁ ꯑꯥꯔꯖꯦ ꯉꯁꯤꯗꯤ ꯁꯜꯃꯥꯟ ꯈꯥꯟ ꯑꯣꯟꯗꯣꯏꯔꯥ ꯁꯔꯨꯛ ꯈꯥꯟ ꯑꯣꯟꯗꯣꯏꯔꯥ ꯑꯃꯤꯔ ꯈꯥꯟ ꯑꯣꯟꯗꯣꯏꯔꯥ ꯃꯌꯥꯝ ꯌꯦꯡꯕꯤꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯇꯦꯡ ꯇꯥꯅ ꯌꯦꯡꯕꯤꯔꯨ ꯑꯥꯔꯁꯦ ꯕ꯭ꯔꯣ ꯕꯕꯜꯁ ꯃꯛꯇ ꯂꯥꯎꯗꯒ ꯌꯥꯗꯅ ꯑꯩ ꯆꯠꯂꯦ ꯍꯥꯠꯇꯣꯛꯇꯦ ꯇꯧꯔꯦ ꯍꯥꯠꯇꯣꯛꯇꯩ ꯇꯧꯔꯦ ꯑꯩ ꯒ꯭ꯂꯨ ꯅꯣ 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 ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯗꯗꯥ ꯃꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯆꯦꯇꯥꯏꯇꯅ ꯑꯥꯔꯖꯦ ꯑꯦꯜ ꯕꯤ ꯇꯧꯅ ꯆꯥꯔꯒ ꯇꯧꯕ ꯃꯣꯕꯥꯏꯜ ꯄꯣꯛꯈꯥꯏꯕꯅꯤ ꯑꯦꯜ ꯕꯤ ꯂꯣꯏꯁꯤꯜꯂꯣ ꯆꯥꯔꯖ ꯐꯨꯜ ꯑꯣꯏꯔꯒ ꯑꯃꯨꯛ ꯊꯥꯎꯋꯦ ꯏꯁ ꯏꯆꯦ ꯁꯨꯖꯤꯇꯥ ꯆꯥꯔꯖ ꯇꯧꯔ ꯊꯥꯗꯦ ꯍꯌꯦꯡ ꯍꯦꯛꯇ ꯊꯥꯒꯦ ꯄꯨꯡ ꯃꯥꯄꯟꯗ ꯄꯨꯡ ꯃꯥꯄꯟꯗ ꯊꯥꯔꯛꯎꯔꯣ ꯏꯆꯦ ꯁꯨꯖꯤꯇꯥ ꯕ꯭ꯂꯨ ꯂꯧꯔꯒꯁꯨ ꯀꯥꯟꯅꯔꯣꯏ ꯇꯧꯔꯤꯕ ꯎꯝ ꯑꯩ ꯂꯣꯏ ꯎꯒ꯭ꯔꯦ ꯂꯣꯏ ꯎꯒ꯭ꯔꯦ ꯂꯣꯏ ꯎꯒ꯭ꯔꯦ ꯅꯪ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯀꯃꯤꯡ ꯑꯥꯔꯖꯦ ꯃꯁꯛ ꯐꯖꯕꯅꯤꯗꯣ ꯃꯌꯥꯝ ꯎꯔꯕ ꯌꯦꯡꯉꯣ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯁꯦꯡꯕꯅꯤ ꯗꯗꯥꯅ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯈꯤ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯁꯤꯁꯇꯔ ꯑꯩ ꯀꯞꯄꯣꯔꯣ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯞꯄꯛꯑꯒꯦ ꯗꯗꯥꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯔꯛꯀꯅꯣ ꯕ꯭ꯂꯨ ꯂꯧꯔꯁꯨ ꯀꯅꯥ ꯀꯥꯟꯅꯔꯣꯏ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯁꯨꯖꯦꯗꯥꯆꯅ ꯅꯪ ꯕꯣꯝꯒ ꯊꯥꯡꯒ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯌꯥꯔꯁꯤꯅ ꯑꯣ ꯃꯥꯏ ꯒꯣꯠ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯑꯥꯔꯗꯤꯅ ꯑꯐꯥꯎ ꯁꯥꯔꯤꯌꯦ ꯑꯩꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣꯅꯦ ꯑꯩ ꯃꯁꯝꯁꯦ ꯀꯔꯥꯏ ꯐꯔꯦꯡ ꯆꯠꯂꯤꯍꯦ ꯑꯩ ꯃꯁꯝ ꯎꯝ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯅꯨꯏꯁꯦ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯃꯥꯏꯛ ꯄꯥꯏꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯗꯗꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯁꯨꯆꯦꯇꯥꯁꯤꯅ ꯎꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯀꯔꯥꯏ ꯂꯥꯏꯠꯁꯦ ꯀꯗꯥꯏ ꯐꯣꯀꯁ ꯈꯔ ꯃꯝꯃꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝꯅ ꯂꯥꯏꯛ ꯍꯥꯏ ꯑꯗꯨꯒꯤ ꯑꯅꯨ ꯀꯩꯁꯝꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯌꯦꯁꯃꯤꯅ ꯃꯁꯛ ꯎꯠꯄꯒꯤ ꯂꯥꯏꯛ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯅꯨ ꯑꯩ ꯆꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯁꯨ ꯍꯩꯔꯕꯣ ꯈꯣꯡꯉꯣꯜ ꯄꯥꯏꯕ ꯑꯔꯦ ꯀꯪꯉꯣꯜ ꯄꯥꯏꯕ ꯀꯩꯅꯣ ꯀꯪꯉꯣ ꯍꯥꯏꯁꯦ ꯀꯪꯉꯣꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯃꯤ ꯌꯥꯅꯤꯅ ꯔꯦ ꯀꯪꯒꯣꯜ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯨꯏꯗꯦꯇꯅ ꯗꯨꯂꯨ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯕ ꯗꯨꯂꯨ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯏꯖꯤꯇꯥꯗꯅ ꯑꯅꯨ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯔꯗꯤꯅ ꯃꯇꯝ ꯂꯥꯛꯀꯅꯤ ꯃꯇꯝ ꯂꯥꯛꯈꯤꯁꯅꯨ ꯑꯩꯁꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯍꯧꯈ꯭ꯔꯦ ꯌꯥꯔꯖꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯋꯦꯌꯔꯁꯤꯅ ꯇꯨꯂꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯒꯤ ꯑꯥꯔꯗꯤ ꯅꯣꯛꯀꯅꯨ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯤꯇꯥ ꯔꯣꯕꯤꯇꯥ ꯑꯦꯜꯕꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯁꯤꯅ ꯀꯔꯤꯕ ꯑꯩꯗꯤ ꯂꯥꯏꯛꯀ ꯂꯣꯏꯅꯅ ꯂꯥꯛꯆꯔꯕꯅꯤꯀꯣ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯅꯣꯛꯀꯅꯨ ꯏꯆꯦ ꯁꯨꯖꯇꯥ ꯑꯗꯨꯒ ꯁꯨꯖꯇꯥ ꯏꯆꯦꯅ ꯑꯅꯨ ꯑꯩ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯑꯥꯔꯗꯤꯅ ꯋꯦꯌꯔꯁꯦ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯗꯨꯂꯨ ꯂꯥꯏꯛꯗꯨꯒꯤ ꯑꯅꯨ ꯀꯩꯁꯝꯅ ꯑꯥꯔꯖꯦ ꯅꯪꯒꯤ ꯀꯦꯃꯦꯔꯥꯗ ꯏꯔꯤꯁꯦ ꯍꯥꯏ ꯄꯥꯏꯍꯜꯂꯤꯅꯤ ꯏꯆꯦ ꯁꯨꯖꯦꯇꯥꯅ ꯇꯥꯛꯄꯤꯔꯤꯅꯤ ꯑꯩ ꯈꯪꯗꯦ ꯏꯆꯦ ꯁꯨꯖꯦꯇꯥꯗꯒꯤ ꯑꯩꯒꯤꯅ ꯀꯔꯤ ꯍꯥꯏ ꯇꯤꯞꯁ ꯂꯧꯕꯅꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯗꯥ ꯔꯖꯦ ꯑꯩꯗꯤ ꯋꯥ ꯑꯃ ꯈꯪꯉꯦ ꯀꯔꯤ ꯋꯥꯅꯣ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ ꯗꯥ ꯔꯖꯤꯗ ꯁꯠ ꯁꯠ ꯂꯥꯎ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩ ꯍꯩꯇꯦꯅꯦ ꯑꯗꯨꯗꯣ ꯑꯩ ꯍꯩꯇꯦꯅꯦ ꯑꯗꯨꯗꯣ ꯑꯗꯨꯗꯒꯤ ꯋꯦꯌꯔꯁꯤ ꯀꯔꯥꯏ ꯑꯦꯁ ꯀꯨꯝꯃꯅ ꯀꯔꯤ ꯍꯥꯏꯕꯁꯤ ꯆꯦ ꯁꯨꯏꯁꯗ ꯇꯥꯏꯅ ꯑꯗꯨꯒ ꯌꯥꯔꯗꯤꯅ ꯑꯩꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯌꯥꯔꯖꯕ꯭ꯔꯣ ꯅꯪ ꯍꯥꯠꯇꯣꯛꯇꯣꯏ ꯇꯧꯔꯤꯌꯦ ꯍꯥꯠꯇꯣꯛꯎꯔꯣ ꯍꯧꯖꯤꯛ ꯅꯪ
ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯅ ꯃꯥꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯅ ꯀꯔꯤꯕꯁꯦ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯉꯁꯤ ꯃꯤ ꯂꯥꯛꯑꯦ ꯃꯤ ꯄꯥꯔꯠ ꯀꯔꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯄꯥꯔꯠꯇꯤ ꯂꯩꯌꯦꯕ ꯆꯥꯛ ꯈꯔ ꯊꯦꯡꯒꯅꯤ ꯉꯁꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯗꯦꯕ ꯈꯪꯉꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯉꯤꯕ ꯀꯩꯅꯣ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒꯤ ꯑꯥꯔꯗꯤꯅ ꯀꯔꯤ ꯕꯣꯕꯣꯛ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯑꯅꯨ ꯀꯩꯁ ꯃꯁꯨ ꯕꯥꯒꯣ ꯕꯥꯒꯣ ꯍꯥꯏ ꯃꯁꯨ ꯕꯥꯒꯣ ꯕꯥꯒꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯗꯥꯔꯁꯦ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨꯂꯨ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯕ ꯏꯆꯦ ꯑꯅꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯩ ꯀꯦꯃꯦꯔꯥ ꯁꯦꯡꯉꯝꯃꯣꯏꯀꯣ ꯏꯁꯇꯦꯟ ꯈꯤꯟꯒꯦ ꯌꯥꯗ꯭ꯔꯦ Masagulong ko ay kung may masang ulaki kaya to isibo ꯑꯗꯨꯒꯤ ꯑꯥꯔꯗꯤꯅ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯗꯨꯒ ꯑꯅꯨꯒꯁꯤꯅ ꯄ꯭ꯔꯤꯌꯥ ꯑꯩ ꯁꯞꯖꯤꯅꯤ ꯅꯪꯗꯤ ꯌꯥꯏ ꯄ꯭ꯔꯤꯌꯥ ꯑꯩ ꯁꯞꯖꯤꯅꯤ ꯅꯪꯗꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯌꯥꯏ ꯍꯣꯏ ꯒꯨꯂꯨ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯗꯗꯥꯁꯦ ꯑꯗꯨꯛ ꯌꯥꯝ ꯆꯝꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯅꯤꯡꯗ ꯋꯥ ꯉꯥꯡꯒꯅꯨ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯅꯤ ꯑꯦꯜꯕꯤ ꯌꯥꯏ ꯀꯅꯥ ꯑꯩꯒꯤ ꯋꯥꯔꯤ ꯉꯥꯡꯉꯤꯅꯣꯅꯦ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥ ꯋꯥ ꯉꯥꯡ ꯂꯩꯕꯒꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯅꯤꯡꯗ ꯀꯅꯥ ꯋꯥ ꯉꯥꯡꯉꯤꯅꯣ ꯃꯌꯥꯝ ꯗꯗꯥ ꯑꯥꯔꯖꯦꯟꯅ ꯑꯗꯨꯛ ꯌꯥꯝ ꯆꯝꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯒ ꯅꯤꯡꯗ ꯋꯥ ꯉꯥꯡꯒꯅꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯕꯅꯤ ꯑꯦꯜ ꯕꯤ ꯑꯥꯏ ꯀꯅꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯉꯤꯅꯣꯕ ꯑꯗꯨꯒꯒꯤ ꯑꯥꯔꯗꯤꯅ ꯊꯋꯥꯏꯁꯦ ꯀꯤꯅ ꯂꯥꯛꯏꯅꯤꯃꯣ ꯑꯥꯔꯖꯦꯕ꯭ꯔꯣ ꯒꯤ ꯑꯦꯜꯕꯤꯗ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥ ꯉꯥꯡꯉꯤꯅꯣꯕ ꯑꯩ ꯁꯦꯠꯀꯦꯅꯦ ꯀꯅꯥꯅꯣ ꯉꯥꯡꯉꯤꯗꯣ ꯑꯗꯨ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯑꯅꯨ ꯏꯔꯣꯝꯕ ꯑꯗꯨꯒ ꯌꯥꯁꯤꯅ ꯑꯥꯔꯖꯦꯕ꯭ꯔꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯂꯩꯔꯤꯗꯣ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯦꯁ ꯀꯨꯃꯦꯟꯅ ꯂꯥꯏꯛ ꯇꯥꯗ꯭ꯔꯣ ꯅꯈꯣꯟ ꯑꯩꯁꯦ ꯇꯥꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯁꯨ ꯃꯔꯣꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯅꯤꯄꯨꯔꯤ ꯃꯔꯣꯜ ꯀꯥꯎꯈ꯭ꯔꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯥꯔꯗꯤꯅ ꯈꯨꯕꯤ ꯄꯤꯈꯣꯏ ꯑꯩ ꯄꯤꯈꯤꯔꯣꯏ ꯑꯩ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯝꯗꯥꯏꯗ ꯄꯤꯗꯣꯏꯅꯤ ꯑꯩꯗꯤ ꯀꯗꯥꯏ ꯃꯃꯤꯠ ꯁꯦꯝꯅꯗ꯭ꯔꯤꯉꯩꯗ ꯑꯣꯟ ꯍꯥꯏ ꯑꯗꯨꯗꯒꯤ ꯋꯦꯌꯔꯁꯤ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜꯕꯤ ꯂꯣꯏꯔꯣꯅꯦ ꯅꯪꯕꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯥꯔꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯄꯤꯌꯥ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯋꯦꯌꯔꯁꯅ ꯇꯨꯂꯨ ꯆꯥꯔꯦ ꯍꯥꯏ ꯍꯣꯏ ꯆꯥꯔꯦ ꯑꯗꯨꯂꯨ ꯏꯔꯣꯝꯕ ꯗꯨꯂꯤꯒꯗꯤ ꯑꯗꯨꯗꯒꯤ ꯄꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯆꯥꯔꯦ ꯗꯨꯂꯨ ꯏꯔꯣꯟꯕ ꯗꯨꯂꯨꯗꯤ ꯀꯔꯤ ꯍꯥꯏꯖꯥꯡ ꯆꯥꯏ ꯑꯗꯩ ꯈꯨꯃꯦꯟ ꯅꯤꯡꯊꯧ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯊꯥꯡ ꯀꯥꯏꯅꯣ ꯑꯩꯒꯤ ꯊꯥꯡꯗꯣ ꯀꯥꯏꯅꯣꯅꯦ ꯅꯪ ꯁꯦꯠꯀꯦꯅꯦ ꯑꯩ ꯉꯁꯤ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯈꯨꯕꯤ ꯀꯣꯟꯅ ꯄꯤꯗꯣꯏꯃꯤ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯍꯧꯖꯤꯛ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯥꯔꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯕꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯑꯩꯗꯤ ꯈꯦꯆ꯭ꯔꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯈꯨꯃꯦꯟ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯍꯥꯏ ꯑꯩ ꯃꯅꯤꯡꯗ ꯀꯅꯥꯅ ꯉꯥꯡꯉꯤꯅꯣꯕ
ꯑꯗꯨꯗꯒꯤ ꯋꯥꯏꯌꯥꯔꯁꯤꯅ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯋꯥꯏꯌꯥꯔꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯑꯩꯒ ꯑꯥꯔꯖꯦ ꯕ꯭ꯔꯣꯒ ꯍꯥꯠꯇꯣꯛꯄ ꯁꯥꯟꯅꯔꯤꯀꯣ ꯆꯦꯛꯁꯜꯂꯨ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯕ꯭ꯔꯣ ꯍꯦꯡ ꯆꯠꯊꯕ ꯂꯩ ꯑꯩ ꯍꯦꯡ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯒꯤ ꯀꯣ ꯁꯥꯎꯅꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯁꯥꯎꯗꯦ ꯀꯗꯥꯏ ꯑꯦꯁ ꯀꯃꯦꯟ ꯁꯤꯁꯇꯔ ꯁꯥꯎꯗꯦ ꯃꯌꯥꯝꯒꯤ ꯀꯗꯥꯏ ꯊꯕꯛ ꯂꯩꯗꯤ ꯂꯣꯏ ꯆꯠꯂꯨ ꯀꯔꯤꯝ ꯁꯥꯎꯕ ꯀꯩꯗꯃꯛꯇ ꯁꯥꯎꯗꯣꯏꯅꯣ ꯑꯩꯗꯤ ꯁꯥꯎꯗꯦ ꯀꯅꯥꯃꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏ ꯂꯥꯛꯇꯦ ꯀꯔꯤꯝ ꯁꯥꯎꯗꯦ ꯀꯗꯥꯏ ꯁꯤꯁꯇꯔ ꯑꯩꯗꯤ ꯀꯗꯥꯏ ꯃꯌꯥꯝ ꯂꯥꯛꯎ ꯂꯥꯛꯎ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯥꯛꯇꯦ ꯂꯥꯛꯇ꯭ꯔꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯩ ꯀꯅꯥꯝ ꯁꯥꯎꯗꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯂꯕ ꯅꯣꯏ ꯁꯤꯔꯦꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯥꯔꯗꯤ ꯕ꯭ꯔꯣ ꯕꯥꯏ ꯍꯥꯏꯔꯦ ꯏꯆꯦ ꯁꯨꯅꯤꯇꯥ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯟꯖꯂꯤ ꯆꯠꯈ꯭ꯔꯦ ꯅꯪ ꯂꯥꯛꯄꯒ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯨ ꯒꯥꯏꯅꯦ ꯅꯪ ꯂꯩ ꯇꯧꯔꯣ ꯅꯪ ꯂꯥꯛꯄꯒ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯨ ꯒꯥꯏꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯩꯀꯣ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯄꯨꯡ ꯕꯥꯔꯣꯕꯨ ꯊꯥꯗꯣꯏꯅꯤ ꯉꯁꯤ ꯑꯩ ꯄꯨꯡ ꯕꯥꯔꯣꯕꯨ ꯊꯥꯗꯣꯏꯅꯤ ꯑꯦꯜꯕꯤ ꯂꯣꯏꯒꯅꯨ ꯍꯥꯏꯔꯁꯦ ꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛꯇ ꯂꯩ ꯂꯥꯛꯏꯅꯤ ꯃꯤꯀꯣ ꯑꯩ ꯍꯖꯤꯛꯇ ꯂꯥꯛꯏꯅꯤ ꯍꯥꯏꯃ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯒ꯭ꯂꯨ ꯑꯩ ꯄꯨꯡ ꯕꯥꯔꯣꯕꯨ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯤ ꯇꯧ ꯑꯩꯁꯨ ꯇꯧꯒꯅꯤ ꯇꯧꯔꯣ ꯇꯧꯔꯣꯅꯣꯗ ꯇꯧꯒꯅꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯅꯤꯡꯊꯧ ꯇꯧꯔꯣ ꯇꯧꯅꯤꯡꯕ ꯃꯇꯝ ꯇꯧꯔꯣ ꯅꯣꯏ ꯀꯅꯥꯃꯨꯛ ꯇꯧ ꯑꯩ ꯀꯅꯥꯃꯨꯛ ꯊꯤꯡꯗꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯔꯣꯖꯤꯅ ꯀꯔꯤ ꯗꯥꯔꯁꯦ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯇꯨꯝꯃꯨꯔꯦ ꯍꯥꯏ ꯔꯣꯖꯤ ꯁꯨ ꯉꯟꯅ ꯇꯨꯝꯃꯨꯔꯕꯣ ꯍꯥꯏ ꯗꯥ ꯊꯪꯖꯧ ꯍꯥꯏ ꯀꯞꯀꯅꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯗꯥꯔꯁꯦ ꯁꯥꯎꯔꯤ ꯍꯥꯏ ꯂꯩ ꯑꯩꯁꯨ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯀꯔꯥꯏ ꯒ꯭ꯂꯨ ꯑꯣ ꯗꯥꯔꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯔꯣꯖꯤ ꯔꯣꯖꯤ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯅꯈꯣ ꯀ꯭ꯋꯥ ꯆꯥꯈꯤꯀꯣ ꯃꯌꯥꯝ ꯂꯩꯌꯨ ꯅꯈꯣ ꯉꯇꯪ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥ ꯉꯥꯡꯉꯤꯅꯣꯅꯦ ꯄ꯭ꯔꯤꯌꯥ ꯃꯅꯤꯡꯗ ꯉꯥꯡꯕ ꯃꯤ ꯀꯅꯥꯅꯣ ꯉꯥꯡꯉꯤꯗꯣ ꯑꯩ ꯃꯅꯤꯡꯗ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥꯅꯣ ꯉꯥꯡꯉꯤꯕꯕ ꯄ꯭ꯔꯤꯌꯥ ꯀꯅꯥꯅꯣ ꯉꯥꯡꯉꯤꯗꯣ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯉꯥꯡꯉꯛꯁꯅꯨ ꯍꯥꯏꯅꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯩ ꯃꯃꯥꯡꯗ ꯉꯥꯡꯉꯛꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩ ꯃꯅꯤꯡꯗ ꯉꯥꯡꯕ ꯃꯤꯗꯤ ꯑꯩ ꯃꯋꯥ ꯂꯧꯗꯦꯕ ꯑꯩ ꯃꯃꯥꯡꯗ ꯉꯥꯡꯉꯛꯁꯅꯨ ꯍꯥꯏꯕ ꯑꯩꯒꯤ ꯃꯅꯤꯡꯗ ꯉꯥꯡꯕ ꯃꯤ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯑꯁ ꯔꯣꯖꯤ ꯗꯥꯔꯁꯦ ꯅꯣꯏꯗ ꯅꯨꯡꯁꯤꯀꯣ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯃꯤꯗꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯀꯗꯥꯏ ꯉꯁꯤ ꯀꯗꯥꯏ ꯌꯨꯇꯨꯕ ꯍꯥꯏꯁꯦ ꯀꯅꯥꯃꯨꯛꯒꯤ ꯀꯗꯥꯏ ꯑꯦꯜ ꯕꯤ ꯍꯥꯏꯁꯅꯣ ꯀꯅꯥꯃꯨꯛ ꯚꯤꯗꯤꯑꯣꯗ ꯆꯪꯗꯦ ꯍꯥꯏꯅ ꯀꯅꯥꯃꯨꯛ ꯍꯥꯏ ꯉꯝꯃꯣꯏ
ꯑꯗꯨꯕꯨ ꯗꯥꯔꯁꯦ ꯏꯔꯒ ꯄꯤꯕꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯡꯗ ꯉꯥꯡꯉꯒ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯤ ꯋꯥ ꯉꯥꯡꯉꯒ ꯋꯥꯊꯤ ꯇꯧꯕ ꯃꯤꯗꯨꯗꯤ ꯑꯩꯅ ꯈꯪꯉ ꯅꯨꯃꯤꯠꯇꯗꯤ ꯑꯩꯗꯤ ꯂꯦꯝ ꯊꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯔꯣꯖꯤꯅ ꯑꯩ ꯃꯔꯝꯗ ꯉꯥꯡꯉꯕ ꯔꯣꯖꯤ ꯈꯪꯉꯤꯅꯦ ꯑꯩ ꯃꯔꯝꯗ ꯔꯣꯖꯤ ꯀꯅꯥ ꯑꯩ ꯗꯥꯔꯁꯦ ꯀꯅꯥꯅꯣ ꯈꯪꯕꯅꯤ ꯔꯣꯖꯤꯅ ꯏꯆꯦ ꯄꯤꯌꯥ ꯍꯥꯏꯔꯨꯅꯨꯅꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯗꯥ ꯔꯣꯖꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯉꯥꯡꯉꯣꯏ ꯅꯪꯉꯣꯟꯗ ꯏꯕꯨꯡ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯃꯥꯡꯗꯦ ꯗꯥꯔꯁꯦꯒ ꯋꯥ ꯉꯥꯡꯕ ꯃꯤꯗꯣ ꯆꯥꯛꯈꯨ ꯄꯥꯏꯒꯦ ꯍꯥꯏ ꯑꯩ ꯃꯔꯝꯗ ꯀꯅꯥ ꯉꯥꯡꯕ ꯔꯣꯖꯤꯁꯨ ꯂꯩ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩ ꯈ꯭ꯋꯥꯏꯗꯩ ꯅꯨꯡꯁꯤꯕ ꯏꯕꯨꯡ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯕꯨꯡ ꯗꯥꯔꯖꯤꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯅ ꯉꯥꯡꯉ ꯑꯩꯅ ꯉꯥꯡꯉꯛꯏ ꯃꯤ ꯑꯩꯅ ꯉꯥꯡꯉꯝꯃꯤꯗꯣ ꯑꯥꯔꯖꯦ ꯕꯣꯔꯣꯗ ꯑꯩꯅ ꯉꯥꯡꯉꯤ ꯃꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯗꯥꯏ ꯅꯈꯣꯏ ꯗꯨꯂꯨꯅ ꯑꯩꯅ ꯉꯥꯡꯉꯤ ꯗꯨꯂꯨꯕ꯭ꯔꯣꯗꯤ ꯑꯩꯒꯤ ꯀꯔꯥꯏ ꯅꯨꯡꯁꯤꯕ ꯀꯔꯥꯏ ꯕ꯭ꯔꯣꯅꯤꯌꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯀꯔꯤ ꯗꯥꯔꯁꯦꯁꯦ ꯑꯣꯜ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏ ꯅꯤꯡꯊꯧ ꯗꯥꯔꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯗꯔꯥ ꯅꯣꯏꯗ ꯉꯁꯤ ꯐꯥꯎꯕ ꯅꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯇꯧꯗꯦꯍꯦ ꯗꯥꯔꯁꯤꯗꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯆꯦ ꯄ꯭ꯔꯤꯌꯥ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯨꯂꯥꯗꯤ ꯐꯥꯕꯅꯤ ꯍꯥꯏ ꯃꯨꯂꯥꯗꯤ ꯐꯕꯅꯤ ꯍꯥꯏ ꯃꯨꯂꯥ ꯐꯕꯅꯤ ꯃꯨꯂꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒ ꯀꯔꯤ ꯍꯥꯏ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯇꯤꯟꯅꯔꯛꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒ ꯈꯔ ꯀ꯭ꯂꯣꯖ ꯑꯣꯏꯈꯔꯦ ꯍꯥꯏꯕ ꯃꯥ ꯑꯗꯨꯒꯤꯗꯃꯛꯇ ꯃꯨꯂꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯨꯂꯥꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯨꯂꯥꯁꯦ ꯆꯦꯅꯦꯜ ꯍꯥꯡꯉꯕꯅꯤꯅ ꯃꯨꯂꯥꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯨꯂꯥꯗꯤ ꯀꯔꯤ ꯍꯥꯏ ꯆꯝꯅ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏ ꯂꯣꯏꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏ ꯃꯥ ꯑꯩ ꯉꯁꯤꯐꯥꯎ ꯃꯥ ꯑꯦꯜꯕꯤ ꯆꯪ ꯈꯨꯗꯤꯡꯒꯤ ꯃꯥꯗ ꯑꯩ ꯐꯪꯅꯩ ꯑꯗꯨꯅꯤ ꯁꯞꯄꯣꯔꯇꯔ ꯍꯥꯏꯁꯤ ꯑꯗꯨꯅꯤ ꯉꯁꯤꯐꯥꯎ ꯃꯥ ꯀꯅꯥꯝꯕꯨ ꯑꯦꯜꯕꯤ ꯆꯪꯗꯦ ꯍꯥꯏꯅꯗꯤ ꯑꯩ ꯂꯩꯇꯦꯀꯣ ꯃꯥꯅ ꯆꯪꯕ ꯑꯦꯜꯕꯤ ꯂꯣꯏ ꯑꯦꯜꯕꯤ ꯆꯪ ꯂꯩꯔꯝꯃꯤ ꯑꯩꯅ ꯖꯦꯡꯕ ꯈꯨꯗꯤꯡꯒꯤ ꯃꯥ ꯂꯣꯏꯒꯤ ꯑꯦꯜꯕꯤꯗ ꯆꯪ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯍꯥꯏꯕ ꯃꯨꯂꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨꯅ ꯑꯩꯅ ꯆꯩꯔꯝꯃꯤꯅꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯗ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏ ꯃꯨꯂꯥ ꯂꯥꯛꯇ꯭ꯔꯕꯣ ꯍꯥꯏ ꯊꯥꯡ ꯄꯥꯏꯔ ꯔꯣꯖꯤ ꯑꯩꯗꯤ ꯇꯧꯗꯣꯏꯅꯤ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ ꯊꯦꯡꯗꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯌꯥꯏꯁꯅꯥ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯃꯌꯥꯝꯒꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯨꯂꯥꯒꯤ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯧꯔꯁꯨ ꯚ꯭ꯌꯨ ꯂꯥꯛꯇꯦ ꯀꯔꯤꯒꯤꯅꯣ ꯗꯥꯔꯁꯦ ꯔꯣꯖꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯔꯤ ꯍꯥꯏ ꯁꯤꯌꯥꯔ ꯂꯥꯛꯇꯦꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯦꯅꯦꯜ ꯍꯥꯡꯕꯅꯤꯅ ꯀꯅꯥꯃꯨꯛ ꯀꯔꯤ ꯍꯥꯏ ꯈꯪꯗꯦꯕ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯑꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯗ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯂꯥꯛꯀꯅꯤꯗ ꯑꯗꯨꯗꯣ ꯀꯔꯤꯝ ꯀꯔꯤ ꯚ꯭ꯌꯨ ꯂꯥꯛꯇꯦ ꯍꯥꯏꯅ ꯀꯔꯤ ꯍꯥꯏ ꯌꯨꯇꯨꯕ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯃꯇꯝ ꯑꯃꯗꯗꯤ ꯚ꯭ꯌꯨ ꯂꯥꯛꯀꯅꯤ ꯑꯗꯨꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯏ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏ ꯉꯝꯗꯦ ꯑꯗꯨꯗꯣ ꯌꯨꯇꯨꯕꯇ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯗꯤ ꯁꯨꯝ ꯊꯥꯡꯒꯠꯂꯣ ꯂꯥꯛꯀꯅꯤ ꯀꯔꯤꯝ ꯈꯟꯒꯅꯨ ꯍꯣꯏ ꯆꯨꯝꯃꯤ ꯔꯣꯖꯤ ꯌꯥꯝ ꯐꯩ ꯗꯗꯥꯗꯤ ꯑꯗꯨ ꯗꯗꯥꯅꯗꯤ ꯑꯩꯈꯣꯏꯗ ꯈꯜꯂꯝꯕ ꯌꯥꯏ ꯀꯔꯤ ꯈꯜꯂꯝꯕ ꯗꯗꯥꯅꯗꯤ ꯑꯩꯈꯣꯏꯗ ꯈꯜꯂꯝꯕ ꯌꯥꯏ ꯈꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨ ꯗꯗꯥꯅ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕꯗꯣ ꯑꯩ ꯀꯥꯎꯔꯣꯏ ꯗꯗꯥ ꯑꯩ ꯑꯣꯏꯗꯕ ꯌꯥꯎꯗꯦ ꯍꯥꯏ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩ ꯀꯞꯇꯣꯔꯦꯀꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯨ ꯈꯔ ꯐꯥꯒꯤ ꯇꯧꯅꯁꯤ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯅꯁꯤ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤ ꯉꯥꯡꯅꯔꯣꯏꯁꯤ ꯐꯥꯒꯤ ꯇꯧꯅꯁꯤ ꯃꯌꯥꯝ ꯈꯔ
Lugagi dulu na kaya ba ay loina da changi na hak tinta o nga bro di dulu say nauna kaya thama phadri na mana mayag mati na bas magi du credit money magi je nusiba ai je sini kaya Priya Rozi ay aduni hani dulu na ngasi mayam ga tinabang ngami se magi thamoi du mayam na sengaga mangang ko du mayam na sunu siri ni ma da aduni adu mi phawai se tinara khang bani mi se kana phai batte ai do lugagi Rozi na kaya ba che Priya ai phatta bani ai ꯅꯣꯛꯁꯟꯈꯔꯦ ꯑꯗꯣ ꯔꯣꯖꯤꯅ ꯗꯥꯔꯁꯦꯗꯤ ꯐꯨꯔꯤꯠ ꯁꯤꯒꯥꯏꯕꯅꯤꯅ ꯑꯩ ꯐꯨꯔꯤꯠ ꯁꯤꯒꯥꯏꯔꯒ ꯚꯥꯏꯔꯦꯜ ꯇꯥꯈꯤꯕꯅꯤ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯂꯦꯇꯤꯟ ꯃꯃꯥꯡꯗ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯚꯥꯏꯔꯦꯜ ꯑꯣꯏꯅꯕ ꯍꯥꯏ ꯏꯃꯥ ꯑꯩ ꯊꯤ ꯐꯥꯏꯔꯒꯦ ꯅꯪ ꯇꯧ ꯃꯅꯥꯛꯇ ꯃꯨꯛꯕꯥꯡꯗꯣ ꯑꯩ ꯅꯣꯏꯗ ꯂꯥꯛꯑꯒ ꯑꯩ ꯊꯤ ꯐꯥꯏꯒꯦ ꯅꯪ ꯃꯅꯥꯛꯇ ꯃꯨꯛꯕꯥꯡ ꯇꯧ ꯑꯗꯨꯒ ꯔꯣꯖꯤ ꯁꯤꯁꯇꯔ ꯅꯣꯛꯁꯟꯈꯔꯦ ꯋꯦꯌꯥꯁꯤꯅ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯂꯤꯆꯤ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯂꯤꯆꯨ ꯆꯥꯒꯦ ꯇꯧꯕꯁꯨ ꯑꯩ ꯅꯨꯄꯥꯅ ꯌꯥꯗꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯧꯗꯔꯦ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯅꯪ ꯃꯕꯨꯛ ꯌꯥꯝ ꯇꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯅ ꯈꯪꯉꯤ ꯍꯥꯏ ꯔꯣꯖꯤꯗ ꯑꯩꯅ ꯐꯨꯔꯣ ꯔꯣꯖꯤꯅ ꯀꯧꯔꯣ ꯑꯗꯨꯒ ꯑꯩ ꯍꯣꯏ ꯆꯨꯝꯃꯤ ꯗꯥꯔꯁꯦ ꯑꯗꯨꯗꯒꯤ ꯋꯦꯌꯥꯔꯁꯤꯅ ꯅꯣꯛꯁꯟꯈꯔꯦ ꯔꯣꯖꯤ ꯍꯥꯏꯅ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯅꯣꯛꯁꯟꯈꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯗꯥꯔꯁꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯑꯃꯅꯗꯤ ꯅꯨꯡꯁꯤꯕꯤꯗꯦꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯂꯥꯏꯐ ꯁ꯭ꯇꯣꯔꯤꯔ ꯅꯪꯒꯤꯗꯣ ꯂꯞ ꯁ꯭ꯇꯣꯔꯤꯔ ꯂꯥꯏꯐ ꯁ꯭ꯇꯣꯔꯤꯒ ꯂꯞ ꯁ꯭ꯇꯣꯔꯤꯒꯤ ꯋꯥꯔꯤꯔꯣ ꯅꯪꯒꯤꯗꯣ ꯅꯨꯡꯁꯤꯕꯁꯦ ꯃꯈꯟ ꯃꯈꯟ ꯂꯩꯕꯅꯤꯀꯣ ꯗꯨꯂꯨ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨꯗꯤ ꯅꯤꯂꯤ ꯇꯥꯟꯅꯕꯗꯩ ꯑꯩꯅ ꯐꯥꯔꯒ ꯄꯣꯔꯛꯄꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯗꯨꯂꯨꯅ ꯔꯣꯖꯤ ꯍꯥꯏꯅꯣ ꯀꯔꯤ ꯑꯗꯨꯒ ꯑꯁꯥ ꯑꯣꯏꯅꯝ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯁꯤꯁꯦ ꯍꯥꯏ ꯌꯥꯔꯖꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯨꯕꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯁꯥ ꯑꯣꯏꯅꯝꯁꯦ ꯀꯅꯥꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯗꯨꯂꯨꯅ ꯑꯗꯨꯒ ꯋꯦꯌꯥꯔꯁꯤꯅ ꯗꯨꯂꯨ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯗꯥꯔꯁꯦ ꯌꯥꯏ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯗꯥꯔꯁꯦ ꯍꯣꯔꯦꯟ ꯄꯨꯡ 12 ꯃꯇꯨꯡꯗ ꯌꯦꯡꯒꯅꯤ ꯔꯣꯖꯤꯅ ꯀꯔꯤ ꯅꯦꯠ ꯁꯤꯅꯦ ꯅꯦꯠ ꯄꯠꯂꯦ ꯗꯥꯔꯁꯦ ꯍꯧꯖꯤꯛ ꯇꯥꯔꯕ ꯌꯦꯡꯉꯨꯔꯣꯗꯤ 5G ꯅꯤꯅꯦ ꯖꯤꯑꯣ 5G ꯄꯥꯜꯂꯤꯅꯤꯅꯦ ꯅꯦꯠ ꯄꯠꯂꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯔꯣꯖꯤ ꯑꯩ ꯈꯦꯆ꯭ꯔꯤ ꯆꯥꯔꯦ ꯍꯥꯏ ꯗꯨꯂꯨ ꯈꯦꯆ꯭ꯔꯤ ꯈꯔ ꯄꯤꯔꯛꯎꯅꯦꯕꯣ ꯑꯩ ꯀꯨꯏꯔꯦꯅꯦ ꯕꯥꯃꯣꯟꯒꯤ ꯈꯦꯆ꯭ꯔꯤ ꯆꯥꯗꯕ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯑꯩꯗꯤ ꯅꯦꯠ ꯂꯣꯏꯔꯝꯗꯥꯏꯅꯤ ꯑꯩꯗꯤ ꯅꯦꯠ ꯂꯣꯏꯔꯝꯗꯥꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯑꯩ ꯋꯥꯠꯂꯤ ꯇꯨꯝꯈꯤꯔꯣꯏ ꯅꯪꯅ ꯍꯧꯒꯠꯄꯅꯤꯅ ꯇꯨꯝꯃꯣ ꯍꯥꯏ ꯉꯟꯅ ꯍꯧꯒꯠꯄꯅꯤꯅ ꯇꯨꯝꯃꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯋꯥ ꯗꯨꯂꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯥꯔꯗꯤꯅ ꯕ꯭ꯔꯣ ꯑꯦꯜꯕꯤ ꯂꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯗꯨꯂꯨ ꯀꯔꯤꯒꯤꯅꯣꯅꯦ ꯗꯨꯂꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ 12 ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯅꯦꯠ ꯂꯣꯏꯈ꯭ꯔꯗꯤ 12 ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯦꯠ ꯐ꯭ꯔꯤꯅꯤ ꯔꯣꯖꯤ ꯅꯉꯣꯟꯗ ꯅꯦꯠ ꯄꯤꯔꯛꯀꯦ ꯈꯔ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯔꯦ ꯈꯔ ꯄꯠꯂꯤ ꯍꯥꯏ ꯈꯔ ꯄꯠꯂꯤ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯕ꯭ꯔꯣ ꯑꯣꯟꯗ ꯂꯩꯒꯦ ꯀꯣꯟ ꯐꯦꯡꯒꯦ ꯀꯣꯟ ꯐꯦꯡꯈꯤꯒꯦ ꯑꯦꯜꯕꯤ ꯂꯣꯏꯕ ꯌꯥꯔꯣꯏꯁꯦ ꯈꯪꯉꯨ ꯂꯣꯏꯔꯗꯤ ꯍꯥꯏꯈꯤꯅꯤ ꯑꯩꯗꯤ ꯌꯥꯏ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯔꯣꯖꯤꯁꯨ ꯁꯞꯄꯣꯔꯠ ꯐꯕꯅꯤ ꯗꯥꯔꯁꯦ ꯑꯩ ꯄ꯭ꯔꯤꯌꯥ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯀꯣꯃꯦꯟꯗꯅꯦ ꯑꯩꯅ ꯉꯁꯤ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯕꯗꯅꯦ ꯑꯩ ꯀꯅꯥꯃꯨꯛꯀꯤ ꯃꯃꯤꯡꯗꯤ ꯄꯜꯂꯣꯏꯀꯣ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯑꯩꯅ ꯀꯔꯤ ꯆꯥꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ
ꯔꯣꯖꯤꯅꯥꯒꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯆ ꯇꯧꯒꯦ ꯈꯪꯉꯤ ꯑꯗꯨꯒ ꯔꯣꯖꯤꯅꯥ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯈꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯈꯪꯉꯤ ꯔꯣꯖꯤꯅꯥꯒꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯆ ꯇꯧꯋꯦ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯃꯦꯟ ꯁꯞꯄꯣꯔꯇꯔ ꯍꯥꯏꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯗꯨꯂꯨꯒꯤ ꯚꯤꯗꯤꯑꯣ ꯀꯔꯤ 10 ꯃꯤꯅꯤꯠ ꯑꯣꯏꯁꯅꯨ 12 ꯃꯤꯅꯤꯠ ꯑꯣꯏꯁꯅꯨ ꯃꯥꯏ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯆ ꯇꯧꯔꯤꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗꯨꯂꯨꯁꯨ ꯅꯧꯅ ꯂꯥꯛꯄꯅꯤ ꯗꯨꯂꯨꯒꯤ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯕꯦꯠ ꯕꯥꯠ ꯇꯧꯗꯦ ꯑꯩ ꯅꯪꯒ ꯑꯩꯒ ꯀꯅꯥꯝꯇ ꯕꯦꯠ ꯕꯥꯠ ꯇꯧꯗꯦ ꯑꯩꯗꯤ ꯄ꯭ꯔꯤꯌꯥ ꯑꯣꯏꯁꯅꯨ ꯔꯣꯖꯤ ꯑꯣꯏꯁꯅꯨ ꯌꯦꯁ ꯀꯣꯃꯦꯟ ꯁꯤꯁꯇꯔ ꯑꯣꯏꯁꯅꯨ ꯖꯍꯥ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨ ꯈꯜꯂꯒ ꯀꯣꯃꯦꯟ ꯄꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯎꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯄꯤꯅꯤꯡꯗꯦ ꯍꯥꯏꯕ ꯀꯩꯗꯃꯛꯇꯅꯣ ꯇꯜꯂꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠ ꯃꯤꯅ ꯍꯥꯏꯔꯛꯀꯅꯤ ꯑꯣ ꯃꯥꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯍꯥꯎꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗꯣ ꯈꯪꯉꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯆꯥꯔꯤꯅꯣ ꯃꯥꯒꯤ ꯏꯉꯥꯡꯅ ꯀꯔꯤ ꯆꯥꯒꯤꯅꯣ ꯉꯁꯥꯏ ꯍꯩꯅꯧ ꯆꯥꯈꯤ ꯑꯗꯨ ꯂꯣꯏꯔꯒ ꯀꯥꯏ ꯕ꯭ꯂꯣꯛ ꯀꯩ ꯇꯧꯈꯤ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯔꯣꯖꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯀꯅꯥꯒꯤ ꯚꯤꯗꯤꯑꯣ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯀꯣꯃꯦꯟ ꯇꯧꯅꯤꯡꯗꯦꯕ ꯑꯩꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯇꯣꯏꯗꯣ ꯃꯁꯥꯅ ꯈꯪꯉꯝꯒꯅꯦꯕ ꯃꯤꯅ ꯋꯥ ꯉꯥꯡꯉꯛꯇꯣꯏꯗꯣ ꯃꯁꯥꯅ ꯈꯪꯒꯅꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯅꯥ ꯌꯦꯡꯉꯤ ꯌꯦꯡꯗꯦ ꯍꯥꯏꯗꯣ ꯃꯁꯥꯅ ꯁꯨꯝ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤ ꯀꯅꯥꯅꯣ ꯈꯪꯉꯤ ꯑꯗꯨꯗꯣ ꯀꯅꯥ ꯌꯦꯡꯉꯤ ꯌꯦꯡꯗꯦ ꯍꯥꯏꯗꯣ ꯈꯪꯉꯤ ꯑꯗꯨꯒ ꯑꯩ ꯇꯧꯗꯦ ꯆꯦ ꯄ꯭ꯔꯤꯌꯥ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯗꯥ ꯖꯦꯁꯦ ꯅꯦꯠ ꯐꯔꯦ ꯑꯣꯏꯕꯁꯤꯅꯅꯤ ꯑꯐꯥꯎ ꯁꯥꯔꯤꯁꯦ ꯍꯥꯏꯅ ꯀ꯭ꯋꯥ ꯆꯥꯏꯅ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯁꯦ ꯀ꯭ꯋꯥ ꯆꯥꯏ ꯃꯇꯤꯡꯗꯣ ꯀꯩꯅꯣ ꯇꯧꯒꯦꯒ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯅꯥꯏ ꯇꯥꯅ ꯅꯤꯀꯣ ꯑꯩꯅ ꯇꯥꯅ ꯈꯥꯡꯉꯤꯅꯤꯀꯣ ꯑꯦꯜꯕꯤꯗ ꯍꯦꯛ ꯂꯣꯏꯔꯕ ꯁꯥꯎꯈ꯭ꯔꯦ ꯗꯨꯂꯨꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯑꯆꯨꯝꯕ ꯉꯥꯡꯕꯁꯦ ꯃꯤꯅ ꯅꯨꯡꯁꯤꯗꯕꯅꯤꯀꯣ ꯍꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯑꯆꯨꯝꯕ ꯉꯥꯡꯕꯁꯦ ꯃꯤꯅ ꯅꯨꯡꯁꯤꯗꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯀꯔꯦ ꯑꯩꯈꯣꯏꯅ ꯆꯨꯝꯕ ꯉꯥꯡꯕꯁꯦ ꯅꯨꯡꯁꯤꯗꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯨꯝꯕ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯆꯠꯀꯗꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯊꯕꯛ ꯇꯧꯒꯗꯅꯤ ꯑꯗꯨꯅꯅꯤ ꯀꯅꯥ ꯀꯔꯤ ꯉꯥꯡꯕꯗꯨ ꯀꯅꯥ ꯃꯋꯥ ꯂꯧꯅꯨꯗꯨ ꯑꯩꯒꯤ ꯊꯕꯛꯇꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯒꯅꯤ ꯃꯥꯅ ꯀꯔꯤ ꯃꯅꯤꯡꯗ ꯉꯥꯡꯕ ꯃꯤꯗꯤ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯑꯩ ꯀꯩꯅꯣ ꯑꯣꯊꯣꯛ ꯂꯥꯛꯀꯦ ꯉꯥꯏꯈꯣ ꯑꯗꯨꯗꯒꯤ ꯍꯣꯏ ꯆꯨꯝꯃꯤ ꯗꯗꯥ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅꯥ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯁꯤꯗꯔꯁꯨ ꯀꯥꯏꯗꯦ ꯆꯦ ꯄ꯭ꯔꯤꯌꯥ ꯆꯨꯝꯃꯤ ꯔꯣꯖꯤ ꯅꯪꯒꯤ ꯊꯕꯛꯇꯨꯅꯦ ꯅꯪ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯀꯔꯤ ꯍꯥꯏ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟꯗꯣ ꯅꯪ ꯁꯨꯝ ꯇꯧꯁꯤꯜꯂꯨ ꯑꯗꯨ ꯅꯪꯒꯤ ꯊꯕꯛ ꯑꯃꯅꯤ ꯅꯪ ꯇꯧꯗꯣ ꯃꯌꯥꯝ ꯃꯤꯒꯤ ꯋꯥꯊꯤ ꯇꯥꯕ ꯀꯥꯟꯅꯗꯦ ꯃꯤꯒꯤ ꯋꯥꯊꯤ ꯁꯣꯝꯗ ꯑꯃ ꯉꯥꯡꯒꯅꯤ ꯁꯣꯝꯗ ꯑꯃ ꯃꯋꯥ ꯂꯧꯅꯨ ꯅꯪꯒꯤ ꯊꯕꯛ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯇꯧꯅ ꯆꯠꯂꯨ ꯑꯩꯗꯤ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯔꯣꯖꯦꯅ ꯀꯔꯤ ꯍꯥꯏ ꯅꯣꯛꯀꯔꯦ ꯑꯩꯒꯤ ꯋꯥ ꯇꯥꯔꯒ ꯅꯣꯏꯗꯅ ꯀꯩ ꯅꯣꯏꯅ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯏꯀꯥꯏꯗꯦ ꯋꯥ ꯉꯥꯡꯉꯔꯣꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯆꯨꯝꯃꯤ ꯗꯗꯥ ꯑꯗꯨꯗꯒꯤ ꯆꯨꯝꯃꯤ ꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯖꯦꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤ ꯒ ꯁꯨꯔꯛꯇ꯭ꯔꯗꯤ ꯑꯐꯥꯎ ꯁꯥꯒꯠꯂꯅꯤ ꯗꯕꯅꯤ ꯍꯥꯏ ꯑꯩ ꯁꯥꯎꯔꯛꯎꯔ ꯔꯣꯖꯤ ꯊꯥꯡꯗꯨ ꯀꯥꯏꯗꯅꯣ ꯊꯥꯡ ꯄꯨꯔꯛꯀꯦ ꯉꯁꯤ ꯑꯩ ꯊꯥꯡꯗꯣ ꯃꯅꯥꯛꯇ ꯂꯩꯇꯦꯅꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯕꯅꯣ ꯊꯥꯡꯗꯨꯕꯨ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯃꯤ ꯂꯥꯛꯄꯅ ꯐꯩ ꯀꯔꯤ ꯃꯤ ꯂꯥꯛꯄꯅ ꯐꯩ ꯃꯤ ꯌꯥꯝꯃꯒ ꯇꯜꯂꯤ ꯃꯤ ꯂꯥꯛꯇꯕꯅ ꯐꯩ ꯍꯥꯏ ꯃꯤ ꯌꯥꯝꯃꯒ ꯇꯜꯂꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯅꯣꯛꯀꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯖꯦ ꯖꯝꯄꯤꯡꯅꯤ ꯖꯝꯄꯤꯡ ꯇꯧ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯔꯣꯅ ꯗꯗꯥ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯒꯤ ꯀꯣꯃꯦꯟꯗꯣ ꯍꯥꯏꯕ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁꯇꯤ ꯀꯔꯤ ꯍꯥꯏ ꯑꯩ ꯌꯨꯇꯨꯕ ꯆꯥꯎꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝꯅ ꯀꯔꯤ ꯂꯧꯒꯗ꯭ꯔꯥ ꯂꯧꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁꯁꯤ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯍꯥꯏꯔꯁꯨ ꯅꯣꯏ ꯁꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯍꯥꯏꯔꯔꯣꯏꯗ ꯅꯣꯏꯗ ꯕꯨꯖꯥꯔꯗꯤ ꯅꯣꯏꯅ ꯀꯣꯟꯅ ꯁꯣꯝꯗ ꯊꯥꯗꯣꯛꯑꯒ ꯁꯣꯝꯗ ꯊꯥꯗꯣꯛꯈꯤꯅꯤ ꯑꯩ ꯑꯦꯗꯚꯥꯏꯁꯀꯤ ꯄꯤꯔꯔꯣꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯣꯛꯇꯔꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯗꯥꯁꯦ ꯇꯨꯝꯗ꯭ꯔꯤꯅꯦ ꯄꯨꯡ 12 ꯍꯦꯛꯇ ꯇꯨꯝꯃꯤꯅꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯁꯦ
ꯋꯦꯁꯤ ꯂꯩꯕ꯭ꯔꯣ ꯚꯤꯗꯤꯑꯣꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯣꯏꯔꯦ ꯇꯨꯝꯃꯤ ꯑꯩꯈꯣꯏ ꯗꯨꯂꯨ ꯕꯥꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯗꯨꯂꯨ ꯂꯥꯛꯇ꯭ꯔꯗꯤ ꯐꯥꯒꯤ ꯈꯔ ꯖꯥꯗꯔꯦ ꯎꯝ ꯗꯥꯁꯦ ꯍꯥꯏꯔꯛꯀꯣ ꯇꯥꯒꯦ ꯀꯩ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅꯣ ꯔꯣꯖꯤ ꯑꯦꯗꯚꯥꯟꯁ ꯇꯨ ꯍꯥꯏ ꯀꯩꯅꯣ ꯍꯣꯏ ꯁꯤ ꯂꯩ ꯌꯥꯏ ꯀꯔꯤ ꯇꯥꯒꯦ ꯍꯥꯏꯅꯣ ꯔꯣꯖꯤ ꯍꯥꯏꯔꯣꯁꯦ ꯗꯥꯁꯦ ꯍꯥꯏꯔꯛꯀꯦ ꯀꯔꯤ ꯇꯥꯅꯤꯡꯕꯅꯣ ꯍꯥꯏꯔꯣꯁꯦ ꯗꯥꯁꯦ ꯂꯤꯔꯒꯦ ꯑꯩꯅ ꯌꯨꯇꯨꯕ ꯖꯥꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯃꯌꯥꯝꯗ ꯍꯥꯏꯔꯒꯦ ꯍꯥꯏꯔꯛꯑꯣꯅꯣ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯀꯔꯤ ꯍꯥꯏꯔꯛꯎꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯖꯥꯔꯅꯤ ꯃꯔꯝꯗ ꯍꯥꯏꯔꯒꯦ ꯅꯣꯏꯗ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯔꯛꯎꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯄꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯂꯥꯏꯐꯇꯁꯨ ꯁꯞꯄꯣꯔꯠ ꯃꯊꯧ ꯇꯥꯏ ꯚꯤꯗꯤꯑꯣꯗꯁꯨ ꯃꯊꯧ ꯇꯥꯏ ꯆꯨꯝꯃꯤ ꯆꯦ ꯄꯤꯌꯥ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤ ꯍꯥꯏꯗꯨ ꯄꯤꯔꯛꯑꯣ ꯁꯥꯎꯔꯣꯏ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯀꯔꯤ ꯃꯔꯝꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯅꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯥꯏꯔꯛꯑꯣ ꯚꯥꯏ ꯄꯤꯒꯦ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯇꯨ ꯐꯥꯁꯇ ꯍꯥꯏꯗꯩ ꯇꯧꯔꯝꯃꯤ ꯍꯥꯏꯔꯔꯣꯏꯒꯦ ꯏꯀꯥꯏꯔꯦꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯔꯒ ꯀꯣꯟꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯁꯥꯎꯔꯛꯑꯗꯤ ꯁ꯭ꯇꯥꯔꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯆꯦꯅꯦꯜ ꯑꯃ ꯀꯗꯥꯏ ꯇꯨꯀꯦ ꯀꯗꯥꯏ ꯂꯥꯜꯂꯒ ꯌꯥꯝ ꯆꯥꯎ ꯉꯥꯡꯉꯦ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯒ ꯀꯩꯗꯧꯅꯤ ꯗꯥꯁꯦ ꯍꯥꯏꯔꯔꯣꯏꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯗꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯗꯗꯥ ꯑꯩ ꯏꯆꯥꯅꯨꯄꯤ ꯇꯨꯝꯍꯜꯂꯤ ꯍꯥꯏ ꯇꯨꯝꯍꯜꯂꯨ ꯑꯗꯨ ꯑꯩ ꯀꯔꯤ ꯍꯥꯏ ꯗꯨꯂꯨ ꯂꯥꯛꯑꯦ ꯑꯩꯕꯨ ꯊꯤꯔꯤꯗꯣ ꯀꯣꯟ ꯐꯦꯡꯉꯤ ꯐꯦꯡꯉꯝꯃꯤꯅꯤ ꯐꯦꯡꯕ ꯑꯩ ꯂꯣꯏꯅ ꯇꯥꯏ ꯑꯩ ꯑꯣꯟꯗꯅꯤ ꯀꯩ ꯍꯥꯏꯕ ꯑꯩ ꯊꯤꯔꯤꯗꯣ ꯀꯣꯟ ꯐꯦꯡꯉꯤ ꯐꯦꯡꯉꯝꯃꯤꯕ ꯂꯣꯏꯅ ꯇꯥꯏ ꯑꯩ ꯑꯣꯟꯗꯅꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯗꯥ ꯑꯩ ꯏꯆꯥꯅꯨꯄꯤ ꯇꯨꯝꯍꯜꯂꯤ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯁꯥꯎꯔꯣꯏ ꯍꯥꯏꯔꯣ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯍꯥꯏ ꯀꯔꯤ ꯋꯥꯔꯤ ꯂꯤꯔꯧꯅꯣ ꯔꯣꯖꯤ ꯍꯥꯏꯔꯣ ꯑꯦꯗꯚꯥꯏꯁꯇꯨ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯌꯨ ꯍꯥꯏꯅꯣ ꯍꯥꯏꯕ ꯅꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤ ꯄꯤꯔꯧꯅꯣ ꯍꯥꯏꯔꯣ ꯑꯩ ꯃꯣꯟꯅ ꯈꯨꯝꯖꯤꯜꯂꯒꯦ ꯃꯃꯥꯏꯁꯦ ꯏꯀꯥꯏꯔꯦ ꯗꯨꯂꯨ ꯅꯨꯡꯉꯥꯏꯇꯦꯗ ꯀꯣ ꯗꯨꯂꯨꯁꯦ ꯅꯨꯄꯤ ꯑꯃ ꯄꯤꯈ꯭ꯔꯣꯅꯦ ꯔꯣꯖꯤ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯅꯣꯏꯗꯨꯒ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯗꯨꯂꯨꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯣꯅꯦ ꯑꯩꯗꯤ ꯑꯟꯁꯥꯞ ꯇꯧꯕꯩꯅꯤ ꯃꯤ ꯈꯔ ꯁꯞ ꯗꯥꯎꯟ ꯆꯥꯔꯤꯁꯦ ꯑꯩꯗꯤ ꯑꯟꯁꯥꯞ ꯇꯧꯕꯩꯅꯤ ꯃꯤ ꯈꯔ ꯗꯥꯎꯟ ꯆꯥꯔꯤꯁꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯆꯦ ꯄ꯭ꯔꯤꯌꯥ ꯀꯥꯎꯔꯖꯥꯠꯂ ꯈꯪꯗꯦ ꯆꯦ ꯄ꯭ꯔꯤꯌꯥ ꯀꯥꯎꯔꯖꯥꯠꯂ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯊꯤ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯚꯥꯏꯔꯦꯜ ꯑꯣꯏꯒꯗꯧ ꯇꯥꯔꯦ ꯍꯣꯏ ꯃꯥ ꯔꯣꯖꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯊꯤꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯚꯥꯏꯔꯦꯜ ꯇꯥꯅꯤ ꯑꯩꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯗꯣ ꯀꯔꯤꯒꯤꯅꯣꯕ ꯔꯣꯖꯤꯗ ꯐꯔꯪ ꯉꯥꯡꯉꯩ ꯅꯪ ꯆꯩ ꯆꯥꯗꯣꯔꯤ ꯅꯪ ꯑꯩꯒꯤ ꯃꯈꯨꯠꯇ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯅꯤ ꯔꯣꯖꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨꯗꯤ ꯅꯤꯂꯤꯗ ꯉꯥꯎꯔꯤ ꯍꯥꯏ ꯗꯨꯂꯨ ꯅꯤꯂꯤꯗ ꯉꯥꯎꯔꯤꯔꯣ
लास्ट एकला थाकबाय कांदिया थाकबाय दुगगी करे दुलुना करे आई वीडियो थागत थागत pada like comment pidradi loire hatok imi my video da kare like comment pidradi hatok yai mi dulu nai video ngarang tu ngarang ngumdina thangat pa video tu jeng ngarang full watch story ni nai video do nang na thak ting ta lo san mo do video do pung ko pai la cái Priana Rosie nang ngày được cái đến anh ngầu để Rosie ấy được cái Rosie này nóc sang cái được cái dulu na cái ansap su tauri mi ai được cái ông tu ansap tau rồi sih dulu Rosie se tha ru mai mit bang bang lau bana Rosie se thajaru nu mai mit bang bang lau này được cái karan kara pambai ni da arje ai mai arje ga dar je karan karan pambai ni da dar je ai nang tadi apa ai nang nga su de ji ai ngau de he ro ji ai ngau de he ro ji ai ba dengan dulu na kare ba dulu cumi arje bro na hai di se दुगगी रोजिना करेबा एकला थकबाय आय दुगरुना आई वीडियो दा लाइक कमेंट पादब मीगा आई फ्रेंड लेना करी काना नि आय दुगै रोजिना करेबा दार जे पुंग जइबा तमो आय आई पुंग जइबा तमो दुलु नंग पुंग जइरो आई बाबा आई नंगी दुल दुई तागे नंग पुंग जइरेबा वीडियो दई जेंगे दार जे पुंग जइबा तमो आय आई दादा आइना pamdaba mi mamangda kali aina da dada aina pamdaba mi mangda ama ningda ama phajaba mi se ai yam talle kai ama ninganda kali ai no se ama ningda ama phajaba ama ningda ama phajaba mi se ai pamde yam talle ai Rojinya kareba dulu idea ni dei sabni dugai Rojinya kareba mulai dugai arja bro gi punglon di torokan wai nang na pung jera ka darang ima ai chas lu dure ai chas lu de 2% ta lei re dada 30 da pidak ke 1 pidak ke dulu ai nupa laga Date 30 da pirake amakak dulu ai nipa laga oh nang roji nang nipa laktro ba date 30 da dugi adin kara dulu ai di aduni roji nanga lb da lo iba phau yauri do aduni roji nangi lb lo phau yauri do dugi roji na kara ba dulu ai di full yengi nangi camera man do onthok na wa yam ngangi talli ai dulu gi camera do far hairaga dugi mai camera aku seng deh bani, dugi Rojinya kare pe mulai noksan kare dugi cameraman yam na wa na phari mi Roji ay, dugi Rojinya kare pe dulu thok ngangi tali, thok na mathong da, thok kanu matang da chau na ngangi tali. Untung là matong da kare matong ai ngau re ai ko ngau re noi gi comment se adina karamba 30 no ai karamba 30 no date 30 Priana ba dulu ingoda sab lokthok rabo doge Rojina kare ba lakani sungjit lep kini bahai kare lakani sungjit lep kani hai kena sungjit lep kani aja kayak mana doge Roji adu phau badi kape ai doge testi na sa taro bo ai sa diri che doge Rojina kare ba
Nungaite damulai dugay dulu na kareba ichi priya lathok te video da message tawri dudi ay dugay rojina dulu ay lathok ka ba nang chare dulu ay lathok ba nang chare ay dugay priya o ay di lathok kare ba haina khalure ay dugay dulu na ba ay ta blue yaudi ay nang hak ke na nako ay kare charge tawgi nang hak ke dugay kare ba thabak sungji lepa ay dugay gabu oh atombi macha nungaite da ko ay dulu na kare atombi macha ro di dugay priyana kare ba hainu da dulu nangna nungsiba mi mayam na comment tawdadi lathok ngomoy da dugay rojina kare ba dulu se atombi macha ni ay dulu si atombi macha ni ay dulu nang atombi masaro दाल जैसा पिज्जा दरो वो है पिज्जा दरी ने रोजी दाल जे कनामु कौ लागती ने दुगगी दुलुना काइबा आइबु कमेंट तौदरदी आई वांसाप इचे प्रिया मैखु ने दियाय आइबु कमेंट तौदी मा आंसाप तौ याय मैखु ने मा इसिंग हाइरो रो दुलु नंगबु रोजिना डॉक्टर का इने मागाना पिज्जा दरे डॉक्टर जो इने मागा जो लोय कनामु लागते ओंदा आई थीबा कनामु लागते दुगगी दुलुना कराइबा ब्लू पिरो हाइरागा नंग हाटलु रहिना जी दुलु नंग हाटलु रो रोजिना कराइबा दार जे मुला दा गिफ्ट पिनु आय दुगई रोजिना कराइबा ब्लू ब्लू आय दुगई वास आज ब्रो एलबी मुकबांग ओइना तौरो आय वासिन आखंग ना कोई मोबाइल चार्ज आउते दुगगी दुलुना कराइबा आईडी रोजी की जई को माँ की एलबी ता थारदी लोइबा फौ लेइरेमि आय dulu nang kumain na maintain to ino nang inokok to ngaw nokok to nungai ta nang ay tiki nung dang bu elbi nang kumain lai no ay bo ay ngam kay ay ngam dare dulu ay jo han kumai to ram ni ay tiki nung dang pho bo LB na jaw ram ni ko mayam gi ay kok se kare nungai tare nang murak se dugay dulu ngon da su comment to ro o natra di ay su lathok karani ay dugay dulu na kare ro din kare ba dulu adu khangwai dugay wayasina kare ba arje bro LB da mukbang to wa ya bro mayam arje bro LB da mukbang to ba ya bro mayam kai to ba ya di ke to gi no dugay dulu na ay chatle thawai nungai ko blue bi de nang hat ke na ko lai ramu dugay rojina kare ba ki ga dani ingondai dulu rojida ki gadani ay folon debi ni ma khara ki jalu duga pidana kaiba yai we asi sister ay duga ye dulu na kaiba ay tawrok e dulu iche priya ay tawrok ke ay dulu iche priya ay duga moirang ben party ay ma moirang ben party la mini
Wah, bro, difference saya. Moirang Ben Party, nungairibo noibo, nugi video ga udia ke taurage. Dugai rozi na kaya mula nang su LB tauro ay. Mula LB matam wali mula ke LB ta jagi roji. 100 subscriber bu fadri mulagi. Kumain tong. Oh. Ôi lại rồi chứ lại là cái tên nào cô. Oh, tay. Kan mata dano. Ay LB tauri. Kanano. Maya maya ngatan na koko ay gi mukbang gi kare ay gi subscriber lại he mukbang ay gi kare viewers lại. Ngatan na ko mani mangali ra mo ko ay laki. Ay lại mày LB cái comment cái đâu rồi kìa. Nó cái gì nó comment bu. Anh sinh về ni mày cùng aja bu LB ta mong bao ina tàu rồi. Ay cái vậy sih para cái có blue ay. Kana blue video nó cái nó đó. Dulu dah hard ke nako blue piro mana sih. Dugagi dulu na kare ba ay di Rozi ki jay ay si pagraman ne dulu ngonda comment de para pagre daga we si dugagi kare ba video da tawde ay mula nang su LB toro dugagi priyana kare video da tawde ay dugagi dulana kare ba khangde bo arje bo angak pani ay su khangde bro arje bro angak pani ay su ay kaino angak pani ay ji muladi atopa mi tharasu engonda dum lai lei ai nungsina lai ni roji nungsina to nungsi ba ai se noga we sina ka priya sister du natra di yam thengni e boro chak charo bo ai cha diri duga e duluna ka ba roji ai di 100 phadri ai mayam dulu da kara support to bi mayam kana subscribe to di subscribe to bi ba dulu da masu kara youtube macha ma kara kare ni akhoi na kare asama pola akpani youtube ai chama so asama pola ani youtube da mayam na so support to bi na si dulu da su ai di 100% dulu da support to bi gani matam la su support to bi gani matam anytime support to gani video la ko ga khudingi dulu gi damak ta di video yengani he dugai rozi ai di ande pha di do pirana hoi chumi rozi dugai rozi na kare ba mula join to ba ya bani nili da join to ge hayuru ai ja dine ngasi ngasai na kare ai इसे इबाई सोतजित का जॉइन तो गई जाते दुगई रोजी ने कराइबा मुला जॉइन तो बाय अपनी जाते दुगई रोजी ने नोक्सन करे पिटाना होय वैसी सिस्टर दुगई रोजी ने करे दुनी चे प्रिया दुगई वैसी ने रोजी सिस्टर नोक्सन करे दुगई दुलु ने करे वैसी इबानी चलसी ब्लू याउदरे ए गाड़ी थौरु रे तोंगो ए गाड़ी थौरु रे तोंगो नंग बुआय दुगई दुलु ने करे रोजी एलबी से एगी ay thaki gaya dulu LB tharo na ako nangi subscriber khara hen gisan nang video khara thangal waji subscriber lak boy da mata video thanga ta di subscriber la roy
doi asina dulu aina kapsang dugai rojina karaiba wayarsi sister mula noi ani mak atombi macha aire dugagi rojina karaiba uhalago ai dugai dulu na karai hajik hing dabu kanano lak ibu angak pani e lai nate akhoi siga karai milaya ba moi karai sonda karai party tonari ai hajik chala ngatang chala ga isu karai jauru rani dugai wayasina karaiba rozi sister udene ai dugai kapsan dugai dulu na lak o wayarsi gari thore ai tong gari thore ai tong ai tongo ai duga dulu ai na noksang ai dugai rojina karaiba dulu khangde moi guwahati se ai guwahati da pung 12 ek pung mi laye dugai wayasina dulu ai na kana dugai dulu na karai hing siga thengba siga bu koiba lagi ne achamba mi di oram maroi ai friend mayam laiba ngasai di la na pham nei ra da dugai Priyana kayak dulu su support yang tauri taurak pada akoi muk tauni ay kayak dugai rojina kayak komen piro o nabai dagi taurak ya nabai dagi taurak ya nungsi bi Priya dulu se nung tawi ayu khangi mandam support kayak Priyana kayak hoi roji dugai rojina kayak leira ku train wa ten barata puraga lawai dugai dulu na kayak roji ay kani ko soidana kasarda nong madi ai dulu lawa isu nang kasar lawa naithage kasar lawa naithage nang gai ga unasi padana naithasi nang gai ga dugi arje bro hoida leido imi dugi Priyana kare ba hoi dulu dugi rojina kare dulu extra paisa pura extra paisa pura ku train barata pura kanu haise tadru ai kaino rojina dulu na angak pani hai rozi ai do Priyana ka rozi yam phabani dulu ai yam phai dulu da thagat pai changi dulu yam phai loi gi elbi jawi ma gi kare video thangata su ma loi da support to yam phai ai arje bro loi baga tumani ai do kai dulu na kare che Priya ai do rozi na kare che Priya mina noktara nang noksa ngasai dei engonda thagallamini ai che Priya mina nok na tan mina nong na tare nang ngasai na engonda thagallami ai to gai duluna arzi porakkani ko nangbu nabung na porakkani ko nangbu porakkani nabung na ai roji porakkani ko nabung na hai to gai Priyana karai roji noksan nu aigi wakhal ni ai no bi nok no aigi wakhal ni ai Priyana ai ba rojina ai ba ho dulu lago nang akhoi de ko dine rojida la kare dulu lawo hain akhoi de ko rakti ni angak panida aje bro loiba ngai rini ko aje bro loibo ngai rini ko wayarsi waram mani ne nangbu heng duty lai natro aigi 5G se kare ngasi kare ne se loi de kaino unlimited ra khang dire ne aigi charge se ka de kare no 5% ka ri ne kana LB loi tauri ke kare robita ki LB loi karbo Rojina oh atombigi macil atombagi macil manao dugai rojina adine roji itu thidi nang da laktui mi itu thidi ngai da laktui ni itu thidi ngai da laktui ni
दुगा रोजीना इबा रोबिता रोमी थारी रोबिता का रोमी का थारी है दुगा वारसिना प्रिया सिस्टर है दुगा रोजीना कराइबा तखेल शु थारी है दुगा दुलुना का रोजी है ना सावगरे है दुगा प्रियाना लोइद्री चे तखेल शु थारी चे रोबिता शु दुलु है ना नोसन करे वारसिना वारसी करी जंग चागे प्रिया करी जंग चागे रोजी करी जंग चागे दुलु करी जंग चागे ꯑꯉꯛꯄꯅꯤꯗ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯏꯔꯣꯟꯕ ꯗꯥꯔꯁꯤꯗꯤ ꯗꯥꯔꯁꯤꯗꯤ ꯃꯊꯦꯜ ꯌꯥꯝꯈ꯭ꯔꯦ ꯑꯣꯛꯀ ꯉꯥ ꯑꯣꯛꯀ ꯁꯥꯒ ꯉꯥꯒ ꯀꯔꯤ ꯑꯣꯛꯀ ꯁꯥꯒ ꯑꯗꯨꯗꯒꯤ ꯆꯤꯛꯀꯦꯟꯒ ꯑꯗꯨꯒ ꯑꯗꯨꯅ ꯋꯦꯔꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯤ ꯕ꯭ꯔꯣ ꯑꯩ ꯈꯦꯆꯤ ꯍꯥꯏꯈꯤꯗꯨꯗꯤ ꯌꯥꯏ ꯑꯣ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯗ꯭ꯔꯅ ꯅꯣꯡꯃ ꯀꯗꯥꯏ ꯑꯩꯈꯣꯏ ꯀꯥꯏꯅꯈꯤꯒꯗ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯨ ꯄꯥꯝꯃꯤꯗ ꯁꯨꯃꯥꯏꯅ ꯀꯥꯏꯅꯕ ꯄꯥꯝꯗꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯕꯁꯦ ꯄꯥꯝꯃꯤꯗ ꯈꯪꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯀꯔꯤ ꯑꯣꯏꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯅꯁꯤ ꯈꯟꯅꯗꯅ ꯅꯨꯡꯁꯤꯅ ꯂꯩꯅꯁꯤ ꯑꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯈꯟꯅꯗꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯉꯁꯤ ꯀꯅꯥ ꯑꯃꯒꯤꯗ ꯆꯪꯗꯔꯦ ꯂꯥꯏꯚ ꯍꯌꯦꯡ ꯑꯣꯏꯅ ꯆꯪꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯁꯤꯅ ꯗꯨꯂꯨ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯔꯣꯖꯤ ꯄꯥꯝꯃꯤ ꯍꯥꯏ ꯑꯗꯨꯒꯩ ꯗꯨꯂꯨꯅꯒ ꯔꯣꯖꯤ ꯏꯔꯥꯡ ꯇꯧꯔꯤ ꯃꯔꯛꯇ ꯆꯦꯠꯂꯛꯀꯅꯨꯀꯣ ꯍꯥꯏ ꯏꯔꯥꯡ ꯇꯧꯔꯤ ꯃꯔꯛꯇ ꯆꯦꯠꯂꯛꯀꯅꯨ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯥꯏꯕ ꯗꯗꯥꯁꯦ ꯑꯩꯗꯤ ꯀꯕꯤꯗ ꯅꯤꯡꯗ ꯋꯥ ꯅꯤꯡꯗ ꯋꯥ ꯉꯥꯡꯉꯣꯏꯀꯣ ꯍꯥꯏ ꯅꯤꯡꯗ ꯋꯥ ꯉꯥꯡꯕ ꯐꯠꯇꯦ ꯉꯥꯡꯒꯅꯨ ꯋꯥꯔꯤꯁꯤꯅ ꯔꯣꯖꯤ ꯁꯤꯁꯇꯔ ꯋꯥꯔꯤꯗꯤ ꯌꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯍꯥꯏꯕ ꯗꯥꯔꯁꯦ ꯑꯩꯉꯣꯟꯗꯗꯤ ꯍꯧꯔꯛꯀꯅꯨ ꯍꯧꯔꯛꯀꯗꯤ ꯀꯔꯤ ꯍꯧꯔꯛꯀꯅꯨ ꯍꯧꯔꯛꯂꯒꯗꯤ ꯌꯥꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯍꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯧꯔꯛꯀꯅꯨ ꯀꯥꯏ ꯑꯩ ꯍꯧꯔꯛꯀꯦꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯔꯣꯖꯤꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯥꯏ ꯋꯦꯔꯁꯤ ꯆꯠꯂꯁꯤ ꯀꯣꯏꯔꯨꯔꯁꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯣꯏ ꯑꯅꯤ ꯀꯣꯏꯔꯨꯔꯣ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯈꯔꯦꯅꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯔꯁꯤ ꯁꯤꯁꯇꯔ ꯑꯐꯕ ꯈꯜꯂꯨ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯔꯁꯤ ꯁꯤꯁꯇꯔ ꯑꯐꯕ ꯈꯜꯂꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯨꯂꯥ ꯍꯥꯏꯅ ꯑꯗꯨꯒ ꯔꯣꯖꯤ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯋꯦꯔꯁꯤꯅ ꯔꯣꯖꯤ ꯅꯪꯅ ꯑꯉꯥꯡꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪ ꯑꯉꯥꯡꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏ ꯋꯦꯔꯁꯤꯅ ꯔꯣꯖꯤ ꯁꯤꯁꯇꯔ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯣꯖꯤꯇꯤꯕ ꯉꯥꯛꯇꯅꯤ ꯀꯣ ꯍꯥꯏ ꯋꯦꯔꯁꯤꯁꯨ ꯐꯕꯅꯤꯀꯣ ꯃꯥ ꯀꯅꯥꯝꯒꯤ ꯋꯥ ꯉꯥꯡꯗꯦ ꯀꯅꯥꯝꯒꯤ ꯋꯥ ꯇꯨꯃꯤꯟꯅ ꯊꯕꯛ ꯃꯥ ꯁꯨꯝ ꯇꯧ ꯂꯩ ꯑꯗꯨꯒꯤ ꯔꯣꯖꯤ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯅꯦꯠ ꯂꯣꯏꯔꯦ ꯕꯥꯔꯣꯗ ꯂꯥꯛꯀꯦ ꯗꯥꯔꯁꯦ ꯁꯥꯎ ꯌꯥꯗꯦꯅꯦ ꯁꯥꯎ ꯌꯥꯗꯦ ꯅꯦꯠꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯀꯞꯄꯛꯀꯦ ꯗꯥꯔꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯀꯞꯄꯛꯑꯣ ꯍꯥꯏꯔꯣ ꯀꯞꯄꯛꯀꯦ ꯗꯥꯔꯁꯦ ꯔꯣꯖꯤꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯑꯩ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯄꯤ ꯋꯦꯔꯁꯤ ꯂꯥꯛꯑꯣ ꯀꯣ ꯅꯪ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯄꯤ ꯂꯥꯛꯑꯣ ꯍꯥꯏ ꯋꯦꯔꯁꯤ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯄꯤ ꯍꯥꯏ ꯗꯨꯂꯨꯅ ꯅꯉꯣꯟꯗ ꯂꯣꯡ ꯗ꯭ꯔꯥꯏꯚꯇ ꯄꯨꯗꯣꯔꯤ ꯉꯁꯤ ꯋꯦꯔꯁꯤꯅ ꯗꯨꯂꯨ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯅꯣꯛꯁꯟꯈꯔꯦ ꯎꯐ ꯋꯥꯔꯦꯗ ꯑꯦꯜꯕꯤ ꯑꯣ ꯑꯦꯜꯕꯤ ꯋꯥꯔꯦꯗ ꯑꯦꯜꯕꯤ ꯋꯥꯔꯦ ꯎꯄꯥꯏ ꯂꯩꯇꯅ ꯑꯩꯅ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯁꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯥꯏ ꯚꯤꯗꯤꯑꯣꯗꯒꯤ ꯀꯥꯏ ꯑꯦꯜꯕꯤ ꯌꯧꯈ꯭ꯔꯦ ꯑꯩ ꯋꯥꯔꯦ ꯗꯥꯔꯁꯦ ꯐꯥꯒꯤꯅ ꯍꯥꯏ ꯑꯃꯨꯛ
ꯁꯥꯎꯅꯤ ꯌꯦꯡꯉꯨ ꯑ ꯇꯥꯔꯁꯦ ꯅꯪ ꯁꯥꯎꯍꯟ ꯉꯝꯒꯗ꯭ꯔꯣꯅꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯄ꯭ꯔꯤꯟꯁ ꯑꯦꯜꯕꯤ ꯂꯥꯛꯂꯦ ꯍꯥꯏ ꯂꯥꯛꯀꯅꯤ ꯃꯥ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤꯕ ꯀꯣꯏꯔꯨ ꯔꯁꯤ ꯑꯩꯈꯣꯏ ꯕꯅꯤ ꯑꯣꯏꯔꯁꯦ ꯑꯗꯨꯒ ꯑꯩ ꯄꯤꯌꯥꯅ ꯍꯥꯏꯕ ꯔꯣꯖꯤ ꯍꯥꯏꯅ ꯀꯣꯛ ꯂꯧꯁꯟꯈ꯭ꯔꯦ ꯗꯥꯔꯁꯦ ꯁꯥꯎꯔꯗꯤꯅꯦ ꯃꯩꯕꯨꯟꯅꯤ ꯃꯩꯕꯨꯟ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯃꯩꯕꯨꯟꯅꯤ ꯑꯗꯨꯒꯤ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯦꯅ ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯋꯦꯌꯔꯁꯤ ꯑꯩ ꯐꯥꯀꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯅꯤ ꯌꯥꯏ ꯑ ꯅꯪ ꯅꯤꯂꯤ ꯂꯣꯏꯔꯒ ꯋꯦꯌꯔ ꯁꯤꯗ ꯇꯥꯟꯅ ꯂꯩꯔꯦꯅꯦ ꯅꯪꯗꯨꯂꯨ ꯅꯪ ꯍꯥꯠꯂꯨꯔꯣ ꯗꯨꯜꯂꯨ ꯍꯥꯠꯂꯒꯦ ꯅꯪ ꯑꯩꯅꯖꯤ ꯅꯤꯂꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯅꯤꯅꯤꯒꯤ ꯑꯦꯜꯕꯤ ꯂꯣꯏꯈ꯭ꯔꯕꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯔꯤ ꯃꯤ ꯑꯍꯨꯝꯇ ꯂꯩꯅꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯕꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤ ꯑꯍꯨꯝꯇ ꯂꯩꯅꯦ ꯑꯗꯨꯒ ꯑꯩ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯐꯥꯒꯤ ꯅꯠꯇꯕ ꯋꯥꯔꯤꯁꯤꯅ ꯄ꯭ꯔꯤꯌꯥ ꯁꯤꯁꯇꯔ ꯑꯗꯨꯅ ꯑꯦꯜꯋꯦꯁ ꯕꯤ ꯄꯣꯖꯤꯇꯤꯞ ꯃꯤꯅ ꯅꯦꯒꯦꯇꯤꯞ ꯈꯜꯂꯁꯨ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯄꯣꯠ ꯅꯠꯇꯦ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤ ꯆꯠꯅ ꯂꯩꯕ ꯁꯤꯅꯤ ꯑꯩꯒꯤ ꯌꯥꯏ ꯆꯝꯃꯤ ꯀꯔꯤ ꯍꯥꯏ ꯋꯦꯌꯔꯁꯤ ꯃꯇꯥꯡ ꯃꯇꯥꯡꯗꯁꯨ ꯀꯔꯤ ꯍꯥꯏ ꯁꯥꯎꯔꯛꯄ ꯌꯥꯎꯔꯛꯏꯅꯦ ꯋꯦꯌꯔꯁꯤ ꯑꯗꯨꯒ ꯑꯩꯕꯨ ꯐꯖꯗ꯭ꯔꯕꯣ ꯀꯩꯅꯣ ꯍꯥꯏ ꯑꯩꯕꯨ ꯐꯖꯕꯗꯨꯂꯨ ꯅꯤꯂꯤꯁ ꯁꯤꯁꯇꯔꯅ ꯑꯩ ꯀꯔꯤ ꯊꯥꯡ ꯄꯥꯏꯔ ꯂꯥꯛꯑꯅꯤ ꯍꯥꯏ ꯗꯨꯂꯨ ꯅꯪ ꯂꯤꯂꯤꯒꯤꯗꯃꯛꯇ ꯂꯩꯔꯣ ꯊꯥꯡ ꯄꯥꯏ ꯊꯥꯡ ꯄꯥꯏ ꯂꯥꯛꯆꯁꯅꯤꯀꯣ ꯅꯤꯂꯤꯅ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯆꯨꯝꯃꯤ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯍꯥꯏ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯀꯔꯤ ꯗꯨꯂꯨꯅ ꯀꯔꯤ ꯋꯦꯌꯔꯁꯤ ꯑꯩꯁ ꯌꯦꯁ ꯋꯦꯌꯔꯁꯤ ꯌꯦꯁ ꯆꯨꯝꯃꯤ ꯅꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯃꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯕ ꯄꯣꯠꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯗꯕ ꯄꯣꯠꯅꯤ ꯍꯥꯏ ꯆꯨꯝꯃꯤ ꯉꯁꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯗꯦ ꯍꯌꯦꯡ ꯑꯩ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯗꯤ ꯀꯅꯥ ꯍꯥꯏꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝꯒꯤ ꯂꯥꯏꯐ ꯍꯥꯏꯁꯦ ꯑꯁꯤꯅꯤ ꯍꯔꯥꯎꯒꯗꯅꯤ ꯅꯨꯡꯉꯥꯏꯒꯗꯅꯤ ꯀꯞꯀꯁꯨ ꯀꯞꯀꯗꯅꯤ ꯃꯇꯥꯡ ꯃꯇꯥꯡꯗ ꯃꯇꯝ ꯂꯥꯛꯑꯒ ꯀꯞꯄꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯅꯠꯇꯗꯤ ꯀꯃꯥꯏꯅ ꯀꯔꯥꯏ ꯗꯨꯅꯤꯌꯥꯁꯦ ꯍꯤꯡꯗꯣꯏꯅꯣ ꯃꯤꯁꯦ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯤ ꯗꯨꯅꯤꯌꯥꯁꯦ ꯀꯃꯥꯏꯅ ꯍꯤꯡꯖꯒꯅꯤ ꯈꯔꯁꯨ ꯀꯞꯀꯗꯅꯤ ꯈꯔꯁꯨ ꯍꯔꯥꯎꯒꯗꯅꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣꯒꯤꯗꯤ ꯃꯤ ꯑꯍꯨꯝꯕꯨ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯑꯦꯜꯕꯤꯗꯗꯤ ꯖꯤꯔꯣ ꯃꯤꯅꯤ ꯍꯥꯏ ꯋꯦꯌꯔꯁꯦ ꯄꯦꯜꯂꯦ ꯃꯤ ꯑꯍꯨꯝ ꯂꯩꯌꯦ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯂꯨꯅꯒ ꯅꯤꯂꯤ ꯈꯪ ꯂꯩꯇꯦ ꯁꯤꯒ ꯅꯤꯂꯤ ꯀꯥ ꯂꯩꯇꯦ ꯁꯤꯒ ꯋꯦꯌꯔꯁꯦ ꯍꯥꯏ ꯗꯨꯂꯨ ꯂꯧꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤ ꯑꯥꯔꯖꯦ ꯅꯣꯛꯏ ꯀꯔꯤꯒꯤꯅꯣ ꯐꯖꯗ꯭ꯔꯕꯣ ꯍꯥꯏꯔꯒ ꯑꯁ ꯅꯪꯁꯤꯕꯣ ꯔꯥꯁꯤ ꯂꯩꯃꯟꯅ ꯃꯇꯨꯞ ꯃꯇꯨꯞꯅꯤꯍꯦ ꯗꯨꯂꯨ ꯅꯪ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯑꯗꯨꯒ ꯃꯁꯛꯇ ꯅꯨꯡꯁꯤꯕ ꯍꯥꯏ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯇꯣꯉꯥꯟ ꯇꯥꯕꯅꯤ ꯍꯥꯏꯁꯦ ꯃꯁꯛꯅ ꯆꯥꯗꯣꯏ ꯅꯠꯇꯦ ꯊꯃꯣꯏꯅ ꯅꯨꯡꯁꯤꯅ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯕ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯗꯨꯅ ꯃꯤꯅ ꯅꯨꯡꯁꯤꯗꯦ ꯌꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤꯕ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯐꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯍꯥꯏꯅ ꯃꯤꯅ ꯅꯨꯡꯁꯤꯗꯁꯨ ꯐꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯗꯨꯅꯤꯌꯥ ꯑꯗꯨꯅꯤ ꯀꯔꯤ ꯌꯨꯇꯨꯕ ꯍꯥꯏꯁꯦ ꯀꯔꯤ ꯅꯨꯡꯁꯤꯕꯁꯨ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯗꯕꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯏꯒꯅꯣꯔ ꯇꯧꯔꯒ ꯆꯠꯀꯗꯅꯤ ꯆꯦꯅꯦꯜ ꯑꯩꯈꯣꯏ ꯄꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯥꯎꯕ ꯌꯥꯗꯦ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯅꯤ ꯅꯨꯡꯉꯥꯏ ꯍꯔꯥꯎꯅ ꯂꯩꯒꯗꯅꯤ ꯀꯩꯅꯣ ꯇꯧꯖꯒꯗꯅꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯆꯠꯀꯗꯅꯤ ꯑꯩ ꯍꯥꯔꯦ ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯀꯔꯤꯕ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯃꯤꯅ ꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯗꯨꯂꯨ ꯍꯥꯏꯗꯨꯒꯩ ꯗꯨꯂꯨꯅ ꯋꯦꯌꯔꯁꯤꯒꯤ ꯗꯤꯄꯤꯅꯁꯨ ꯐꯖꯕꯅꯤ ꯀꯩꯅꯣ ꯋꯥꯎꯅꯤ ꯍꯥꯏ ꯋꯦꯌꯔꯁꯤꯒꯤ ꯗꯤꯄꯤꯁꯤꯅꯁꯨ ꯐꯖꯕꯅꯤ ꯀꯩꯅꯣ ꯋꯥꯎꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯋꯦꯌꯔꯁꯤꯅ ꯄ꯭ꯔꯤꯌꯥ ꯁꯤꯁꯇꯔ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ 100/5ꯅ
ꯄꯛꯆꯜ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯅ ꯐꯕꯅꯤꯀꯣ ꯍꯥꯏ 100/5 ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯀꯔꯥꯏꯕ ꯋꯦꯌꯔꯁꯤ ꯑꯩꯕꯨ ꯈꯤꯇꯪ ꯐꯧ ꯐꯖꯗ꯭ꯔꯕꯣ ꯀꯩꯅꯣ ꯍꯥꯏ ꯋꯦꯌꯔꯁꯤ ꯃꯥꯕꯨ ꯈꯇꯪꯕꯨ ꯐꯖꯗ꯭ꯔꯕ ꯍꯥꯏ ꯅꯪꯅ ꯔꯥꯁꯤ ꯂꯩꯕꯅꯤꯅꯦ ꯅꯪꯁꯦ ꯄ꯭ꯔꯤꯌꯥꯅ ꯀꯔꯥꯏꯕ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯅꯨꯡꯁꯤ ꯎꯔꯤꯔꯣ ꯅꯨꯡꯁꯤꯇ ꯗꯨꯂꯨ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯔꯣ ꯍꯥꯏ ꯀꯩꯅꯣ ꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯍꯥꯟꯅꯗꯩ ꯎꯔꯤꯃꯤ ꯍꯥꯏꯗꯤ ꯍꯥꯟꯅꯗꯩ ꯎꯔꯤꯃꯤ ꯍꯥꯏꯗꯦ ꯍꯥꯏꯗꯕꯩꯅꯤ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯎꯗꯦ ꯍꯥꯏꯗꯕꯩꯅꯤ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅꯒ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯑꯩꯅ ꯑꯣꯠꯈꯥꯏꯗꯕꯒꯤ ꯁꯥꯎꯅꯤꯡꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯅ ꯀꯔꯤ ꯑꯣꯠꯈꯥꯏꯗꯕꯒꯤ ꯁꯥꯎꯅꯤꯡꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩ ꯄ꯭ꯔꯤꯌꯥꯒꯤ ꯑꯣꯠꯈꯥꯏꯗꯒꯤ ꯍꯥꯏꯔ ꯀꯩꯅꯣ ꯍꯥꯏꯁꯤꯁꯦ ꯈꯔ ꯑꯩ ꯀꯣꯟꯐ꯭ꯌꯨꯁ ꯆꯨꯔꯦ ꯁꯤꯁꯦ ꯑꯗꯒꯤ ꯗꯨꯂꯨꯅ ꯋꯦꯌꯔꯁꯤ ꯀꯞꯈꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯗꯨꯂꯨ ꯔꯥꯁꯤ ꯂꯩꯍꯦ ꯌꯥꯏ ꯗꯨꯂꯨ ꯋꯦꯌꯔꯁꯤ ꯗꯨꯂꯨ ꯑꯩ ꯀꯞꯈꯔꯦ ꯅꯣꯛꯁꯟ ꯅꯥꯗꯤꯅ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯑꯗꯨꯒꯩ ꯗꯨꯂꯨꯅ ꯋꯦꯌꯔꯁꯤ ꯑꯗꯨꯒꯩ ꯗꯨꯂꯨꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯂꯥꯞꯄꯤꯈꯔꯦ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯀꯔꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯑꯩꯁꯦ ꯃꯤꯁꯦ ꯀꯃꯥꯏꯅ ꯀꯧꯔꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯤꯅꯦ ꯑꯣ ꯍꯦꯇꯤ ꯑꯣ ꯍꯦꯇꯤ ꯇꯥꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯑꯩꯁꯦ ꯑꯦꯜꯕꯤꯁꯦ ꯀꯃꯥꯏꯅ ꯈꯛꯇ ꯆꯠꯇꯣꯏꯅꯣ 8% ꯗꯨꯂꯨꯅ ꯄꯥꯝꯕ ꯋꯦꯌꯔꯁꯤꯅ ꯄ꯭ꯔꯤꯌꯥ ꯁꯤꯁꯇꯔ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯑꯣ ꯀꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯈꯜꯂꯤꯅꯤ ꯑꯩ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯑꯣ ꯀꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯈꯜꯂꯤꯅꯤ ꯌꯥꯏ ꯋꯦꯌꯔꯁꯤ ꯃꯥꯗꯣ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯔꯦꯍꯦ ꯗꯨꯂꯨꯅ ꯗꯨꯂꯨ ꯔꯥꯁꯤꯅ ꯃꯇꯨꯝ ꯃꯇꯨꯝ ꯌꯣꯝꯂꯤꯅꯦ ꯍꯥꯏ ꯄ꯭ꯔꯤꯌꯥꯅ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯉꯥꯏꯈꯣ ꯋꯦꯌꯔꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯊꯛꯇ ꯀꯩꯅꯣ ꯍꯥꯠꯇꯣꯛꯑꯣꯔꯣ ꯃꯊꯛꯇ ꯋꯦꯌꯔꯁꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯉꯥꯏꯈꯣ ꯋꯦꯌꯔꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯉꯥꯏꯈꯣ ꯋꯦꯌꯔꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯔꯛꯇ ꯀꯩꯅꯣ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏ ꯑꯗꯨꯒꯩ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯋꯥꯎ ꯇꯥꯔꯦꯍꯦ ꯋꯥꯎ ꯇꯥꯔꯦ ꯍꯥꯏ ꯗꯨꯂꯨ ꯍꯥꯏꯅ ꯀꯔꯤ ꯈꯟꯈꯔꯦ ꯋꯦꯌꯔꯁꯤꯅ ꯋꯦꯌꯔꯁꯤꯅ ꯗꯨꯂꯨ ꯇꯥꯕꯅꯤ ꯑꯗꯨꯝ ꯍꯥꯏ ꯂꯧꯁꯟꯈꯔꯦ ꯑꯩ ꯑꯦꯜꯕꯤꯁꯦ ꯄꯨꯡ ꯀꯌꯥ ꯐꯥꯔꯒꯦ ꯋꯦꯌꯔꯁꯤ ꯑꯩꯒꯤ ꯄꯨꯡ ꯀꯌꯥ ꯐꯥꯔꯒꯦ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯑꯩꯕꯨ ꯉꯁꯥꯏ ꯄꯨꯡ ꯀꯌꯥꯗꯒꯤ ꯊꯥꯔꯛꯏꯅꯣꯅꯦ ꯄꯨꯡ 9:30 ꯊꯥꯔꯛꯏꯔ ꯀꯩꯅꯣ 9:30 10:00 ꯑꯩ ꯄꯨꯡ 2 ꯍꯦꯜꯂꯝꯃꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯏꯇꯩꯃꯗ ꯇꯥꯛꯁꯜꯂꯨꯔꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯔꯛꯇ ꯂꯦꯜꯂꯤ ꯍꯥꯏꯅ ꯏꯇꯩꯃꯗ ꯇꯥꯛꯀꯅꯨꯍꯦ ꯏꯇꯩꯃ ꯅꯉꯣꯟꯗ ꯐꯨꯔꯛꯀꯅꯤꯀꯣ ꯋꯦꯌꯔꯁꯤꯅ ꯄ꯭ꯔꯤꯌꯥ ꯁꯤꯁꯇꯔ ꯍꯥꯏꯅ ꯀꯣꯏꯁꯟ ꯃꯥꯔꯛ ꯇꯧꯈꯔꯦ ꯈꯟꯈꯔꯦ ꯋꯦꯌꯔꯁꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯍꯥꯏꯅ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨꯅ ꯀꯔꯤ ꯋꯦꯌꯔꯁꯤ ꯅꯪꯕꯨ ꯌꯥꯗ꯭ꯔꯤꯕꯣ ꯃꯤꯅ ꯉꯁꯥꯏꯗꯩ ꯁꯨꯔꯨ ꯁꯨꯔꯨ ꯇꯛꯏꯁꯦ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ 2 hours ꯍꯦꯜꯂꯦꯍꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯗꯨꯂꯨꯅ ꯇꯥꯛꯎꯔꯣ ꯕ꯭ꯔꯣ ꯇꯥꯛꯀꯅꯨ ꯄ꯭ꯔꯤꯌꯥꯅ ꯗꯨꯂꯨ ꯍꯥꯏꯅ ꯂꯧꯁꯟꯈꯔꯦ ꯑꯗꯨꯒꯤ ꯋꯦꯌꯔꯁꯤꯅ ꯗꯨꯂꯨ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯩꯈꯣꯏ ꯔꯣꯖꯤ ꯀꯥꯏ ꯃꯥꯡꯈꯔꯒꯦ
ꯑꯗꯨꯒꯩ ꯗꯨꯂꯨꯅ ꯀꯔꯤꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯅ ꯋꯥꯔꯤ ꯉꯥꯡꯉꯤꯁꯦ ꯍꯥꯏ ꯑꯗꯨꯒꯩ ꯗꯨꯂꯨ ꯀ꯭ꯂꯦꯞ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏꯕꯨ ꯊꯦꯡꯅ ꯆꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒꯩ ꯗꯨꯂꯨꯅ ꯀꯔꯤ ꯔꯣꯖꯤ ꯂꯩꯇꯕ ꯑꯗꯨꯅ ꯐꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯛ ꯃꯨꯛ ꯖꯦꯜꯂꯩ ꯔꯥꯅꯤ ꯑꯩꯕꯨ ꯖꯦꯜꯂꯛꯑꯅꯤ ꯑꯩꯕꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯗꯤꯜꯂꯨꯅꯒ ꯋꯦꯌꯔꯁꯤ ꯁꯥꯎꯅꯨꯗ ꯑꯁꯦꯡꯕ ꯍꯥꯏꯔꯤꯃꯤ ꯍꯥꯏ ꯍꯣꯏ ꯋꯦꯌꯔꯁꯤ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯍꯥꯏ ꯇꯅꯨꯏꯆꯦ ꯊꯦꯡꯉꯤꯅꯦ ꯂꯥꯛꯏꯗꯣ ꯀꯥꯏ ꯀꯣꯏꯔꯨꯒꯦ ꯑꯁꯤꯅꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯗꯨꯂꯨ ꯑꯁꯤꯅꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯗꯨꯂꯨ ꯍꯥꯏ ꯋꯦꯌꯔꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣꯅꯦ ꯋꯦꯌꯔꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗꯤ ꯄꯨꯝꯃꯦꯍꯦ ꯃꯤꯁꯨ ꯂꯩꯇꯦ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯅ ꯗꯗꯥ ꯑꯩ 9:30ꯗ ꯆꯥꯔꯦ ꯍꯥꯏ ꯌꯥꯝ ꯉꯟꯅ ꯆꯥꯈꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯄ꯭ꯔꯤꯌꯥ ꯑꯗꯨꯒꯒꯤ ꯇꯅꯨꯏꯆꯦꯅ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯅꯨꯏꯆꯦ ꯑꯗꯨꯒꯒꯤ ꯗꯨꯂꯨꯅ ꯍꯣꯏ ꯋꯦꯌꯔꯁꯤ ꯑꯩ ꯈꯣꯡꯁꯥꯟꯔꯦ ꯑꯗꯨꯒ ꯏꯆꯦ ꯇꯅꯨ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯇꯅꯨ ꯉꯥꯅ ꯀꯔꯥꯏ ꯁꯥꯎꯟ ꯑꯣꯐ ꯍꯥ ꯑꯩ ꯁꯥꯎꯟ ꯇꯥꯗ꯭ꯔꯣ ꯃꯌꯥꯝ ꯋꯦꯌꯔꯁꯤ ꯑꯩꯒꯤ ꯁꯥꯎꯟ ꯇꯥꯗ꯭ꯔꯣ ꯗꯨꯂꯨ ꯑꯩꯒꯤ ꯁꯥꯎꯟ ꯇꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯃꯥ ꯇꯅꯨ ꯐꯝꯃꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨ ꯄꯤꯔꯌꯥꯅ ꯋꯦꯜꯀꯝ ꯆꯦ ꯇꯅꯨ ꯑꯗꯨꯒ ꯋꯦꯌꯔꯁꯤ ꯕ꯭ꯔꯣ ꯒꯤ ꯑꯦꯜꯕꯤꯁꯤꯗꯤ ꯀ꯭ꯂꯦꯞꯄꯤꯒꯦ ꯍꯥꯏ ꯑꯗꯨꯒꯤ ꯇꯅꯨꯁꯤꯅ ꯀꯔꯤ ꯋꯦꯌꯔꯁꯤ ꯄ꯭ꯔꯤꯌꯥ ꯗꯨꯂꯨ ꯍꯥꯏ ꯗꯥꯟꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯛꯏꯅꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯁꯤꯁꯇꯔ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯣ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤꯕ ꯇꯈꯤ ꯇꯠꯇ ꯅꯃ ꯇꯅꯨ ꯍꯥꯏ ꯑꯗꯨꯒ ꯇꯅꯨꯁꯤꯡ ꯑꯥꯔꯖꯦ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯛꯂꯦ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯔꯣꯏꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯇꯥꯏ ꯍꯥꯏ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯏꯆꯦ ꯇꯅꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯍꯥꯏ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯗꯥ ꯑꯥꯔꯖꯦ ꯀꯅꯥꯝ ꯑꯦꯜꯕꯤ ꯊꯥꯗꯕ ꯃꯇꯝꯗ ꯊꯥꯔꯗꯤ ꯃꯤ ꯌꯥꯝꯒꯅꯤ ꯀꯥꯏꯗꯦ ꯃꯇꯝ ꯀꯥꯏ ꯐꯪꯉꯦꯅꯦ ꯀꯔꯤ ꯄ꯭ꯔꯤꯌꯥ ꯑꯦꯜꯕꯤ ꯃꯇꯝ ꯊꯥꯒꯦ ꯑꯩꯁꯨ ꯃꯇꯝ ꯐꯪꯗꯦ ꯑꯌꯨꯛꯇꯤꯒꯤ ꯊꯥꯔꯁꯨ ꯀꯗꯥꯏꯗꯒꯤ ꯑꯌꯨꯛꯇꯤꯒꯤ ꯅꯨꯡꯗꯥꯡꯕꯨ ꯑꯦꯜꯕꯤ ꯁꯨꯝ ꯂꯩꯔꯕꯅꯤ ꯃꯇꯝ ꯀꯥꯏ ꯐꯪꯗꯣꯏꯒꯦ ꯊꯥꯕꯒꯤ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤꯕ ꯇꯥꯗꯦ ꯑꯩ ꯋꯦꯌꯔꯁꯤꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯍꯥꯏ ꯅꯪ ꯇꯥꯔꯝꯃꯣꯏ ꯅꯪ ꯑꯗꯨꯒ ꯀꯁꯇꯃꯔ ꯆꯥꯔꯦ ꯕ꯭ꯔꯣꯗꯤ ꯕ꯭ꯔꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯀꯔꯤ ꯀꯁꯇꯃꯔ ꯅꯪꯊꯦꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯒꯤ ꯇꯅꯨꯖꯅ ꯗꯨꯂꯨ ꯑꯗꯨꯗꯤ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯥꯔꯖꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯇꯥꯅꯤ ꯑꯩ ꯕꯥꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯇꯥꯅꯤ ꯚꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯔꯛꯊꯦꯝ ꯋꯦꯌꯔꯁꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯋꯦꯌꯔꯁꯤ ꯏꯆꯦ ꯇꯅꯨ ꯂꯩꯈꯣ ꯍꯥꯏ ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯅꯃ ꯇꯅꯨ ꯑꯍꯟ ꯌꯥꯎꯕ ꯇꯥꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯍꯦ ꯍꯥꯏ ꯅꯃ ꯇꯅꯨ ꯑꯍꯟ ꯌꯥꯎꯕ ꯇꯥꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯍꯦ ꯍꯥꯏ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨ ꯏꯆꯦ ꯇꯅꯨ ꯈꯨꯔꯨꯝꯃꯨ ꯍꯥꯏ ꯏꯆꯦ ꯇꯅꯨ ꯈꯥꯝꯃꯨ ꯍꯥꯏ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯇꯅꯨ ꯑꯩ ꯌꯥꯎꯔꯤ ꯁꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯑꯩ ꯄꯅꯤꯔ ꯆꯥꯏꯌꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯍꯟꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯇꯣꯏꯅꯤ ꯅꯃ ꯇꯅꯨ ꯆꯠꯈꯤꯅꯨ ꯍꯥꯏ ꯑꯍꯟꯅ ꯋꯥꯔꯤ ꯆꯠꯊꯗꯣꯏ ꯃꯤ ꯍꯥꯏ ꯇꯅꯨꯏꯆꯦ ꯆꯠꯈꯤꯅꯨ ꯍꯥꯏ ꯑꯗꯨꯒꯒꯤ ꯋꯦꯌꯔꯁꯤꯅ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯁꯇꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯇꯃꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏꯕ ꯎꯁꯣꯏ ꯏꯔꯣꯟꯕ ꯕ꯭ꯔꯣ ꯍꯥꯏ ꯎꯁꯣꯏ ꯏꯔꯣꯟꯕ ꯍꯥꯎꯔꯅꯤꯅꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯗ꯭ꯔꯤꯅꯦ ꯑꯩ ꯍꯌꯦꯡ ꯆꯠꯂꯒ ꯎꯁꯣꯏ ꯂꯧꯔꯨꯒꯦ ꯑꯩ ꯎꯁꯣꯏ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯋꯦꯌꯔꯁꯤ ꯇꯥꯔꯤꯕꯣ ꯅꯪꯕꯨ ꯍꯥꯏ ꯑꯗꯨꯒ ꯀꯁꯇꯃꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯎꯁꯣꯏ ꯏꯔꯣꯟꯕ ꯁꯤꯁꯇꯔꯗꯤ ꯍꯥꯏ
ꯑꯗꯨꯒ ꯋꯥꯁꯤꯅ ꯏꯆꯦ ꯇꯅꯨꯅ ꯋꯥꯍꯟꯕꯤꯔꯝꯃꯣ ꯋꯥꯔꯤꯁꯦ ꯗꯨꯂꯨꯒꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒꯒꯤ ꯋꯦꯌꯔꯁꯤꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯁꯇꯔ ꯑꯩꯗꯤ ꯁꯧꯒꯔꯤꯒ ꯀꯥꯡꯉꯧꯒ ꯆꯥꯏ ꯍꯥꯏ ꯑꯗꯨꯒꯤ ꯋꯦꯌꯔꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯁꯇꯔ ꯍꯥꯏꯅ ꯍꯥꯎꯔꯅꯤ ꯍꯥꯏ ꯎꯁꯣꯏ ꯆꯥꯅꯤꯡꯉꯦ ꯑꯩꯁꯨ ꯑꯩ ꯍꯌꯦꯡ ꯆꯠꯅ ꯎꯁꯣꯏ ꯂꯧꯔꯨ ꯇꯥꯔꯤ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦ ꯅꯣꯡꯃ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯔꯛꯀꯅꯤ ꯅꯣꯡꯃ ꯀꯔꯤ ꯍꯥꯏ ꯎꯁꯣꯏ ꯎꯇꯤ ꯆꯥꯔꯛꯀꯦ ꯑꯗꯨꯗꯒꯤ ꯅꯃꯣꯟ ꯇꯅꯨ ꯅꯥꯏꯈꯣꯅꯦ ꯗꯨꯂꯨꯅ ꯅꯃ ꯇꯅꯨꯅ ꯑꯩꯈꯣꯅꯤ ꯍꯥꯏ ꯀꯞꯄ ꯑꯗꯨꯒ ꯇꯅꯨꯅ ꯀꯗꯥꯏꯕ ꯇꯅꯨꯁꯤꯅ ꯀꯗꯥꯏꯕ ꯀꯣꯃꯦꯟ ꯏꯔꯣꯏꯒꯦ ꯂꯨꯝꯕꯒ ꯌꯦꯡꯒꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯥꯏ ꯀꯁꯇꯃꯔ ꯃꯔꯛꯇꯅ ꯍꯥ ꯆꯦ ꯆꯥꯎ ꯆꯥꯎ ꯊꯔꯣꯏ ꯆꯥꯒꯦ ꯇꯧꯕꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯅꯤ ꯍꯥꯏ ꯊꯣꯔꯣꯏ ꯌꯥꯝ ꯀꯩꯅꯣ ꯌꯥꯝ ꯀꯔꯤ ꯌꯥꯝ ꯐꯪꯕ ꯃꯥꯜꯂꯦ ꯅꯣꯏꯗꯨꯒ ꯊꯣꯔꯣꯏꯁꯦ ꯅꯪ ꯉꯔꯥꯡ ꯊꯣꯔꯣꯏ ꯆꯥꯏ ꯍꯥꯏꯗꯨꯗꯤꯅ ꯀꯔꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯈꯣꯏꯁꯦ ꯊꯣꯔꯣꯏꯁꯤꯗ ꯂꯩꯕꯗ ꯀꯤꯂꯣꯗ ꯀꯔꯦ 90ꯅꯤ ꯀꯤꯂꯣꯗ ꯁꯤꯗ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒꯤ ꯋꯦꯌꯔꯁꯤꯅ ꯗꯨꯂꯨ ꯑꯥꯔꯁꯦ ꯕ꯭ꯔꯣ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯆꯠꯂꯅꯤ ꯇꯨꯝꯕꯥꯏ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤ ꯅꯝꯃ ꯇꯅꯨ ꯖꯥꯔꯣꯏꯀꯣ ꯂꯨꯝꯕꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯦꯅꯦ ꯄꯨꯡ ꯁꯥꯔꯦ 11 ꯍꯦꯜꯂꯦꯅꯦ ꯆꯥꯔꯤ ꯃꯈꯩ ꯄꯦꯟꯗꯦ ꯍꯥꯏ ꯀꯩꯅꯣ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯑꯩꯕꯨ ꯀꯥꯎꯔꯝꯃꯨ ꯀꯣ ꯅꯊꯣꯟ ꯆꯠꯄ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯀꯧꯔꯝꯃꯨꯀꯣ ꯅꯊꯣꯟ ꯆꯠꯄ ꯌꯥꯔꯣꯏ ꯑꯍꯤꯡꯁꯤꯗ ꯕꯨꯠ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯆꯥꯔꯤ ꯃꯈꯩ ꯄꯦꯟꯗꯦ ꯍꯥꯏ ꯑꯗꯨꯒꯤ ꯀꯁꯇꯃꯔ ꯃꯔꯛꯇꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨ ꯖꯒꯣꯏ ꯁꯥꯔꯦ ꯂꯥꯏꯍꯦ ꯂꯩꯍꯦ ꯇꯈꯤꯇ ꯇꯧꯒꯦ ꯋꯥꯠꯂꯤꯍꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯕꯨꯅ ꯕꯥꯔꯣ ꯇꯥꯔꯣ ꯍꯥꯏ ꯀꯔꯤ ꯕꯥꯔꯣ ꯇꯥꯔꯣ ꯑꯗꯨꯒꯤ ꯋꯦꯌꯔꯁꯤꯅ ꯗꯨꯂꯨ ꯑꯣꯀꯦ ꯑꯩ ꯊꯤꯜꯂꯝꯗꯣꯏꯅꯤ ꯔꯦꯗꯤꯗ ꯂꯩꯌꯨ ꯍꯥꯏ ꯋꯦꯌꯔꯁꯤꯅ ꯑꯩꯈꯣꯏ ꯊꯤꯜꯂꯝꯗꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯋꯥꯎ ꯅꯝꯃꯠꯇꯅꯨ ꯍꯥꯏ ꯀꯁꯇꯃꯔ ꯃꯔꯛꯇꯅ ꯕ꯭ꯔꯣ ꯑꯥꯏꯗꯤ ꯈꯔꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯍꯥꯏ ꯁꯤꯁꯇꯔ ꯇꯧꯔꯛꯀꯦ ꯍꯥꯏꯔꯣ ꯇꯧꯔꯣ ꯇꯧꯅꯤꯡꯉ ꯇꯧꯔꯣ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯇꯅꯨ ꯑꯉꯥꯡ ꯀꯌꯥꯅꯣ ꯏꯆꯦꯒꯤ ꯍꯥꯏ ꯏꯆꯦ ꯇꯅꯨꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨ ꯄꯨꯡ ꯌꯩꯔꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯕꯥꯔꯣ ꯐꯥꯎ ꯊꯥꯔꯣ ꯗꯗꯥ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯒꯥꯔꯤ ꯄꯨꯊꯣꯛꯀꯦ ꯇꯧꯔꯤꯃꯤꯀꯣ ꯂꯣꯏꯕꯒ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯌꯥꯏ ꯂꯣꯏꯕꯒ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯌꯥꯏ ꯋꯦꯌꯔꯁꯤ ꯒꯥꯔꯤ ꯄꯨꯊꯣꯛꯀꯦ ꯇꯧꯕꯅꯤꯀꯣ ꯂꯣꯏꯕꯒ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯌꯥꯏ ꯋꯦꯌꯔꯁꯤ ꯅꯪ ꯄꯨꯗꯣꯔꯦ ꯃꯥ ꯉꯁꯤ ꯗꯨꯂꯨꯅ ꯇꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯑꯅꯤꯅꯤ ꯍꯥꯏ ꯋꯦꯌꯔꯁꯤꯅ ꯗꯨꯂꯨ ꯍꯥꯏ ꯅꯣꯛꯀꯔꯦ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯃ ꯇꯅꯨ ꯑꯥꯔꯖꯦ ꯕꯣꯔꯣꯁꯨ ꯄꯨꯡ ꯌꯩꯕ ꯍꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯀꯔꯤ ꯍꯥꯏꯁꯤꯅ ꯋꯦꯌꯔꯁꯤ ꯂꯥꯛꯂꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯕ ꯑꯣ ꯏꯆꯦ ꯍꯥꯏ ꯅꯈꯣꯏ ꯑꯩ ꯃꯨꯛꯕꯥꯡꯒꯤ ꯔꯦꯗꯤ ꯇꯧꯒꯦꯀꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯑꯩꯉꯣꯟꯗ ꯀꯧꯔꯛꯇꯔꯦ ꯀꯅꯥꯝꯨ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯅ ꯀꯧꯔꯛꯇꯔꯦ ꯏꯆꯦ ꯇꯅꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯀꯔꯤ ꯑꯥꯔꯖꯦ ꯋꯥ ꯀꯌꯥ ꯕꯥꯠ ꯍꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯀꯩꯅꯣ ꯅꯣꯛꯏꯗꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ
ꯍꯥꯠꯇꯣꯛꯎꯔꯣ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯔꯤꯗꯣ ꯑꯗꯨꯒ ꯀꯟꯁꯥ ꯃꯣꯏꯗꯅ ꯅꯝꯃ ꯇꯅꯨ ꯍꯥꯏ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯣꯏ ꯌꯥꯏ ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯩꯔꯝꯃꯤ ꯌꯥꯖꯕ꯭ꯔꯣꯁꯨ ꯄꯨꯡꯖꯩꯕ ꯄꯨꯡ ꯂꯣꯟ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯨ ꯅꯝꯃꯇꯅꯨ ꯆꯦꯡꯉꯨꯗꯨꯒ ꯑꯗꯨꯒ ꯑꯩ ꯋꯥꯔꯤꯁꯤꯅ ꯍꯣꯁ ꯃꯥꯡꯈ꯭ꯔꯦ ꯀꯣꯃꯦꯟ ꯏꯁꯥꯅ ꯑꯣꯏꯅ ꯄꯥꯔꯁꯨ ꯌꯥꯏ ꯅꯈꯣꯏ ꯃꯥꯡꯗꯦ ꯅꯈꯣꯏ ꯉꯥꯛꯇꯪ ꯅꯈꯣꯏ ꯀꯔꯤ ꯆꯠꯀꯅꯤ ꯉꯥꯛꯇꯪ ꯑꯩ ꯆꯥꯛ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯑꯩ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯦꯜ ꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯇꯟꯃꯤꯁꯤꯅ ꯀꯔꯤꯕ ꯑꯥꯔ ꯖꯦ ꯁꯦꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯕꯒ ꯀꯧꯔꯛꯇ꯭ꯔꯦ ꯍꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯉꯁꯤ ꯕꯤꯖꯤ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗꯒ ꯆꯥꯛ ꯆꯥꯕ ꯀꯧꯔꯛꯈꯤꯗꯔꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯅꯃ ꯇꯅꯨ ꯃꯤꯁꯤꯡꯁꯦ ꯃꯔꯤꯟ ꯆꯨꯝꯃꯛꯂꯤ ꯍꯥꯏ ꯀꯔꯤ ꯃꯤꯁꯤꯡꯁꯦ ꯃꯔꯤꯟ ꯃꯤ ꯅꯃꯇꯅꯨ ꯃꯤꯁꯤꯡꯁꯦ ꯃꯔꯤꯟ ꯆꯨꯝꯃꯛꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯌꯥꯅꯒ ꯗꯨꯂꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯅꯨꯅ ꯗꯨꯂꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯍꯨꯔꯥꯟꯅ ꯅꯣꯛꯏꯔꯣ ꯍꯥꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯥ ꯍꯥ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯅꯃꯠꯇꯅꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯅ ꯍꯣꯏ ꯗꯨꯂꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯗꯨꯂꯨꯅ ꯀꯔꯤ ꯑꯣꯏꯔꯁꯤ ꯑꯩꯒꯤ ꯃꯦꯁꯦꯖꯇꯤ ꯅꯪ ꯄꯥꯔꯨꯀꯣ ꯑꯩꯁꯨ ꯅꯪꯒꯤ ꯃꯦꯁꯦꯖ ꯄꯥꯒꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯀꯁꯇꯃꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯕꯅꯤꯌꯥ ꯕꯟꯗꯥꯔ ꯑꯣꯏ ꯀꯔꯤ ꯕꯅꯩꯌꯥ ꯕꯥꯟꯗꯣꯔ ꯑꯣꯏ ꯍꯥꯏꯔ ꯕꯅꯩꯌꯥ ꯕꯟꯗꯔ ꯑꯣꯏ ꯍꯥꯏ ꯑꯗꯨꯗꯒꯤ ꯋꯥꯏꯔꯁꯤꯅ ꯗꯨꯂꯨ ꯍꯥꯏꯅ ꯀꯔꯤ ꯂꯧꯁꯟꯈ꯭ꯔꯦ ꯕꯅꯩꯇꯦ ꯕꯟꯗꯣꯔ ꯑꯣꯏ ꯍꯥꯏꯌꯨꯅꯦ ꯕꯅꯩꯌꯥ ꯕꯟꯗꯣꯔ ꯅꯠꯇꯦ ꯕꯅꯩꯇꯦ ꯕꯟꯗꯣꯔ ꯑꯣꯏ ꯍꯥꯏꯌꯨ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯀꯩꯅꯣ ꯒꯥꯔꯤ ꯔꯦꯗꯤꯅꯤ ꯑꯩꯗꯤ ꯄꯣꯠ ꯌꯣꯝꯖꯜꯂꯨꯒꯦ ꯀꯔꯤ ꯕꯅꯩꯇꯦ ꯋꯦꯌꯔꯁꯤ ꯀꯔꯤꯒꯤ ꯑꯩ ꯋꯦꯌꯔꯁꯤ ꯀꯥꯏꯅꯣ ꯒꯥꯔꯤ ꯔꯦꯗꯤꯅꯤ ꯑꯩꯗꯤ ꯄꯣꯠ ꯌꯣꯝꯖꯜꯂꯨꯒꯦ ꯄꯣꯠ ꯌꯣꯝꯖꯜꯂꯨꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒꯒꯤ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯑꯥꯔꯖꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯎ ꯍꯥꯏ ꯑꯗꯨꯒꯒꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯌꯔꯁꯤ ꯁꯛ ꯐꯖꯕꯤ ꯌꯥꯏ ꯑꯗꯨꯒꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥ ꯍꯥ ꯍꯥꯏ ꯅꯣꯛꯁꯟꯈꯔꯦ ꯄꯤꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨ ꯅꯪ ꯑꯉꯛꯄꯅꯤꯍꯦ ꯌꯥꯏ ꯇꯅꯨ ꯏꯆꯦꯒꯤ ꯀꯔꯤ ꯗꯨꯛꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯁꯨ ꯍꯁꯕꯦꯟꯗ ꯀꯧꯕ ꯂꯣꯏ ꯀꯥꯎꯕ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯛꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯁꯨ ꯍꯁꯕꯦꯟꯗ ꯀꯥꯎꯕ ꯂꯣꯏꯔꯦ ꯍꯥꯏ ꯃꯤ ꯂꯥꯛꯏꯕ ꯏꯆꯦ ꯇꯅꯨ ꯃꯤ ꯂꯥꯛꯏ ꯑꯗꯨꯒꯤꯗꯃꯛꯇ ꯈꯔ ꯕꯤꯖꯤ ꯑꯣꯏꯈꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯗꯨꯂꯨ ꯅꯪ ꯑꯉꯛꯄꯅꯤꯍꯦ ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯥꯏ ꯇꯣꯂꯤ ꯕꯦꯒ ꯔꯦꯗꯤ ꯇꯧꯈꯔꯦ ꯋꯦꯌꯔꯁꯤ ꯂꯥꯛꯄꯩ ꯇꯣꯂꯤ ꯕꯦꯒ ꯔꯦꯗꯤ ꯇꯧꯈ꯭ꯔꯦ ꯗꯨꯂꯨ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯔꯦꯗꯤ ꯇꯧꯔꯣ ꯒꯥꯔꯤꯒ ꯊꯥꯎꯒ ꯐꯖꯅ ꯍꯥꯜꯂꯕꯨ ꯊꯥꯎꯒ ꯐꯖꯅ ꯍꯥꯞꯄꯕꯨ ꯇꯥꯏꯌꯔꯒ ꯈꯔ ꯌꯦꯡꯉꯨ ꯃꯌꯥꯏ ꯂꯝꯕꯦꯟ ꯆꯠꯂꯒ ꯇꯥꯏꯌꯔꯒ ꯄꯣꯛꯈꯥꯏꯈꯤꯅꯤ ꯌꯦꯡꯉꯨ ꯅꯪ ꯐꯤꯔꯣꯟ ꯌꯣꯝꯖꯜꯂꯨ ꯍꯥꯏꯃꯤ ꯋꯦꯌꯔꯁꯤꯗ ꯑꯣ ꯐꯤꯔꯣꯟ ꯌꯣꯝꯖꯜꯂꯨ ꯍꯥꯏꯔꯤꯅꯤ ꯋꯦꯌꯔꯁꯤꯗ ꯑꯗꯨ ꯋꯦꯌꯔꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯁꯇꯔ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯀꯔꯦ ꯋꯦꯌꯔꯁꯤꯅ ꯗꯨꯂꯨꯗ ꯆꯠꯇꯣꯏꯕ ꯍꯥꯏ ꯑꯗꯨꯒꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯋꯦꯌꯔꯁꯤ ꯑꯦꯜ ꯕꯤ ꯂꯣꯏꯕꯒ ꯁꯨꯝ ꯗꯣꯡ ꯗꯣꯡꯅꯤ ꯑꯗꯨꯒ ꯄꯤꯌꯥꯅ ꯀꯔꯤꯕ ꯋꯦꯌꯔꯁꯤ ꯁꯤꯁꯇꯔ ꯑꯩꯅ ꯀꯩꯅꯣ ꯈꯟꯈꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯁꯇꯃꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯋꯦꯌꯔꯁꯤ ꯀꯗꯥꯏꯒꯤꯅꯣ ꯁꯤꯁꯇꯔ ꯌꯨꯝ ꯄꯥꯜꯂꯤꯕꯣ ꯍꯥꯏ ꯀꯥꯏꯗ ꯌꯨꯝ ꯄꯥꯜꯂꯤꯕꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯝꯃꯇꯅꯨ ꯀꯩꯅꯣ ꯅꯣꯛꯏꯗꯣ ꯍꯥꯏ ꯑꯗꯨꯒ ꯋꯦꯌꯔꯁꯤ ꯑꯁꯦꯡꯕꯔꯣ ꯍꯥꯏ ꯃꯌꯥꯝ ꯅꯈꯣꯀꯣ ꯑꯩ ꯀꯔꯤ ꯍꯥꯏ ꯆꯥꯛ ꯂꯧꯔꯨꯒꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯑꯩ ꯒꯥꯔꯤ ꯆꯦꯛ ꯇꯧꯔꯦ ꯂꯣꯏꯅ ꯑꯣꯀꯦꯅꯤ ꯌꯥꯏ ꯒꯥꯔꯤ ꯆꯦꯛ ꯇꯧꯔꯦ ꯍꯥꯏ ꯃꯥ ꯂꯣꯏ ꯑꯣꯀꯦꯅꯤ ꯍꯥꯏ ꯇꯨ ꯀꯅꯥꯗꯨ ꯀꯩꯅꯤ ꯌꯦꯡꯉꯨ ꯇꯌꯥꯔꯒꯤ
Hello ma'am, kenal-kenal lagi. Nagay na ko ay may comment yung iro ko ay kaya kento gige. Sa kaya dito gige. Mm, mm. As nako hawra kay mayam comment pangam dala ko sabi no. Ay magbangoy na tawrag Kaya comment si Kiam Jawar ke kanal lai je Samarjit Singa Inaugi Yumda ay kita cakcara ka lake yamna hawi yang singa kan your family member for all the dinner. Saya tanu ay nagay
Naku po mayam ay comment ka na comment pa ang ngam dare mayam araw binu ko tanui chana ka matur holi bura mat maro happy holi hai bura na mat maro happy holi hai Adudi mayam haurage mukbang nai kharage aja bro kaino buran bo tau na jengi do aurage itu ngasi di thali se di makuna pai ra cha tari ni cái đi thali se di cái này re salad cái cái này re pok thong ba tu pok lai cái gì cả pok sa hay chứ là cái Adudi mayam haurage comment ga paroro ko mayam maro ginu phaginate ko comment ga paroro ai haurage nai thaba haurage adudi mayam makut kadoi ham la bani adudi kadon dige horsina soni ga haurage adudi mayam nai thaba haurage mà cho con jadi aje mitei ma kya da khai rồi ke mukbang tu de mani na talle hai ning ba haurage dulu tu pok thong ba này re comment pa tadi ate bro nam na roi ko mayam gi comment mayam na aha oh Jadi kumaroy aja bro saya mina pukmam mukbang we haina. Maka pakamun ka? Pakamun gini haina.
Kaya ba? Hawan muro bungo nang tanda cari ro by all. Tenu nama no kaya mana? Hao ya. Hao ôm à? Rồi gì? Ốc không mình tu ốc. Kami dah ya. Anu rồi gì mà nang nanda koi ba? Aja. Aja bro, tumingna caru. Hai sini ko. Ulak kanu. Opo na ro. Ono. Kaya waiting kaya boro gi kusa se ipuk tham ga khangoi dai. Ki ye che pi ừ em rồi đấy xa cái lúc khá là liềm ạ ừ đi nghe đau rồi đấy em rồi đấy hầu cái đấy ốc thùng bạc aje hi masak sorry kamu tina aje hi masak sih mah
아직에 fungu fundene singa katte kare takattine singa thakne o singa thakte konto chalo e sing thei cheidi gi ka mayam komen loi makha ja ta hare gi ka ba dulu na kare ai ki ye rozi chal nungsi bani ne du priyan rozi ro ga bani che takel gi live du kai dar je nangbu wadri boy dugai rozi ne kaiba amuk lae che priya dugai priya ne kaiba rozi nang ai si re nok padai dugai gi dulu na yar si ai si dulu ai thindi do dugai tanu aje hi masak se aje hi masak aje gi masak se ai dugai che tanu lb u2 ai dugai kana makai gi aje bro gi ta se ai kok ꯊꯝꯐꯝ ꯈꯪꯗꯦ ꯈꯪꯉꯣꯏꯗ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯁꯇꯦꯞꯁꯤꯕꯨ ꯍꯦꯔꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯁꯇꯦꯞꯁꯤꯕꯨ ꯍꯣꯏ ꯂꯦꯞꯄꯨꯅꯦ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧ ꯂꯣꯏꯔꯦ ꯅꯪ ꯂꯥꯛꯁꯤꯗ ꯂꯩꯔꯣ ꯑꯩ ꯆꯥꯔ ꯐꯣꯟꯗ ꯂꯣꯏꯈꯔꯦ ꯅꯣꯏ ꯂꯥꯛꯁꯤꯗ ꯂꯩꯕ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯋꯦꯜꯀꯝ ꯆꯦ ꯔꯣꯕꯤꯇꯥ ꯑꯗꯨꯒꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯋꯦꯌꯔꯁꯤ ꯒꯥꯔꯤ ꯊꯦꯡꯈꯤꯅꯤꯀꯣ ꯑꯣꯏꯔꯝ ꯒꯥꯔꯤ ꯊꯦꯡꯈ꯭ꯔꯦ ꯋꯦꯌꯔꯁꯤ ꯒꯥꯔꯤ ꯇꯥꯟꯈꯤꯅꯤ ꯑꯣꯏꯔꯝꯃꯦ ꯇꯦꯡꯀꯤ ꯂꯤꯛ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯑꯠꯆꯥ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯅꯨ ꯏꯆꯦ ꯀꯔꯤ ꯍꯥꯏꯔꯁꯦ ꯗꯨꯛꯖꯥꯝ ꯄꯤꯛꯄ ꯅꯪꯒ ꯁꯝꯗꯨꯒ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯒꯦ ꯒꯥꯔꯤ kemarin saya cagi dice kare taruna kay no dile message dile to dar je gi jangna chaba se masa phagabani da phagabani dada di oke phagabani dada di ya फगनबनी दादा दिया है दुगाई पिता करे रोजी है करे दुगाई से पिया सिस्टर दुलू हाई से उवेदना है दुगाई की पिता बिना कर सिंग पीरो करी हिजांग सागे आई चुक चक्सा ना सिगा तू आई चुक चक्सा रे तू मुरुबा पखोम है बांग तोलो करे दुगाई पियाना करे वेलकम चेरो बिता दुगाई रोजी ने करे चेरो बिता दुगाई तनुई चेना message ne to dugai robita na priya ai gore wasina sister welcome ai dugai rojina soi khare che tanu sorry dugai gi duluna kai wasi he dugai gi robita na kai wasi ai gore dugai gi priya na wasi kari hai nu ai dugai duluna kai nom to khare roji ai dugai wasina ai priya sister duluda hango mukta duluda hango mukta ngai dugai priya na kai ba ma rozi nakpadei tuminna leire ko wayarsi sister dugagi ardi na kareba ai khangde kari mata noina dugagi pirana dulu kari haino ai dugagi pirana wayarsi na priya sister aduni nupa thok tabai se kai torage rozi na kareba dulu harakanu nangbu kaino ai dugai dulu na kareba chaba loiraga ulog i do hatok oro ai chaba loira ulog i do hatok oro ai dugai gi dulu na kareba wayarsi da irang kapini ai yam long na chummi wayarsi sister ai ware he chawan na dugai gi wayarsi na priya sister ai no kare Pung kaya tare mayam
pung baro helene. Kaya ba darje darak teiga loi chakre ai. Darak kare darak tegi loi chakre ai dugi khumen ning thola ai blue piro amata harduro nang ji gaina. Dugai kare duluna kare rozi arje brogi lb loisan baga chen dorami ai. Dugi asin rozi sister ai nok ai. Agage rozi na kare ba ardi chen ginu ai dugi piana dada loisan lo thengi ai dugi khumen ning thola che tanu komen ubro maya mai. Uine ai busu blue piro o arje bro ai. Dugai rozine kare ba da prince lb lo rabo ai dugai rozina o darje wa dribo ai. Mayam loisala siro loisala ke mayam jadi versi itaw loisan ba jaroi ko ai. Oh adudi leige he. Aman loisalo ai aman loisan ba adudi leirage kana lakpa lakmingo. Taning ba mi chakro ai tare. Ay dai mit ngai tare priya tumo yang ngasanya lagi dini dugai kata macam tanugi rozina height kerigi hai isi tanu da height to gura paise hi jatre ne tauda bani ai taude ai dugai priya na kare dada sorry ram gani rozina ai dugai khnam ni thona kare ba height taurei haina haire ne ai kasa ma namma tanu mai hauna lei re ai dugai warsne kare dulu be positive lu komen kan chetanu saura bani ai dugai duluna rozina hato khare arje bro akhoi bani hatna bada oh akhoi ni hato bada mi hato mana hat lai ram bai se good night mayam puno mak oi wersi tumo na khone gar tanu ise tanu lai sidina tanu ichi lai hai lai dugagi khumen ning thona kare rozi da blue lai bro ai lai bani rozi da blue di kanana taurino ai time out to mane ne kanu time out ro me mai tamu chi do height na te time out ro mani mai do rozina nang ni ne kare time out ro mani wase good night height to de mai te kare time out ni to do 30 second ki time out to gi bani dugogi comment ning to na ro kare tanu comment ning to na kare ba ingon da di pinning de ko ai dugai robitana kare ba wase good night dugai rozina kare ba time out ni tha on net 10 kare 300 second ki time out to gi bani dugai tanu jana hujikta yari ni time out to gi ni che tanu da rozina dugai duluna kare arje bro khoi bani hatna bada nama tanu da tama tanu si kare khoi ni hatna bada tamu nama tanu da ni hato kare ne che tanu ai ma hai to da mai to kare wo gini time out gini time out dar je gi lb dadi dar je da blue dum thami ko ai ning to blue piga pamiro dar je tani honda pigi dise tira kese blue pi bu kai no ne
ꯄꯤꯒ꯭ꯔꯕꯅꯤ ꯔꯣꯖꯤ ꯅꯪꯅꯤꯅꯦ ꯃꯥꯏꯗꯣ ꯁꯣꯏꯅ ꯇꯧꯈꯤꯅꯤꯗ ꯑꯩ ꯆꯠꯇꯅꯨ ꯐꯔꯦ ꯕꯥꯏ ꯑꯩ ꯂꯦꯞꯄꯣꯏꯔꯒꯦ ꯍꯣꯏ ꯒ꯭ꯂꯨ ꯄꯤꯁꯤꯗꯤ ꯅꯤꯡꯊꯧ ꯅꯪꯁꯨ ꯀꯔꯤ ꯍꯥꯏ ꯁꯥꯎꯔꯛꯏꯔꯥ ꯊꯥꯡꯖꯧ ꯄꯥꯏꯎꯔꯣ ꯑꯗꯨꯅ ꯀꯔꯤꯒꯤ ꯃꯥꯏꯗꯣ ꯀꯔꯥꯏ ꯈꯪꯗꯅ ꯇꯧꯔꯝꯒꯅꯤ ꯆꯦꯠꯇꯅꯨ ꯀꯔꯥꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯖꯤꯅ ꯈꯪꯗꯅ ꯀꯔꯥꯏ ꯃꯦꯠꯁꯜꯂꯝꯕꯅꯤ ꯑꯗꯨ ꯁꯥꯎꯅꯨꯗ ꯑꯗꯨꯗꯣ ꯀꯔꯥꯏ ꯃꯦꯠꯄꯗ ꯑꯣꯏꯔꯝꯒꯤꯅꯤ ꯃꯥꯏꯗꯣ ꯔꯤꯃꯣꯚ ꯍꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯗꯣ ꯔꯤꯃꯣꯚ ꯑꯣꯏꯈꯤꯕꯅꯤ ꯀꯣꯃꯦꯟ ꯔꯤꯃꯣꯚ ꯇꯧꯈꯤꯕꯅꯤ ꯃꯥꯏꯗꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯍꯥꯏꯒꯧꯋꯥ ꯇꯧꯅꯨ ꯀꯔꯤ ꯍꯩꯒꯩ ꯋꯥ ꯇꯧꯅꯨ ꯀꯣꯏ ꯏꯇꯥꯎ ꯅꯪ ꯉꯁꯤ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤꯕ ꯈꯪꯗꯦꯀꯣ ꯑꯩ ꯅꯃꯇꯅꯨ ꯐꯥꯒꯤ ꯇꯧꯕꯗ ꯉꯁꯥꯏ ꯀꯝ ꯇꯧꯋꯤ ꯁꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯏ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯅ ꯗꯗꯥ ꯑꯩ ꯇꯨꯝꯒꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯄ꯭ꯔꯤꯌꯥ ꯇꯨꯝꯈ꯭ꯔꯣ ꯑꯩꯁꯨ ꯂꯣꯏꯁꯟꯗꯣꯔꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ 12:30 ꯇꯥꯗꯣꯔꯦ ꯂꯣꯏꯁꯜꯂꯅꯤ ꯑꯗꯨꯗꯒꯤ ꯀꯃꯦꯟꯇ ꯕ꯭ꯂꯨ ꯄꯤꯔꯒ ꯐꯥꯎꯒꯅꯨꯀꯣ ꯍꯥꯏꯔ ꯀꯣꯃꯦꯟꯇꯅ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯃꯥꯏꯁꯦ ꯔꯣꯖꯤꯅ ꯆꯦꯠꯇꯅꯨ ꯇꯨꯝꯃꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯆꯦ ꯄ꯭ꯔꯤꯌꯥ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯗꯥ ꯄ꯭ꯔꯤꯟꯁ ꯅꯥꯇꯪ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯀꯥꯔꯛꯀꯦ ꯍꯧꯔꯛꯀꯅꯨ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯕꯂꯣꯅ ꯒꯨꯗ ꯅꯥꯏꯠ ꯗꯨꯂꯨ ꯍꯥꯏ ꯑꯗꯨꯒ ꯇꯨꯅꯨꯖꯤꯅ ꯔꯣꯖꯤ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯁꯥꯎꯗꯦꯗ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯇꯅꯨꯁꯦ ꯀꯔꯤꯒꯤ ꯕꯥꯏ ꯑꯣꯏꯗꯣꯏꯒꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯏꯇꯥꯎꯕꯤꯅ ꯄ꯭ꯔꯤꯌꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯨꯂꯨ ꯅꯪ ꯑꯇꯣꯝꯕꯤ ꯃꯆꯥ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯅ ꯏꯆꯦ ꯔꯣꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯕ꯭ꯂꯨ ꯄꯤꯔꯒ ꯃꯈꯨꯠ ꯂꯦꯡꯒꯅꯨꯀꯣ ꯍꯥꯏ ꯍꯩꯠ ꯅꯣꯏ ꯑꯗꯨꯝ ꯀꯔꯥꯏ ꯐꯥꯒꯤꯗꯤ ꯈꯟꯅꯍꯧꯗꯣꯔꯦꯅꯦ ꯅꯣꯏꯁꯦ ꯑꯗꯨꯗꯒꯤ ꯇꯅꯨꯏꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯔꯣꯖꯤꯗ ꯁꯥꯎꯗꯣꯏꯕ ꯇꯅꯨꯏꯁꯦ ꯔꯣꯖꯤꯗ ꯁꯥꯎꯗꯦ ꯁꯨꯝ ꯀꯔꯤ ꯃꯥꯒꯤꯗꯣ ꯈꯪꯗꯅ ꯇꯧꯈꯤꯅꯤ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯃ ꯇꯅꯨ ꯁꯤꯔꯦꯀꯣ ꯉꯁꯤꯗꯤ ꯍꯥꯏ ꯅꯃ ꯉꯁꯤꯗꯤ ꯁꯤꯔꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯂꯚ ꯌꯨ ꯇꯨ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯔꯣꯖꯤ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯆꯦꯇꯅꯨ ꯁꯥꯎꯗꯕꯅꯤ ꯍꯥꯏ ꯔꯣꯖꯤꯅ ꯆꯦ ꯄ꯭ꯔꯤꯌꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯅꯨ ꯁꯤꯡꯍꯅ ꯄ꯭ꯔꯤꯌꯥ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯔꯣꯖꯤ ꯃꯥ 11ꯗ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯑꯩ ꯉꯁꯤ ꯅꯦꯠꯁꯦ ꯀꯩꯅꯣꯅꯦ ꯅꯦꯠꯁꯦ ꯂꯣꯏꯈꯤꯗꯔꯦꯅꯦ ꯑꯩꯁꯦ ꯀꯗꯥꯏ ꯖꯤꯑꯣꯁꯦ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯔꯕ ꯈꯪꯗꯦꯅꯦ 5Gꯁꯦ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯔꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯇꯥꯎ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯑꯗꯩ ꯔꯣꯖꯤꯅ ꯑꯣ ꯆꯦ ꯄ꯭ꯔꯤꯌꯥ ꯅꯪꯁꯨ ꯇꯨꯝꯃꯣ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤꯁꯦ ꯀꯣꯛꯆꯥꯛꯄꯤ ꯍꯥꯏꯁꯦ ꯐꯖꯅ ꯆꯨꯝꯂꯦꯀꯣ ꯍꯥꯏ ꯀꯣꯛꯆꯥꯛꯄꯤ ꯍꯥꯏꯅ ꯐꯖꯅ ꯆꯨꯝꯂꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯆꯦ ꯄ꯭ꯔꯤꯌꯥ ꯅꯪꯁꯨ ꯇꯨꯝꯃꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯃꯥꯔꯇꯨꯜ ꯄꯥꯏꯔꯛꯀꯦ ꯅꯪ ꯁꯪꯒꯦ ꯍꯥꯏꯔꯣ ꯑꯩ ꯁꯪꯒꯦ ꯍꯥꯏꯔꯣ ꯄꯨꯡ 2ꯕꯨ ꯁꯪꯉꯨ ꯅꯪ ꯑꯗꯨꯗꯤ ꯉꯁꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯆꯀ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏ ꯆꯥꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯃ ꯇꯅꯨ ꯑꯥꯔꯖꯦ ꯕ꯭ꯔꯣꯒ ꯑꯩꯒ ꯃꯤ ꯍꯥꯠꯄꯒꯤ ꯐꯥꯒꯤꯗ ꯉꯁꯤꯗꯤ ꯅꯃ ꯇꯅꯨ ꯁꯤꯔꯦꯀꯣ ꯍꯥꯏ ꯑꯣ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯅꯤ ꯉꯁꯥꯏ ꯐꯥꯒꯤ ꯇꯧꯔꯝꯕꯅꯦ ꯍꯥꯠꯂꯒꯦ ꯗꯨꯂꯨꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯇꯅꯨ ꯑꯣꯏꯅ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯂꯣꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯨꯕꯤꯇꯥ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯆꯦ ꯑꯩꯅ ꯈꯜꯂꯤꯗ ꯖꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯇꯨꯝꯒꯦ ꯍꯥꯏꯅ ꯑꯗꯨ ꯗꯗꯥꯗꯤ ꯂꯣꯏꯗꯦ ꯑꯩ ꯃꯤꯠ ꯀꯣꯛ ꯅꯨꯡꯉꯥꯏꯇꯔꯦ ꯗꯥꯁꯦ ꯉꯁꯤ ꯐꯖꯅ ꯐꯝꯈꯔꯦ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯀꯣꯛꯆꯥꯛꯄ ꯑꯣꯏꯔꯦ ꯉꯁꯤ ꯑꯩ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯔꯣꯖꯤ ꯍꯥꯏꯅ ꯔꯣꯖꯤꯅ ꯃꯨꯂꯥ ꯄꯨꯡ ꯌꯩꯔꯨꯔꯣ ꯍꯥꯏ ꯌꯩꯔꯨꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ
ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯔꯣꯖꯤ ꯍꯥꯏꯅ ꯀꯔꯤ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯗꯨꯂꯨ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦ ꯍꯥꯏ ꯀꯣꯃꯦꯟ ꯅꯤꯡꯊꯧꯅ ꯔꯣꯖꯤ ꯀꯣꯛꯆꯥꯛꯄꯤ ꯔꯣꯖꯤ ꯀꯣꯛꯆꯥꯛꯄꯤ ꯍꯥꯏ ꯗꯨꯂꯨꯅ ꯀꯔꯤ ꯔꯣꯖꯤ ꯖꯩ ꯔꯣꯖꯤ ꯖꯩ ꯔꯣꯖꯤ ꯖꯩ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤꯕ ꯀꯝꯇꯧꯏ ꯅꯃꯇꯅꯨ ꯁꯤꯕꯗꯣ ꯀꯝꯇꯧꯏ ꯅꯃꯇꯅꯨ ꯁꯤꯕꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯑꯩꯉꯣꯟꯗ ꯍꯥꯠꯄ ꯃꯤꯗꯣ ꯑꯩꯅ ꯀꯔꯝꯗꯧꯒꯦ ꯍꯥꯏꯗꯣ ꯈꯪꯒꯅꯤꯀꯣ ꯍꯥꯏ ꯑꯗꯨ ꯄ꯭ꯔꯤꯌꯥꯕꯂꯣꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯗꯨ ꯔꯣꯖꯤꯅ ꯆꯦ ꯇꯅꯨ ꯉꯁꯤ ꯂꯥꯏꯅ ꯍꯥꯠꯂꯨ ꯍꯥꯏꯅ ꯀꯔꯦ ꯇꯝꯅ ꯇꯧꯔꯤꯃꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯏꯆꯦ ꯇꯨꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏ ꯑꯩ ꯏꯆꯥ ꯇꯨꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯇꯨꯝꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯥꯎꯈ꯭ꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯎꯔꯤꯗꯨꯕꯨ ꯁꯥꯎꯅꯨ ꯁꯥꯎꯅꯨ ꯀꯨꯜ 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 ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤꯕ ꯑꯩꯗꯤ ꯄꯨꯡ ꯄꯥꯏꯔꯒ ꯊꯤꯅ ꯂꯩꯔꯝꯃꯤ ꯄꯨꯡ ꯄꯥꯏꯔꯒ ꯇꯥꯏꯅ ꯂꯩꯔꯝꯃꯤ ꯅꯃꯇꯅꯨꯕꯨ ꯇꯥꯏꯅ ꯂꯩꯔꯝꯃꯤꯅꯤ ꯅꯃꯇꯅꯨꯕꯨ ꯍꯥꯏꯅ ꯅꯣꯛꯁꯟꯅ ꯔꯣꯖꯤꯅ ꯗꯨꯂꯨ ꯍꯥꯠꯂꯨꯔꯣ ꯅꯪ ꯍꯥꯏꯅ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯌꯥꯝ ꯊꯦꯡꯉꯦ ꯔꯣꯖꯤ ꯍꯥꯏ ꯆꯦ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤꯕ ꯇꯅꯨ ꯏꯅꯝꯃ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯉꯁꯤ ꯍꯥꯏ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣꯅꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯎꯒꯅꯨ ꯔꯣꯖꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏꯕ ꯊꯦꯡꯉꯦ ꯆꯦ ꯄ꯭ꯔꯤꯌꯥ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯔꯣꯖꯤꯅ ꯍꯥꯠꯀꯦ ꯍꯥꯏꯌꯦ ꯕ꯭ꯂꯨ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯛ ꯃꯣꯏꯔꯥꯡꯊꯦꯝ ꯅꯉꯣꯟꯗꯩ ꯑꯩꯒꯤ ꯍꯥꯏꯠ ꯇꯧꯈꯤꯗꯣꯏꯅꯤ ꯀꯣ ꯍꯌꯦꯡ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤ ꯆꯦ ꯃꯣꯏꯔꯥꯡꯊꯦꯝ ꯅꯉꯣꯟꯗꯩ ꯑꯩꯒꯤ ꯍꯥꯏꯠ ꯂꯧꯊꯣꯛꯇꯣꯏꯅꯤꯀꯣ ꯍꯌꯦꯡ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯍꯣꯔꯥꯏ ꯄꯥꯏꯅ ꯔꯦꯗꯤ ꯑꯣꯏ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯗꯨꯂꯨꯗ ꯀꯩꯅꯣ ꯄꯤꯒꯦꯁꯦ ꯕ꯭ꯂꯨ ꯄꯤꯒꯦ ꯑꯗꯨꯒ ꯍꯣꯔꯥꯏ ꯄꯥꯏꯒꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯍꯥꯏꯕ ꯗꯨꯂꯨ ꯍꯥꯠꯂꯨꯔꯣ ꯅꯪ ꯊꯥꯡ ꯄꯥꯏꯕ ꯇꯅꯨ ꯏꯆꯦꯅ ꯗꯨꯂꯨ ꯔꯣꯖꯤ ꯃꯥꯏꯕꯤ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯗ ꯑꯇꯣꯞꯄꯅ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏ ꯍꯣꯏ ꯃꯥ ꯇꯅꯨꯖꯤꯁꯨ ꯀꯔꯤ ꯍꯥꯏ ꯁꯥꯎ ꯂꯩꯔꯝꯃꯦꯅꯦ ꯑꯩꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯣꯏꯔꯥꯡꯊꯦꯝ ꯀꯥꯎꯕ ꯅꯠꯇꯦꯀꯣ ꯗꯥꯔꯁꯦ ꯆꯨꯝꯕ ꯗꯥꯔꯁꯦ ꯆꯨꯝꯅ ꯄꯥꯕꯤꯔꯛꯎ ꯍꯥꯏ ꯃꯣꯏꯔꯥꯡꯊꯦꯝ ꯀꯧꯕ ꯅꯠꯇꯦꯀꯣ ꯗꯥꯔꯁꯦ ꯆꯨꯝꯅ ꯄꯥꯕꯤꯔꯛꯎ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯃꯇꯅꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯗꯥꯔꯁꯦ ꯃꯁꯥ ꯐꯖꯅ ꯁꯣꯛꯑꯦ ꯇꯨꯝꯃꯣ ꯐꯖꯅ ꯃꯌꯥꯡ ꯀꯪꯉꯦ ꯍꯥꯏ ꯗꯥꯔꯁꯦ ꯃꯌꯥꯡ ꯀꯪꯉꯦ ꯑꯦꯜꯕꯤ ꯆꯥꯎꯃꯟꯅ ꯃꯌꯥꯡ ꯀꯪꯉ ꯃꯥꯜꯂꯦ ꯈꯪꯗꯦ ꯇꯨꯝꯕ ꯆꯥꯕ ꯇꯥꯏꯃꯤꯡ ꯂꯩꯇ꯭ꯔꯦ ꯗꯨꯂꯨꯅ ꯅꯃꯇꯅꯨ ꯑꯩꯅ ꯄꯨꯡ ꯄꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯅꯪ ꯊꯤꯔꯨꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯑꯣ ꯑꯩ ꯀꯞꯇꯣꯔꯦ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅ ꯏꯕꯥꯅꯤꯗꯨꯒ ꯗꯥꯔꯁꯦꯅ ꯎꯜꯇꯥ ꯄꯥꯔꯛꯏꯀꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯗꯥꯔꯁꯦꯅ ꯎꯜꯇꯥ ꯄꯥꯏꯔꯛꯏꯅꯤ ꯍꯥꯏ ꯇꯅꯨ ꯏꯅꯝꯃ ꯑꯩ ꯉꯁꯤꯗꯒꯤ ꯀꯅꯥꯝꯕꯒ ꯃꯔꯤ ꯊꯝꯃꯣꯏ ꯃꯤꯁꯤꯡꯁꯦ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯗꯨꯒ ꯗꯨꯂꯨꯅ ꯅꯃꯇꯅꯨ ꯇꯀꯤꯇꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯥꯎꯔꯦ ꯇꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯏꯇꯥꯎ ꯏꯁꯩ ꯁꯛꯂꯣ ꯍꯥꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣꯅꯦ ꯁꯥꯎꯒꯅꯨꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯀꯔꯥꯏ ꯑꯃꯠꯇꯅꯤꯀꯣ ꯁꯥꯎꯅꯨ ꯏꯇꯥꯎ ꯏꯁꯩ ꯁꯛꯂꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯗ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ ꯍꯥꯎꯈ꯭ꯔꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯛꯁꯥꯅꯤꯅ ꯐꯖꯅ ꯊꯤꯖꯤꯟꯈꯔꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯇꯨꯝꯕ ꯋꯥꯠꯂꯗꯤ ꯕꯤꯄꯤ ꯂꯣ ꯑꯣꯏꯕꯅꯤ ꯇꯨꯝꯁꯦ ꯔꯥꯖꯦ
ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯊꯨꯅ ꯀꯔꯦ ꯃꯣꯏꯔꯥꯡ ꯗꯥꯔꯁꯦ ꯇꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯑꯗꯨꯗꯒꯤ ꯀꯔꯦ ꯗꯥ ꯇꯨꯝꯕ ꯑꯗꯨꯗꯒꯤ ꯀꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯦꯕ ꯃꯣꯏꯔꯥꯡ ꯊꯦꯝ ꯍꯣꯁꯁꯦ ꯀꯣꯃꯦꯟ ꯂꯥꯟꯅ ꯄꯥꯕ ꯍꯧꯔꯦ ꯍꯥꯏ ꯀꯥꯖꯜ ꯀꯤꯠꯇ ꯑꯣꯏꯁꯦꯔꯦ काजल किता होइसे रे होइसे रे भाई पिराबो पूरो हटलो हो इतई मा आटे बुरो दो पूरो आलो इते मत इता तुम मोय लगी अच्छा मजा करना कुमान निंतो वाय ना कब करे Nugai Rodina karai dulu tumo nugai Rodina che Robita tumo nugai che Robita tumo nugai di nugai tau kanai dulu na karai oh tema musibi ato oh aja borodo ai Beda tapalu tate kata tapalu kata tapalu beda kata tapalu tapalu jonda kare kopi la chata dei oh tema nusibi hatlo aja boro se tanu jena aduni morang mi khara di puk phattaba kiye ai dugagi rodina kadal tum dugagi adina rozi ai kata mana rozi time out ki maram kai gino ai rozi na kare please tum ai dugagi kita punya kare betao kya muat ligi ai nang kare tau gunai tu nang kare erbilo sang gunai di dina erbilo gunai di bisa tapalu Kemudian dulu nama yang kem live host se mau ngaman ya. Juga dulu na kare aja bro loi ki loi dro ay. Kata mana kena haha kuman na juga ki rozina kare ba kajal soy be ini ye soy na medli ba. Soy bagi medli kina soy na to ina. Juga kuman itu na rozi na touro ay. Na rozi na touro ay. Cái nó rồi đi ra ngang thì tụi nó nè ơi nhìn câu đang tập luôn cái dulu na kaya ba nama tanu tum kharabo ay dugagi rodina da prince sono churak kanu ay oi prince nang ai kira ay LB ja like to dir ko nang ai hat do roji ai din night duty ni hai ba se khang kaw ro bo ay Oh tema oh aigi tema arja borodo hato karo LB loiba nai dare ko hato karo mi hato karo ay bagay rodina karay ba oh da prince kuman ninto na karay ba like da na indugagi Robita na karay ba Rosie tumo ay duga kata marang kama isay sagdan ngare Rosie na karay ba blue ay ay GLB kung nga mabuto kaya mayam layo ako ki party adita lai ako tum bada theng dore doge kumen kana sigani da hai di se roji se kochak pi ko wi ai se ko ri se doge roji na ba hatlo ai doge dulu na ka ba tawro bro etei ma raje bro mangak samdei hawro ai doge dulu na ka ba roji aduni ne ai doge kasam ba tanna kuman nai ko re जाई है ये भी जाई है
Ini ayo, ayo na sandal LB nungai di. Tahu lo itu boy, lo itu punga mabu tau ga. Lo ini kerai pa ice blanket lebih preng tau kiri. Tauga puba dumaina amuk tang pu arja bros ya. Bagi lo ini kerai pa noksen kap kare lo komen gana merang them heng nganna call to biro moyang tem ko anigi merang tem ko anigi haura siro ai lo tuluna kare ba leithallo itei ma jang na lb loiba na idare khawai tat to ya leithallo ai onda hatlo ai trang idang lem bro sao rồi hiện sao nhỉ देखो रोजी ने कराई बंदा आज याद रे बो तुम आ गया तुम रोजी तुम लो चलो गुड नाइट kuman itu na moyang te mai na gara dengan kuman lu kita nai ba lu solo good night ya terbo itau bi dugai dulu na gara oh itu mah tari bo kausan bi karo yang base ya udah kausan bi karo ai lu san karo ai bi yang foto tidak aku tuh mi tumo mayam loi tumo ai ka ning thau ga le hoge good night bye ai re good night mayam good night bye kasama ito na kuman lailadi issue laili niya kuman lailadi issue laili niya ima priya tumam diri ne dada ai onda thamaga tumge ai comment iba ngamdare mitse priya tumo noi tumo dare kai kai de tumo comment intana kare rozi koksakti tum karo sathi bi ai ni tanu iche na kare ba arje ai di तुम दिरी है अमुक कन अरे हरक्पा आगे येंगे करिए आज आई दी तुम दिरी है अमुक कन हलक्पा यागिनी है दुगाई दुलुना का इतई मा हाथो करो यहाँ बसे फी सुबा दुमाइना सुदोगो लो आए dulu padahal cai ngaji LB ya. Kung kaya dila irino dulu nangbo. Pagmay ma dulu. Ay na nombo support to riye po nang ngasay dila irini nombo. Commenting to moyang them. Koi ani di tatna ba yaro ya de ko ay. Kasa moyang them na comment tumin na layu ay. Rosina bye ay करे तो कहीं दुलुना करे नमा तनु तकिता इनो करे तो कहीं तनु इचना रोजी लाइको है नहा कहीं तो कहीं दुलुना आई कोरक हवाई तत्तो है तो कहीं कमेंट नहीं करना है पर रोजी कोकचक पी है तो कहीं तनु इचना करे पर दुलु नंगोंदा ओइना takita tauro ay wari komen ba mi taru kali ini komen do cara go nanggo nampung ki ada betul itu tadi lah nipan di nama tanu ay kap kare do pirana che tanu ay komen ining dare ay Bukan kasama orang temna kumain cak sara po nang buhay.
Kumain nito kay yang purakin ng bunga si. Oh, ngarang ngarang na sana loy kare. Mai pun ai yang pun. Mga din ni mai sila. Kumain nito ngarang na sana loy kare. Kumain tut. Piana kare ba ining de na tenda mit dadre ai on ni ai. Duga puro itima ai su yadre kubi tat tore ai. Ai bu puro ai duluna. Duga duluna iche Priya tummo ne bo tummo ne bo ai. Bai ai kare. Duga kumain nito na mayang them hojik chal thinbiro. Kumain nito hojik chat thinbiro nanggi thawai se chalam lak le ai. Kare chak lam lak le ai rồi ai. Kumain nito na gai ba che lam le ai. Duga Priya na dar je dada dulu dar je loy salo Jaki dari ai. Priya na tanu jena Priya ego ai. Ego. Priya nang ego. Ni yani tat kare. Ayo mga sam na re bo. Ma Katawan dia nundang nundang natuna ay 상들의 애기 잡았 na 상자들의 ini lumayan free label namjadre ay Priya na on ay re Priya तुमने नवा ना पूजा जनी को नो हीरो ना पूजा जनी तुम चलो Mon de pelong dong. Ibu jalan. Dia mah do. Nang mana ke mana apa dah do. Kau boleh mana lang bukan kau dah dunia dah. ay कोई रे यावरी से मोबाइल तक तो रे ay कोई दी यावरी से मोबाइल तक तो रे कुमेनी तो ना मोयांग थे ay चक लाम ले छिन बिरो को ay do ka tham rang tham na kumen pija dan na hato ke nang aduk siraga aibu aigi sak se uraga chak lama bo tak lama phau rai do Priya na dada on thamaga tummi ay Dugai ardina kareba aisu tumage badarai tumo dulu tumo yare isu loisal lage noi jatar dei loisal ma yara noi loisal noi hogalo bai oro moyang them ai chak lam le hai se tabi de ko ai do tanu jana king ai no kare dulu tumo kare chenge nang sai di kare 여러분이 와람 머니 Priya 수도 뭐 에코가 쿠비 तत्तोरे कुमन एलबी लागो है कुमन नंग एलबी लागो है कुमन नंग एलबी तो रो है आई लो लगे बो आई वारे आई कोरक के खुबी तत्तोरे है em che tanu lo sala sim ka sa mo lang thêm do gai ka dai Priya do gai ning tho do gai dulu bro lo sala si bai lo si ka nong ma kum thara ge ngasi lo sala si noi suara mani nga sai di le mani na lo sala si mayam bai to lo si ge
ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯀꯣ ꯅꯣꯏꯕꯨ ꯕꯥꯏ ꯕꯥꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯇꯠꯂꯣꯏꯅꯃ ꯇꯅꯨ ꯄꯨꯡ ꯌꯩꯕꯒꯤ ꯈꯨꯠꯅꯤ ꯇꯠꯄ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯈꯖꯥꯡ ꯃꯔꯛꯇꯅ ꯕꯥꯏ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯕꯥꯏ ꯕꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯍꯣꯏ ꯗꯗꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯈꯖꯥꯡ ꯃꯔꯛꯇꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏ ꯐꯔꯦ ꯌꯥꯏ ꯐꯔꯦ ꯌꯥꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏ ꯐꯔꯦ ꯌꯥꯏ ꯐꯔꯦ ꯍꯣꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯠꯂꯣ ꯃꯤ ꯂꯣꯏ ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯕ ꯇꯠꯂꯣ ꯂꯣꯏ ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯕ ꯍꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ